ꯂꯦꯡꯕꯅ ꯈꯨꯂꯦꯡ ꯑꯃ ꯇꯧꯏꯕꯣ ꯁꯤꯉꯥꯡꯁꯦ ला 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 ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯦ ꯂꯥꯛꯑꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯩ ꯐꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯩ ꯇꯧꯔꯒꯦ ꯃꯤꯒꯤ ꯐꯤꯁꯤꯕꯣ ꯉꯁꯤ ꯌꯥꯝ ꯏꯪꯉꯤ ꯅꯠꯇ꯭ꯔꯥ ꯈꯨꯏꯪ ꯑꯃ ꯇꯧꯋꯦ ꯉꯁꯤꯁꯦ ꯑꯃ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯇꯨ ꯂꯥꯛꯑꯦ ꯑꯅꯤ ꯂꯥꯛꯑꯦ तूने मारी एंट्री ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯍꯥꯏ ꯅꯪꯇꯅꯤ ꯍꯥꯟꯅ ꯆꯪꯉꯛꯇꯣꯏꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯁꯦ ꯃꯥꯇꯅꯤ ꯍꯥꯟꯅ ꯆꯪꯉꯛꯇꯣꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯋꯦꯜꯀꯝ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯆꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯇꯆ ꯑꯃꯨꯛ ꯇꯧꯔꯔꯣꯏ ꯑꯩꯒꯤ ꯐꯣꯟꯁꯦ ꯍꯦꯡ ꯆꯠꯂꯤ ꯀꯤꯖꯩꯌꯦ ꯑꯦꯂꯤꯅꯥ ꯂꯩꯃꯅ ꯀꯩ ꯍꯥꯏꯕ ꯑꯩꯅꯦ ꯑꯩ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯦꯂꯤꯅꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯦꯂꯤꯅꯥ ꯑꯗꯒꯤ ꯂꯤꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯂꯩꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯂꯤꯅꯥ ꯆꯥꯛ ꯆꯥꯔꯕꯣ राधे राधे हाय हेलो राधे राधे ꯑꯗꯒꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯅꯆꯦ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯔꯥꯙꯦ ꯔꯥꯙꯦꯅ ꯀꯩꯕ ꯅꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗꯌꯥꯅꯟꯗ ꯊꯣꯛꯆꯣꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯇꯩꯃ ꯑꯦꯟ ꯏꯌꯥꯝꯕ ꯉꯁꯤꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯪꯒꯥꯝ ꯎꯔꯤ ꯑꯗꯩꯗꯤ ꯇꯣꯃꯦꯇꯣ ꯑꯗꯩꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯋꯥꯏ ꯎꯔꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯑꯩꯌꯥ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯨ ꯍꯋꯥꯏ ꯎꯔꯤ ꯀꯥꯡꯁꯣꯏꯗꯣ ꯎꯔꯤꯗꯣ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯇꯣꯃꯦꯇꯣ ꯀꯥꯞꯆꯜꯂꯒꯅꯦ ꯑꯗꯒꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯑꯦꯂꯤꯅꯥ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯆꯦ ꯏꯕꯥꯏ ꯀꯗꯥꯏ ꯆꯠꯈꯔꯦ ꯏꯕꯥꯏꯗꯣ ꯉꯁꯤꯗꯤꯅꯦ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯉꯒ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥ ꯉꯥꯏꯍꯥꯛ ꯌꯥꯎꯔꯛꯄ ꯉꯝꯈꯤꯔꯣꯏꯀꯣ ꯃꯥꯁꯦ ꯊꯕꯛ ꯑꯂꯨꯕ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯎꯔꯛꯇꯣꯏꯅꯤ ꯏꯕꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯔꯥꯙꯦ ꯔꯥꯙꯦꯅ ꯀꯩ ꯍꯥꯏꯕ ꯅꯃ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯔꯛꯎ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯀꯔꯤ ꯆꯥꯔꯧꯒꯦ ꯍꯥꯏꯔꯣ ꯔꯥꯙꯦ ꯔꯥꯙꯦ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯧꯒꯦ ꯄꯨꯁꯄꯤꯇꯥ ꯀꯦ ꯑꯩꯁꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯄꯨꯁꯄꯤꯇꯥ ꯅꯠꯇꯦ ꯄꯨꯁꯄꯥ ꯍꯥꯏꯕ ꯍꯦꯜꯂꯣ ꯄꯨꯁꯄꯥ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯍꯥꯏ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔꯣ ꯂꯩꯅꯥ ꯑꯗꯒꯤꯗꯤ ꯕꯦꯂꯤꯟꯗꯥ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯅꯆꯥꯅꯨꯄꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀ꯭ꯂꯥꯁꯇꯤ ꯍꯥꯏꯌꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯥꯌꯨꯁꯤ ꯀꯧꯏ ꯑꯗꯨꯒ ꯃꯥꯏ ꯀ꯭ꯂꯥꯁꯇꯤ ꯀ꯭ꯂꯥꯁ 3 ꯇꯝꯃꯤꯀꯣ ꯔꯣꯃꯤꯇꯥꯅ ꯑꯣ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥꯗꯣ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯀꯣ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯀꯅꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯆꯥꯔꯦ ꯏꯆꯦꯅꯨ ꯍꯥꯏꯌꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯩꯅꯥ ꯑꯗꯒꯤꯗꯤ ꯕꯕ꯭ꯂꯤ ꯁꯔꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯁꯇꯔ ꯑꯅꯨ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤ ꯕꯕ꯭ꯂꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦ ꯕꯕ꯭ꯂꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯅ ꯕꯕ꯭ꯂꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯆꯦꯅꯦꯜ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯔꯦ ꯑꯩ ꯍꯥꯏꯍꯧ ꯏꯃꯥ ꯀꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯇꯨꯝꯁꯤꯀꯣ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯌꯦꯟꯖꯥꯡꯁꯦ ꯍꯥꯏꯅꯕꯒ ꯃꯥꯟꯅꯗ꯭ꯔꯥ ꯏꯕꯥꯏꯅꯤꯁꯦ ꯍꯥꯏ ꯑꯗꯨꯅꯦ ꯇꯦꯜꯍꯩꯕꯅ ꯄꯨꯁꯄꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯔꯥꯙꯦ ꯔꯥꯙꯦꯅ ꯍꯥꯏꯕ ꯁꯣꯏꯕꯨꯝ ꯔꯥꯙꯦ ꯔꯥꯙꯦꯅ ꯍꯥꯏꯕ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯍꯥꯏ ꯍꯥꯎꯅꯤꯀꯣ ꯑꯗꯒꯤꯗꯤ ꯕꯦꯂꯤꯟꯗꯥꯅ ꯀꯩ ꯍꯥꯏꯕ ꯅꯆꯥ ꯅꯨꯄꯥꯁꯨ ꯀꯩ ꯍꯥꯏꯕ ꯍꯥꯏꯕꯤꯔꯒꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯏꯆꯥ ꯅꯨꯄꯥꯗꯤ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯦ ꯕꯦꯂꯤꯟꯗꯥ
ꯑꯗꯒꯤꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯏ ꯆꯦꯅꯨ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯦꯅꯥ ꯀꯩ ꯆꯥꯔꯛꯀꯦ ꯅꯦꯅꯥ ꯑꯩ ꯉꯁꯤꯁꯦ ꯀꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯉꯕ ꯃꯇꯥ ꯇꯧꯒꯅꯨ ꯀꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯉꯁꯤꯁꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯅꯦ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯈꯨꯃꯟ ꯃꯥꯏꯛ ꯂꯥꯛꯑꯦ ꯃꯥꯏꯛ ꯋꯦꯜꯀꯝ ꯃꯥꯏꯛ ꯆꯦ ꯑꯩ ꯂꯥꯛꯏ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯤ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯟ ꯅꯥꯎꯔꯦꯝꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯂꯥꯛꯑꯦ ꯀꯁꯥꯔ ꯄꯥꯈꯪ ꯂꯥꯛꯑꯦ ꯊꯣꯏꯕ ꯂꯥꯛꯑꯦ ꯍꯥꯏ ꯏꯇꯩꯃ ꯑꯦꯟ ꯑꯕꯦꯝꯃ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯪ ꯍꯜꯂꯛꯑꯕꯣ ꯊꯣꯏꯕ ꯑꯗꯩ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯆꯦꯅꯨ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯗ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯁꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏ ꯏꯃꯧ ꯀꯧꯕ ꯀꯥꯎꯔꯦ ꯑꯌꯨꯁꯤ ꯏꯃꯧ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯦꯅꯦ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯧꯔꯦ ꯃꯆꯥ ꯍꯥꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯇꯦꯜꯍꯩꯕ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯁꯦ ꯆꯦꯅꯦꯜꯗꯣ ꯆꯦ ꯈꯪꯗꯕꯩ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯈꯨꯂꯛꯀ ꯖꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯖꯤꯅꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯅꯦꯅꯥꯅ ꯍꯥꯏ ꯆꯦꯅꯨ ꯑꯩꯗꯤ ꯀꯣꯕꯤ ꯁꯥꯛ ꯍꯥꯏ ꯍꯥꯎꯕꯅꯤꯀꯣ ꯀꯣꯕꯤ ꯁꯥꯛꯁꯨ ꯆꯥꯕ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯑꯗꯩꯗꯤ ꯅꯦꯅꯥꯗ ꯕ꯭ꯂꯨ ꯄꯤꯗ꯭ꯔꯤꯅꯦꯗ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯆꯦ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯕꯦꯝꯃ ꯃꯩꯇꯩꯁꯨ ꯕ꯭ꯂꯨ ꯄꯤꯔꯣ ꯃꯥꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯕꯦꯝꯃ ꯃꯩꯇꯩꯒ ꯃꯊꯛꯇ ꯑꯕꯦꯝꯃ ꯃꯩꯇꯩ ꯂꯩꯔꯦ ꯀꯣꯃꯦꯟꯁꯨ ꯆꯦꯟꯈꯠꯂꯛꯇꯦꯅ ꯏꯜꯂ ꯆꯠꯂꯤꯅꯤ ꯅꯪ ꯂꯦꯞꯍꯜꯂꯝꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯃꯆꯥ ꯊꯣꯏꯕꯤ ꯑꯝꯇ ꯌꯦꯡꯒꯦ ꯃꯃꯥ ꯖꯔ ꯖꯔ ꯄꯥꯊꯔꯛꯒꯦ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯇꯦꯜꯍꯩꯕ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯖꯥꯔꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯖꯔꯤꯅꯥ ꯀꯩꯅꯣ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯆꯥꯔꯦꯀꯣ ꯎꯔꯤ ꯀꯥꯡꯁꯣꯏ ꯑꯗꯨ ꯆꯥꯔꯦ ꯇꯦꯜꯍꯩꯕꯅ ꯄꯨꯁꯄꯥ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯇꯦꯜꯍꯩꯕ ꯁꯥꯏꯈꯣꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯔꯣꯍꯤꯠꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯍꯤꯠ ꯑꯗꯒꯤꯗꯤ ꯑꯌꯤꯡꯕꯤ ꯂꯥꯛꯑꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯆꯦ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯅꯀꯣ ꯑꯩꯁꯨꯅꯦ ꯑꯗꯨꯝ ꯂꯥꯛꯅꯤꯡꯉꯦꯕ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤꯁꯦ ꯑꯗꯒꯤꯗꯤ ꯖꯨꯝꯅꯥꯝ ꯀꯩꯅꯣꯅ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯁꯤꯅꯥꯝ ꯗꯤꯕꯤꯌꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯗꯤꯕꯤꯌꯥ ꯅꯪ ꯆꯥꯔꯛꯑꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯏꯅꯝꯃ ꯗꯗꯥ ꯋꯥꯠꯂꯤꯕꯣ ꯗꯗꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯀꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯃꯥꯁꯦ ꯍꯟꯗꯛ ꯑꯦꯜꯕꯤ 10 ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11:30 ꯐꯥꯎ ꯑꯦꯜꯕꯤ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯃꯥ ꯍꯟꯗꯛ ꯊꯕꯛꯁꯦ ꯈꯔ ꯄꯥꯡꯍꯟꯕ ꯉꯝꯗꯕꯒꯤꯅꯦ ꯊꯕꯛ ꯈꯔ ꯄꯨꯊꯔꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥ ꯊꯕꯛꯇꯣ ꯈꯤꯇꯪ ꯁꯨꯖꯜꯂꯤꯑꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯌꯥꯎꯔꯛꯀꯅꯤꯀꯣ ꯋꯥꯁꯨ ꯋꯥꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯗ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯌꯦ ꯅꯦꯅꯥ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯁꯥꯕꯤꯁꯦ ꯍꯥꯏ ꯀꯩ ꯍꯥꯏ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯅꯤ ꯃꯥꯁꯨ ꯍꯩꯔꯦ ꯃꯥꯁꯨ ꯌꯨꯇꯨꯞ ꯁꯦꯝꯕ ꯃꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅꯅꯦ ꯃꯥꯁꯨ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯕꯁꯦꯈꯔ ꯍꯩꯖꯔꯦꯕ ꯈꯪꯉꯕ ꯑꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯗꯤꯕꯤꯌꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯇꯦꯜꯍꯩꯕꯁꯤꯅ ꯂꯥꯛꯄꯒꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯦ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯑꯒꯦ ꯀꯥꯏꯅ ꯍꯪꯉꯧꯑꯕ ꯁꯨꯡꯍꯪ ꯍꯪꯉꯛꯑꯣꯏꯕ ꯃꯥ ꯂꯥꯛꯄꯒ ꯃꯥ ꯃꯤꯈꯥꯅꯤꯕ ꯍꯧꯗꯣꯏꯅꯦꯕ ꯇꯦꯜꯍꯩꯕꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯣ ꯃꯥꯏ ꯒꯣꯠ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯦ ꯄ꯭ꯔꯦꯃꯤꯀꯥ ꯑꯕꯦꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯛꯑꯦ ꯃꯆꯥ ꯅꯍꯥꯟꯁꯨ ꯅꯪ ꯍꯪꯕꯅꯦ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯀꯥꯗ ꯍꯥꯏ ꯇꯧꯔꯣ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯀꯥꯗ ꯑꯗꯨ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯀꯥ ꯕ꯭ꯂꯣꯛ ꯅꯪꯅ ꯆꯥꯕꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯃꯁꯛ ꯐꯖꯕꯤ ꯅꯦꯅꯦꯗꯣ ꯈꯪꯗ꯭ꯔꯣ ꯍꯥꯏ ꯇꯧꯔꯣ ꯅꯦꯅꯦꯗ ꯅꯦꯅꯦ ꯄ꯭ꯔꯦꯃꯤꯀꯥꯗ ꯅꯦꯅꯦ ꯀꯧ Nene, hi.
ꯃꯥꯁꯦ ꯀꯅꯥꯅꯣ ꯍꯪꯉꯤ ꯃꯥ ꯍꯥꯟꯅ ꯌꯥꯝ ꯌꯦꯡꯉꯝꯃꯦꯕ ꯑꯗꯒꯤꯗꯤ ꯂꯥꯟ ꯇꯧꯈꯤꯕꯗꯩ ꯈꯔ ꯂꯦꯞꯄꯨꯕꯗꯣ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯪꯉꯛꯑꯦ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯑꯣ ꯈꯪꯉꯦ ꯈꯪꯉꯕो ꯍꯧꯖꯤꯛ ꯍꯥꯏꯕ ꯁꯛ ꯐꯖꯕꯤꯗꯣ ꯄ꯭ꯔꯦꯃꯤꯀꯥ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯇꯧꯕ ꯃꯇꯝꯗꯅꯦ ꯐꯪꯅꯍꯧꯗꯕ ꯋꯥꯅꯤꯅꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗꯅꯦ ꯂꯩꯔꯝꯃꯦꯕ ꯑꯁ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯅꯠꯇꯦ ꯀꯩ ꯍꯥꯏꯕ ꯄꯤꯕꯥ ꯍꯦꯟ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯩ ꯄꯤꯌꯣ ꯕꯔꯇ ꯁꯣꯏꯕꯝꯅ ꯏꯆꯦ ꯑꯅꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯀꯩꯅꯣ ꯎꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯕꯕ꯭ꯂꯤ ꯁꯔꯃꯅ ꯍꯣꯏ ꯕꯕ꯭ꯂꯤꯅꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯥꯏ ꯈꯪꯉꯦ ꯏꯆꯦ ꯕꯥꯕ꯭ꯂꯤ ꯀꯩ ꯈꯪꯉꯣꯏꯗꯣꯏꯅೋ ꯑꯗꯨꯅꯤ ꯑꯩꯅ ꯀꯟꯐꯥꯔꯝ ꯇꯧꯔꯤꯕ ꯏꯆꯦ ꯕꯥꯕ꯭ꯂꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯕꯥꯕ꯭ꯂꯤ ꯃꯅꯤ ꯃꯨꯛꯕꯥꯡ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯅꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏꯕ ꯗꯦꯟꯁꯁꯨ ꯌꯥꯝ ꯍꯩꯔꯦ ꯑꯕꯦꯝꯃꯁꯦ ꯌꯥꯝꯅꯁꯨ ꯍꯩ ꯗꯦꯟꯁ ꯇꯝꯃꯤꯀꯣ ꯅꯪ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯅꯕ ꯗꯦꯟꯁ ꯍꯣꯏ ꯃꯥ ꯗꯦꯟꯁ ꯇꯝꯃꯤ ꯄ꯭ꯔꯦꯃꯤꯀꯥ ꯁꯤꯜꯆꯔꯗ ꯇꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯜꯆꯔꯗ ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯀꯥꯕꯨꯡꯉꯁ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯇꯝꯃꯤꯌꯦ ꯍꯧꯖꯤꯛꯁꯦ ꯍꯌꯦꯡꯁꯨ ꯃꯥꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ ꯑꯗꯣ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦ ꯃꯥ ꯑꯗꯒꯤꯗꯤ ꯄꯤꯕꯥ ꯍꯦꯟꯅ KMC ꯍꯥꯏꯌꯦ ꯉꯁꯤ ꯎꯇꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯑꯗꯒꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯗꯤ ꯎꯇꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯃꯅꯤ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕꯕ꯭ꯂꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯖꯨꯝꯅꯥꯝꯅ ꯍꯦꯜꯂꯣ ꯆꯦ ꯍꯥꯏꯌꯦ ꯍꯥꯏ ꯑꯟꯖꯂꯤ ꯑꯗꯩ ꯂꯩꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯕꯕ꯭ꯂꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯑꯕꯦꯝꯃ ꯍꯥꯏ ꯇꯧꯔꯦ ꯁꯅꯥ ꯑꯝꯇ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯦ ꯑꯗꯨ ꯍꯥꯏ ꯍꯥꯏ ꯃꯥ ꯁꯣꯝꯗ ꯀꯩꯅꯣꯝ ꯌꯦꯛꯏꯑꯕ ꯌꯥꯝ ꯃꯥ ꯆꯤꯜꯂꯤꯌꯦ ꯃꯥ ꯀꯩꯅꯣꯝ ꯌꯦꯛꯅ ꯂꯩꯔꯤ ꯊꯣꯏꯕꯅ ꯏꯆꯦ ꯕꯥꯕ꯭ꯂꯤ ꯋꯥꯂꯤꯒꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯥꯏꯗꯦ ꯃꯥ ꯄꯥꯏꯗꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯒꯦ ꯂꯝꯕꯤꯗꯅꯤ ꯏꯇꯩꯃꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯎꯇꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯊꯣꯏꯕ ꯑꯗꯨꯗꯒꯤꯗꯤ ꯔꯥꯙꯦꯅ ꯅꯃꯥ ꯀꯣꯃꯦꯗꯤ ꯃꯆꯥ ꯁꯣꯔꯠꯁ ꯅꯃ ꯀꯣꯃꯦꯗꯤ ꯃꯆꯥ ꯁꯣꯔꯠꯁꯨ ꯈꯔ ꯊꯥꯡꯒꯠꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯇꯧꯍꯜꯂꯛꯀꯦ ꯅꯃ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯔꯥꯙꯦ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯑꯗꯣ ꯂꯩꯅꯥꯅ ꯀꯩ ꯍꯥꯏꯕ ꯖꯣꯏꯟ ꯇꯧꯔꯒ ꯕꯕ꯭ꯂꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯂꯩꯅꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯇꯦꯜꯍꯩꯕꯅ ꯑꯟꯖꯂꯤ ꯌꯨꯝꯅꯥꯝ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯒꯤꯅꯦꯅ ꯁꯥꯏꯈꯣꯝꯅ ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯐꯝ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯊꯣꯏ ꯅꯪ ꯆꯥꯔꯕꯣ ꯕꯕ꯭ꯂꯤꯅ ꯍꯥꯏ ꯂꯩꯅꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯂꯩꯅꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯃꯅꯤ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯍꯣꯏ ꯂꯩꯕꯅꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯅꯤꯅꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯕ ꯄꯦꯟꯅꯕ ꯇꯧꯕꯗ ꯊꯕꯛ ꯁꯨꯔꯝꯂꯔꯣꯏꯅꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅꯦ ꯍꯟꯗꯛ ꯊꯕꯛ ꯈꯛꯇꯪ ꯄꯨꯊꯔꯦꯕꯀꯣ ꯈꯣꯏꯗꯥꯁꯦ ꯈꯔ ꯃꯥꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯊꯕꯛ ꯁꯨꯕꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯟꯗꯛ ꯈꯔ ꯁꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯊꯕꯛꯁꯦ ꯈꯔ ꯄꯨꯊꯕꯒꯤ ꯁꯨꯗꯖꯥꯗꯅꯅꯦ ꯁꯨꯔꯤ ꯍꯧꯖꯤꯛꯁꯤꯒ ꯁꯨꯔꯤ ꯀꯣꯛ ꯂꯥꯎꯏꯁꯦ ꯃꯥ ꯊꯕꯛ ꯁꯨꯔꯤꯅꯦ ꯑꯗꯩꯗꯤ ꯂꯩꯅꯥꯅ ꯍꯦꯜꯂꯣ ꯕꯕ꯭ꯂꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯕꯕ꯭ꯂꯤ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯒꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯤꯅꯥ ꯂꯩꯃꯅ ꯑꯅꯨ ꯅꯪꯒꯤ ꯏꯁꯩꯗꯣ ꯁꯛꯂꯣ ꯍꯥꯏ ꯃꯤꯅꯥ ꯅꯪ ꯂꯥꯛꯄꯈꯩꯁꯨ ꯁꯛꯂꯣ ꯍꯥꯏꯔꯛꯑꯕꯣ ꯑꯗꯨꯗꯒꯤꯗꯤ ꯊꯧꯅꯥꯖꯝ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠ ꯁꯤꯡꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯒꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯣ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯣꯏ ꯅꯦꯅꯥ ꯍꯥꯏꯀꯣ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯀꯃꯦꯟꯠ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯁꯛꯁꯤ ꯑꯗꯒꯤꯗꯤ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯇꯥꯃꯣꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯇꯥꯃꯣ ꯂꯩꯌꯦ ꯇꯥꯃꯣꯁꯤꯅꯦ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯈꯛꯇꯪ ꯀꯟꯕꯒꯤꯅꯦ ꯃꯥꯁꯦ ꯊꯕꯛ ꯁꯨꯖꯜꯂꯤꯑꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯥꯃꯣ ꯆꯪꯉꯛꯀꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯑꯅꯤ ꯃꯥ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯇꯦꯜꯍꯩꯕ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯆꯦ ꯀꯩ ꯍꯥꯏꯕ ꯊꯣꯛꯂꯕꯣ ꯏꯕꯥꯏ ꯀꯥꯏꯅꯣ ꯍꯥꯏ ꯏꯕꯥꯏ ꯏꯕꯥꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯩ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯅꯦꯅꯥ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯝꯃꯣ ꯍꯥꯏ ꯑꯏꯪꯕꯅ ꯆꯦ ꯑꯩꯅ ꯅꯍꯥꯟ
ꯀꯨꯞꯁꯨ ꯆꯥꯕꯤꯔꯒꯣ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯥꯏ ꯑꯌꯤꯡꯕꯤ ꯑꯣꯀꯦ ꯆꯥꯔꯛꯀꯅꯤ ꯑꯌꯤꯡꯕꯤ ꯁꯣꯏꯗꯅ ꯆꯥꯔꯛꯇꯣꯔꯕꯅꯤꯀꯣ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗ ꯆꯥꯔꯛꯑꯒꯦꯕꯀꯣ ꯑꯗꯩ ꯂꯩꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯊꯣꯏ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯂꯩ ꯀꯣꯕꯤ ꯕꯣꯔꯥ ꯀꯔꯤ ꯍꯥꯏꯕ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯁ ꯍꯥꯎꯅꯤꯍꯦ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯁꯨ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯖꯣꯒꯕꯤꯔ ꯁꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣ 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 ꯊꯣꯏꯕꯤꯁꯅꯥꯅ ꯏꯃꯧꯅ ꯌꯦꯛꯂꯤꯗꯣ ꯂꯣꯏꯔꯒ ꯅꯦꯅꯦꯗ ꯐꯣꯇꯣ ꯊꯥꯔꯛꯎꯀꯣ ꯍꯥꯏ ꯑꯣꯀꯦ ꯊꯥꯔꯛꯀꯦ ꯑꯗꯩꯗꯤ ꯂꯩꯅꯥꯅ ꯅꯦꯅꯥ ꯑꯩꯒꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯕꯕ꯭ꯂꯤ ꯂꯩꯔꯤꯕꯣ ꯆꯦꯟꯈ꯭ꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯌꯥꯎꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯀꯩ ꯍꯥꯏꯅꯣ ꯏꯅꯝꯃ ꯌꯥꯎꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯗꯗꯥꯁꯨ ꯍꯣꯔꯦꯟ ꯌꯥꯎꯍꯜꯂꯣ ꯍꯥꯏ ꯍꯣꯏ ꯗꯗꯥ ꯌꯥꯎꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯀꯣ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯊꯥꯖ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯅꯦꯅꯥꯅ ꯇꯦꯜꯍꯩꯕ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯊꯥꯖ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯇꯧꯗ꯭ꯔꯤꯕꯣ ꯍꯥꯏ ꯃꯥꯅꯦ ꯑꯗꯒꯤꯗꯤ ꯈꯨꯗꯥ ꯀꯥ ꯅꯨꯔꯅ 12 ꯂꯥꯏꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀꯩ ꯍꯥꯏꯕ ꯈꯨꯗꯛꯀꯥꯅꯨꯔꯗꯣ ꯈꯔ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯏꯁꯄꯣꯔꯠꯁ ꯀꯩ ꯍꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯕꯤꯌꯣ ꯏꯆꯦꯒꯤ ꯐ꯭ꯔꯦꯟꯁ ꯃꯌꯥꯝꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯈꯨꯗꯥꯀꯥꯅꯨꯔꯗꯣ ꯈꯔ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯁꯞꯄꯣꯔꯠ ꯍꯥꯏꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯈꯨꯗꯥ ꯀꯥꯅꯨꯔ ꯍꯥꯏꯀꯣ ꯈꯨꯗꯥ ꯀꯥꯅꯨꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ ꯌꯨꯀꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯅꯦꯅꯥꯅ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯂꯣꯠꯄ ꯃꯤ ꯀꯩꯕꯅꯤ ꯀꯩ ꯍꯥꯏꯕ ꯀꯦꯀꯨ ꯌꯥ ꯇꯧꯔ ꯀꯧꯊꯣꯛꯑꯣ ꯍꯥꯏ ꯏꯅꯝꯃ ꯂꯣꯠꯄ ꯃꯤ ꯀꯦꯕꯅꯤ ꯀꯦꯀꯨ ꯌꯥ ꯇꯧꯔ ꯀꯧꯊꯣꯛꯑꯣ ꯍꯥꯏ ꯀꯅꯥ ꯑꯩꯈꯣꯏ ꯗꯥꯔꯣ ꯊꯣꯏꯕꯤꯁꯅꯥ ꯀꯅꯥꯅꯣ ꯀꯧꯊꯣꯛ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯂꯩꯅꯥꯅ ꯍꯥꯏꯕ ꯍꯥꯏ ꯔꯥꯙꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯣ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒꯣ ꯇꯧꯕꯤꯔꯛꯇ꯭ꯔꯗꯤ ꯇꯧꯔꯛꯇ꯭ꯔꯤꯌꯦ ꯍꯥꯏꯌꯦ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯀꯣꯃꯦꯟ ꯁ꯭ꯔꯤ ꯂꯪꯀꯥ ꯌꯧꯈ꯭ꯔꯦ ꯏꯆꯦ ꯑꯩ ꯋꯥꯔꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯄꯥꯕꯗ ꯑꯩ ꯋꯥꯔꯦ ꯃꯤꯠꯁꯤꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯃꯌꯥꯝ ꯑꯩ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏꯁꯦ ꯃꯌꯥꯝꯅ ꯍꯪꯃꯟꯅ ꯊꯕꯛ suba kay haiba kano tawrani hairo monjangaroi masu live ta yawningbana loiramani madi yam yawningini akhoi dadi madi yamna harauba nokpa kheba yam pamjebako yawningini du pai leitaba ngata lega jahallage ko mina leimana nangi tamodo kadai satkarage akhoi tamo tabak suri mina dagidi jarina begam na haiba chenu ibaida kaiba prank tawragu yengba yamna nungai hai prank tawraktoimi adagidi bebika singhana kai haiba hai che ai khangbro hai bebika singha khangdi kanano hairo bek sengna hairo kanano aina dagi lainana haiba hai romita adagidi nenana telhaiba nauba maiga lion maitai moi ani gido aduda tawkhrabani hai thoibisana maibamne inama isai amta tause bid hapna hapa oina okay tausi thajana hai romita haina dagi telhaibana nena subscribe tawraktriye haina hai thajana kare haiba jerina begum hai telhaibana thaja aingonda join tawbirago dagidi bebika na ai parlor phangnabaduni kauraboche se handakti yam phajathokame hai oima okay parlor phangnabaduni hairo nang nungairibo kamai tawrige adagidi nenana haiba tawkhre telhaiba hai de lainana nene saikhom join tawbirago hai dagi yuki na kari ensang chage che hai ngasi se uri kangso ina chare ne noidi kai na chada ke yuki
ꯑꯗꯒꯤ ꯃꯤꯅꯥ ꯂꯩꯃꯅ ꯅꯣꯏ ꯑꯉꯥꯡ ꯏꯁꯩꯗꯣ ꯁꯛꯂꯣ ꯅꯣꯏ ꯑꯅꯤꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯃꯤꯅꯥ ꯑꯗꯒꯤ ꯊꯥꯖꯅ ꯅꯦꯅꯥ ꯀꯩꯕ ꯅꯦꯅꯥ ꯍꯥ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥ ꯅꯠꯇꯦ ꯃꯤ ꯑꯃ ꯂꯣꯠꯂꯤꯕꯅꯤꯀꯣ ꯃꯥꯏ ꯈꯨꯝꯖꯜꯂꯒ ꯍꯥꯏꯔꯣ ꯑꯣꯀꯦ ꯖꯥꯡꯉ ꯊꯣꯛꯂꯛꯎ ꯈꯨꯃꯟ ꯋꯦꯜꯀꯝ ꯈꯨꯃꯟ ꯅꯪ ꯂꯣꯠꯅ ꯂꯩꯔꯤꯔꯥ ꯖꯥꯡꯉ ꯊꯣꯛꯂꯛꯎ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯍꯥꯏꯕ ꯌꯨꯀꯤ ꯍꯥꯏꯌꯦ ꯊꯥꯖꯅ ꯃꯤꯅꯥ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯍꯥꯏ ꯂꯩꯅꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯦ ꯖꯣꯟꯁꯟꯅ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯦ ꯉꯁꯤꯁꯦ ꯎꯔꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯖꯣꯟꯁꯟ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯦꯜꯂꯣ ꯊꯣꯏ ꯖꯣꯏꯟ ꯇꯧꯔꯒꯣ ꯍꯥꯏꯌꯦ ꯊꯥꯖꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯀꯁꯥꯔ ꯀꯥꯏ ꯂꯝꯅꯣ ꯍꯥꯏꯕꯤꯔꯛꯎ ꯀꯁꯥꯔ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏꯁꯦ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗꯅꯤ ꯑꯗꯩ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯅꯦꯅꯥ 24 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯃꯥ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯎꯪꯉꯤꯀꯣ ꯀꯩ ꯎꯪꯉꯤꯅꯣ ꯈꯪꯗꯦ ꯔꯣꯃꯤꯇꯥꯅ ꯍꯥꯏ ꯂꯩꯅꯥ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯇꯦꯜꯍꯩꯕ ꯍꯥꯏ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯖꯦꯔꯤꯅꯥ ꯍꯥꯏ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯍꯥꯏ ꯊꯥꯖ ꯑꯗꯒꯤ ꯅꯦꯅꯥꯅ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯖꯦꯔꯤꯅꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯍꯥꯏ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯏꯇꯩꯃ ꯍꯥꯏ ꯂꯥꯛꯑꯣ ꯊꯣꯏ ꯂꯥꯛꯑꯣ ꯀꯣꯏꯔꯛꯑꯣ ꯀꯁꯥꯔꯗ ꯀꯣꯏꯔꯛꯑꯣ ꯀꯣ ꯑꯗꯒꯤꯗꯤ ꯕꯦꯕꯤꯀꯥꯅ ꯀꯩ ꯍꯥꯏꯕ ꯔꯣꯃꯤꯒꯤ ꯄꯥꯔꯂꯔꯗ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯆꯦꯒꯤ ꯁꯝ ꯇꯤꯡꯍꯟꯕꯗꯣ ꯍꯥꯏꯌꯦ ꯃꯥꯅꯦ ꯈꯪꯉꯦ ꯑꯗꯨ ꯕꯦꯕꯤꯀꯥ ꯅꯪꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯃꯁꯛ ꯉꯣꯁꯣꯛ ꯉꯧꯕꯗꯣ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯧꯗꯨ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤꯗꯣ ꯑꯣꯏꯗꯣꯏꯔꯣ ꯑꯩꯗꯤ ꯃꯤꯡꯁꯨ ꯅꯍꯥꯟ ꯍꯪꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯈꯪꯗ꯭ꯔꯦꯕ ꯑꯗꯒꯤ ꯊꯥꯖꯅ ꯍꯥꯏ ꯔꯣꯃꯤ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯑꯩꯁꯨ ꯇꯧꯖꯒꯦ ꯍꯥꯏ ꯑꯗꯒꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯔꯣꯃꯤ ꯖꯣꯏꯟ ꯇꯧꯔꯒꯣ ꯍꯥꯏꯌꯦ ꯑꯗꯨꯒꯩꯗꯤ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯂꯥꯛꯑꯦ ꯆꯦꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯔꯦ ꯇꯥꯅꯤ ꯋꯦꯜꯀꯝ ꯑꯗꯒꯤ ꯊꯥꯖꯅ ꯇꯦꯜꯍꯩꯕ ꯏꯕꯨꯡ ꯀꯅꯦꯛ ꯀꯩ ꯍꯥꯏꯅꯣ ꯀꯅꯦꯛ ꯂꯩꯈ꯭ꯔꯕꯅꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯌꯦꯡꯈꯠꯄꯗ ꯏꯃꯧ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯏꯃꯧꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯌꯦ ꯃꯥ ꯀꯩꯅꯣꯝ ꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯥ ꯑꯗꯒꯤꯗꯤ ꯕꯦꯕꯤꯀꯥꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤ ꯆꯦꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯕꯦꯕꯤꯀꯥ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯗ ꯌꯨꯀꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯦ ꯑꯗꯣ ꯌꯦꯔꯨꯝ ꯊꯣꯡꯉꯤ ꯑꯁ ꯌꯦꯔꯨꯝ ꯍꯥꯎꯗꯣꯏꯅꯦ ꯏꯪꯕꯁꯤꯗ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯆꯨꯝꯅ ꯀꯧꯋꯦ ꯏꯅꯝꯃ ꯃꯤꯡꯗꯣ ꯗꯥꯏꯔꯦꯛꯅꯤꯀꯣ ꯅꯅꯝꯃꯗꯤ ꯗꯥꯏꯔꯦꯛ ꯀꯧꯗꯣꯏꯅꯤ ꯖꯨꯂꯤꯌꯥ ꯂꯥꯛꯑꯦ ꯖꯨꯂꯤꯌꯥ ꯋꯦꯜꯀꯝ ꯍꯥꯏ ꯆꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯖꯨꯂꯤꯌꯥ ꯑꯩ ꯉꯁꯤꯗꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯩ ꯆꯤꯟꯃꯟꯒꯤꯅ ꯈꯪꯕ꯭ꯔꯥ ꯑꯁ ꯃꯆꯥ ꯅꯪ ꯂꯦꯡꯒꯅꯨꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯄꯄꯥꯅ ꯅꯪ ꯁꯥꯎꯔꯛꯑꯅꯤ ꯅꯪ ꯌꯥꯝ ꯂꯦꯡꯉꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯔ ꯈꯨꯔꯝꯈ꯭ꯔꯦ ꯇꯥꯅꯤꯅ ꯆꯦ ꯑꯩꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯄꯤꯟ ꯄꯤꯌꯣ ꯍꯥꯏꯌꯦ ꯇꯥꯅꯤꯅ ꯕ꯭ꯂꯨ ꯄꯤꯟ ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯣꯀꯦ ꯄꯤꯔꯒꯦ ꯇꯥꯅꯤ ꯑꯗꯩ ꯄꯤ ꯑꯦꯝꯅ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯀꯀꯥꯗꯤ ꯅꯦꯅꯦ ꯍꯥꯏ ꯀꯀꯥ ꯂꯩꯌꯦ ꯀꯀꯥ ꯊꯣꯛꯂꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤꯀꯣ ꯀꯩꯅꯣ ꯁꯦꯟꯇ ꯄꯤꯕꯤꯌꯨꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯄꯤꯕꯅꯣ ꯑꯗꯒꯤꯗꯤ ꯊꯥꯖꯅ ꯍꯥꯏꯕ ꯍꯣꯏ ꯇꯥꯅꯤ ꯊꯥꯖꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯎꯗꯔꯦ ꯑꯝꯇ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤ ꯂꯩꯅꯥꯅ ꯀꯣꯃꯦꯟꯁꯦ ꯑꯝꯇ ꯌꯦꯡꯗꯔꯦ ꯃꯌꯥꯝꯁꯦ ꯍꯥꯏꯌꯦ ꯑꯩꯅ ꯀꯣꯃꯦꯟ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯀꯣꯃꯦꯟ ꯆꯤꯊꯗꯦꯀꯣ ꯂꯣꯏꯅꯗꯤ ꯄꯥꯕꯅꯤ ꯖꯨꯂꯤꯌꯥꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯒꯤ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯖꯨꯂꯤꯌꯥ ꯍꯥꯏꯔꯦ ꯕꯦꯕꯤꯀꯥꯅ ꯃꯧꯗꯨꯅꯤ ꯍꯥꯏꯌꯣ ꯑꯣꯀꯦ ꯈꯪꯉꯦ ꯕꯦꯕꯤꯀꯥ ꯈꯪꯉꯦ ꯑꯩ ꯂꯥꯛꯀꯅꯤꯀꯣ ꯅꯣꯡꯃꯁꯨ ꯂꯥꯛꯀꯦ ꯈꯜꯂꯤꯅꯦ ꯂꯥꯛꯇꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯪꯕꯗ ꯁꯤꯔꯦꯍꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯏꯪ ꯑꯃ ꯑꯗꯨꯅ ꯅꯆꯦ ꯉꯁꯤ ꯇꯨꯄꯤꯒ ꯎꯞꯄꯤꯁꯦ ꯏꯪꯃꯟꯕꯒꯤꯅꯤꯀோ ꯖꯨꯂꯤꯌꯥꯅ ꯍꯥꯏ ꯊꯥꯖ ꯍꯥꯏꯔꯦ
ꯑꯗꯨꯒꯒꯤꯗꯤ ꯂꯩꯅꯥ ꯕ꯭ꯂꯣꯡꯅ ꯍꯥꯏ ꯕꯦꯕꯤꯀꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯂꯩꯅꯥ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯂꯩꯅꯥ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯦ ꯑꯗꯩ ꯕꯦꯕꯤꯀꯥꯅ ꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯎꯠꯂꯛꯑꯣ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯑꯝꯇ ꯎꯠꯂꯛꯎꯁꯦ ꯑꯝꯇ ꯎꯠꯊꯣꯛꯑꯁꯤ ꯍꯣꯟꯅ Hi. ꯀꯩꯗ ꯏꯕ ꯅꯪ ꯀꯩꯗ ꯏꯕ ꯀꯥꯏꯅꯣ ꯃꯤ ꯀꯃꯦꯟ ꯑꯟ ꯅꯜꯂꯅꯤ ꯁꯦ ꯑꯩ ꯆꯥꯛꯊꯣꯏꯕꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯥ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯑꯝꯃꯤꯕꯁꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯥꯏ ꯌꯦꯡꯍꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯑꯅꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯀꯩꯅꯣꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤꯗꯤ ꯅꯦꯅꯥꯅ ꯑꯩꯒꯤꯁꯨ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯗꯦꯅꯤꯁ ꯃꯩꯇꯩꯅ ꯏꯅꯝꯃ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯣ ꯍꯥꯏꯌꯦ ꯁꯛꯂꯛꯀꯦ ꯗꯦꯅꯤꯁ ꯀꯣꯃꯦꯟꯁꯦ ꯃꯌꯥꯝ ꯂꯩꯕꯗꯨꯒ ꯇꯧꯏꯅꯤꯀꯣ ꯁꯛꯂꯛꯀꯦꯅꯀꯣ ꯑꯗꯒꯤꯗꯤ ꯂꯩꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯁꯥꯔꯗꯒꯤ ꯅꯤꯊꯣꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯣꯟꯁꯟꯅ ꯀꯩ ꯍꯥꯏꯕ ꯖꯣꯟꯁꯟꯅ ꯍꯋꯥꯏ ꯆꯥꯏ ꯇꯥꯃꯣꯁꯦ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯅꯣ ꯑꯩ ꯈꯪꯗꯅ ꯍꯪꯕꯅꯦ ꯍꯥꯏ ꯇꯥꯃꯣꯗꯣ ꯃꯥꯗꯤ ꯀꯩꯅꯣꯅꯦ ꯀꯣꯟꯖꯪ ꯁꯅꯥ ꯁꯨꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯁꯦ ꯊꯕꯛ ꯈꯔ ꯄꯦꯟꯗꯤꯡ ꯂꯩꯔꯦ ꯑꯗꯨꯗꯨꯒꯤ ꯈꯔ ꯁꯨꯖꯜꯂꯤꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯂꯛꯑꯅꯤ ꯊꯥꯖꯅ ꯀꯩ ꯍꯥꯏꯕ ꯖꯨꯂꯤꯌꯥ ꯁꯤꯁ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯍꯥꯏ ꯑꯗꯒꯤ ꯂꯩꯅꯥꯅ ꯍꯥꯏ ꯑꯟꯖꯂꯤ ꯍꯥꯏ ꯌꯨꯀꯤꯅ ꯆꯦ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯌꯦ ꯌꯨꯀꯤ ꯑꯩ ꯆꯦꯅꯦꯜ ꯍꯥꯡꯕꯁꯦ ꯆꯍꯤ ꯑꯃ ꯈꯖꯤꯛ ꯈꯔ ꯍꯦꯜꯂꯛꯑꯦꯀꯣ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯅ ꯍꯥꯡꯕꯁꯦ ꯑꯗꯒꯤꯗꯤ ꯖꯒꯕꯤꯔꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯊꯕꯛ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯦ ꯂꯞ ꯐ꯭ꯔꯣꯝ ꯕꯤꯕꯤꯒ꯭ꯔꯥꯝ ꯍꯥꯏ ꯊꯕꯛ ꯈꯇꯪ ꯀꯜꯂꯦꯕ ꯑꯗꯒꯤꯗꯤ ꯇꯥꯅꯤꯅ ꯍꯥꯏꯕ ꯊꯥꯖ ꯑꯩꯉꯣꯟꯗꯁꯨ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯃꯥꯒ ꯋꯥꯡ ꯃꯥꯟꯅꯔꯦꯀꯣ ꯑꯌꯨꯁꯤꯁꯦ ꯍꯥꯏꯌꯦ ꯑꯗꯩ ꯑꯟꯖꯂꯤꯅ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣ ꯆꯥꯔꯦꯅꯦ ꯉꯁꯤꯁꯦ ꯎꯔꯤ ꯀꯥꯡꯁꯣꯏ ꯆꯥꯏꯀꯣ ꯑꯗꯩꯗꯤ ꯗꯦꯅꯤꯁ ꯃꯩꯇꯩꯅ ꯏꯅꯝꯃ ꯀꯩ ꯍꯥꯏꯅꯣ ꯂꯦꯞꯇꯣꯞ ꯇꯧꯔꯣ ꯂꯥꯏꯚ ꯊꯥꯔꯤꯗꯣ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯊꯥꯖꯅ ꯇꯥꯅꯤ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯑꯩꯁꯨ ꯇꯧꯖꯒꯦ ꯍꯥꯏꯌꯦ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯑꯣ ꯂꯩꯅꯥ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯅꯔꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯅꯪꯕꯨ ꯏꯁꯩꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯁꯛꯇꯣꯏꯔꯣ ꯍꯥꯏꯌꯦ ꯁꯛꯂꯛꯑꯒꯦ ꯃꯤ ꯅꯪꯕꯣ ꯑꯗꯒꯤ ꯅꯦꯅꯥꯅ ꯑꯃꯠꯇ ꯇꯥꯗꯦ ꯑꯩꯒꯤꯁꯨ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯕꯦꯕꯤꯀꯥꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏꯗꯤ ꯌꯥꯎꯗꯦ ꯏꯕꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯁꯦ ꯍꯟꯗꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯩꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯋꯥꯈꯜꯗꯤ ꯀꯩꯗꯧꯅꯤ ꯅꯕꯥꯏꯅ ꯑꯗꯨꯝ ꯅꯣꯛꯍꯜꯂꯃꯤꯅꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯋꯥꯈꯜꯗꯣ ꯁꯨꯝ ꯇꯦꯟꯁꯟ ꯀꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯣꯛꯍꯟ ꯊꯝꯃꯦ ꯑꯩꯉꯣꯟꯗ ꯃꯥ ꯑꯗꯩ ꯑꯟꯖꯂꯤꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯟꯖꯂꯤ ꯁꯔꯃ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯑꯗꯒꯤ ꯏꯕꯥꯏꯗꯤ ꯍꯥꯏꯌꯦ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤꯅꯦ ꯏꯕꯥꯏ ꯉꯥꯛꯇꯪ ꯂꯩꯔ ꯊꯣꯛꯂꯛꯀꯅꯤ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤ ꯂꯩꯅꯥꯅ ꯍꯣꯏ ꯇꯧꯒꯦ ꯅꯪꯗꯤ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯍꯧꯖꯤꯛ ꯁꯛꯂꯛꯑꯣ ꯏꯁꯩꯗꯣ ꯂꯩꯅꯥꯅ ꯍꯥꯏ ꯑꯟꯖꯂꯤ ꯍꯥꯏꯔꯅꯦꯅ ꯁꯥꯏꯈꯣꯝꯅ ꯁꯥꯎꯕꯋꯣ ꯁꯨꯒꯠꯄꯋꯣ ꯇꯧꯔꯦ ꯇꯥꯅꯤꯅ ꯍꯣꯏ ꯇꯧꯔꯛꯀꯦ ꯊꯥꯖ ꯍꯥꯏ ꯑꯗꯩ ꯑꯟꯖꯂꯤꯅ ꯂꯩꯅꯥ ꯍꯦꯜꯂꯣ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯗꯩ ꯔꯨꯕꯤꯅ ꯍꯦꯜꯂꯣ ꯍꯥꯏ ꯁꯅꯥ ꯃꯃꯥ ꯑꯣꯟꯊꯅ ꯇꯥꯅꯤꯀꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯛꯀꯅꯨ ꯑꯟꯖꯂꯤ ꯁꯔꯃꯅ ꯆꯦ ꯁꯞꯄꯣꯔꯠ ꯇꯧꯍꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ LBCꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯆꯪꯉꯛꯏꯁꯦ ꯑꯟꯖꯂꯤ ꯁꯔꯃ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯟꯖꯂꯤ ꯁꯔꯃꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯍꯁꯕꯦꯟꯒ ꯀꯩꯅꯣꯒ ꯅꯝꯃꯛꯄ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯟꯖꯂꯤ ꯁꯔꯃ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯔꯨꯕꯤꯅ ꯀꯩ ꯍꯥꯏꯕ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯍꯥꯏ ꯋꯦꯜꯀꯝ ꯔꯨꯕꯤ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯅꯦꯅꯥꯅ ꯕꯤꯠ ꯂꯩꯇꯦꯀꯣ ꯉꯁꯤꯗꯤ ꯍꯥꯏ ꯅꯚꯥꯏ ꯂꯥꯛꯇꯣꯔꯦ ꯕꯤꯠ ꯍꯥꯞꯄ ꯂꯥꯛꯇ꯭ꯔꯦ ꯅꯚꯥꯏꯅ ꯅꯣꯏ ꯆꯠꯈꯤꯅꯨꯀꯣ ꯑꯗꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯑꯟꯖꯂꯤ ꯁꯔꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯒꯤ ꯂꯩꯅꯥꯅ ꯗꯥꯗꯨ ꯊꯥꯔꯣꯏꯒ ꯃꯨꯠꯊꯠꯂꯣ ꯑꯗꯨꯒ ꯂꯩꯅꯥꯅ ꯅꯪ ꯃꯨꯠꯊꯠꯂꯤꯗꯣ ꯐꯔꯦ ꯃꯨꯠꯊꯠꯂꯁꯅꯨ ꯍꯥꯏꯕ
ꯑꯩ ꯕꯤꯅꯥ ꯀꯥꯟꯗꯤꯒꯤꯅꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡ ꯗ ꯕꯦꯁ ꯍꯁꯕꯦꯟꯅꯤ ꯗꯥꯕꯨꯡ ꯐꯪꯕ ꯗꯥꯕꯨꯡ ꯐꯪꯕ ꯏꯅꯝꯃ ꯂꯥꯏꯕꯛ ꯐꯩ ꯏꯅꯝꯃꯕꯨ ꯗꯥꯕꯨꯡꯒꯤ ꯋꯥꯏꯐ ꯑꯣꯏꯅ ꯐꯪꯕꯗ ꯀꯩ ꯍꯥꯏꯕ ꯕꯨꯡꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯥꯁꯨ ꯐꯩ ꯑꯩꯁꯨ ꯐꯩ नत्रा ꯑꯗꯒꯤ ꯔꯨꯕꯤ कुमारीना कहीं हाई नो कैसे हो हाई रो कैसे हो हाँ हम लोग अच्छे हैं रूबी आप कैसे हो आप मेरे चैनल पे नए आए हो तो मेरे चैनल को सपोर्ट कीजिए और मेरे एलबी पे लाइक भी कीजिए अदगी अंजलिना हाइबा मयाम सपोर्ट तौसनबिरमो अदुने मयाम अंजलि शर्मा से सपोर्ट तौबियुको कनेक्ट लेतबा मयाम ओइरगदि कनेक्ट तौसनबिरो अदुगैदि थोइ निंथौजाना लेना अई मणिपुरदगिने अदो नंगी ब्लॉग हांग्ब्रो हाइना हाइरे लेनादा रूबी कुमारीना मैं तो बिहार से हूँ ओके 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 खाना खा लिया रूबी अदे अंजलिना हाइबा लेना बेना कांदी काइगिनो ऐसु बेना कांदी गिने हन हाइरे अंजलिना जेरिना नुंगाइरिये हन हाइरे नंगदी हन हंगेको लेना न होय हांगबदी थोय सपोर्ट तौबिरगो हाय अदगी जॉनसन तामो याउद्रदी इतैमसे इसै सकपा नुंगाइरोय तामो कई हाइबा थेंगमल्ले हाय तामो लाक्तोरे थबो लोइसनग्रे मा लाक्तोरे नोय मयाम कौबदो मा लोइ ताएबको मासु लैबा याबा नतेने लाक्निंगी मिने नोयगा वाई साननिंगिनी मासु अदो लाक्तोरे हौजी नोय थोइबी सनाना कई हाइबा नटली अनिमक लोइ फै कई हाइबा फदबा अमत्ता याउद्रे अफबा अनि थोमजिन्नरे नंग नायकपसिमा इबेमा लेनाना हाइबा दा दा काइनो लखीपुर की नुपीनी जॉइन तौरगो हाय लखीपुर की नुपीनी हायरा अदगी दा नंग लाइटो सुन कनो तौरे अदगी लेनाना थोंगरुरा खंगदे अदगी कई हाइबा लेनाना हाइबा दा लेनाना हाइबा काइनोने अमता उद्रेने इबू अपुई गंगा उरुई पुनी हुम कई हाइनो नेना ज्ञान तादे ना हाइसे अंजलिना हाइबा चे इसै एलबी याम याउबा ngamde net yaudabei maramna hai o che ise elbi yam yauba ngamde net yaudabei maram net jadabei maramna haiba hoi nang ngahak jabadu jawramo aduga jada kana sum thoko तानीना हाइबा थोइबिसना अइंगोंदसु साफ तौबिरगो हाय दोगिदिने तानी एलबी दने नंगना कनो सपोर्ट तौबगी इदैसे असि इगनु हाइबनिको असिसे इगनुको सपोर्ट तौबियुबा दुम असमिजे सुम हायोबा को असमाइना लॉन्ग वर्ड इसमाइना इरिसे पूरा कनो इरिसे इगनुबो खमरा सि जादे हाइनबनिको अइसु दुम मिना हाइनबदुगा हाइने अंजलिना कई हाइबा अंजलि खुन ब्लॉग ना कई हाइबा इचे येंगा सुम नुंसीबा हेली ब्रोसु इचानुपीसु इचानुपासु हाय अंजलि थैंक यू नोय मयामना नुंसीबीबगी अखोइसे फजरिने नोयना नुंसीबीदरदि कदाई फजदोइनो अदगिदि अंजलि शर्माना इनमरो हा आई कई हाइबा आई खंगदेने दुगिनी कईना नमसु वाइटी पाइबरो हाइना हाइखरे थोइबी सनाना तानी आराम बम होय तौजगे कईनो मसा आई सुन मखुना केनो चिंखतोइनी मचा जारोइने अंजलिना हाय लेना तौरके आई खंगबरो हाय दगिदी बेबिता सिंहाना नुंगाइरिये हाय दगिदी लेनाना होय खुइद्रदी पाइबा याम हैत्री कई हाइनो लेना आई नंगिसे ज्ञान तादेने मेक सेनी रौबा अंजलिना चे ब्लू पिरगो चैनल चंगबा उद्रे हैना हाइये अदगी बेबिका सिंहना हाइबा चे इसै फजबा मा सगलगो खै दाला गा सगलक्तोइने दाला सगलगेको दिनेना साइखोमना चे अनु आरगा मपी ओरो ताना कप खरे देना से दगिदी अंजलि शर्माना लेना नमा ओ चाक चारबो हाइना ले हाइग्रे अंजलिना को ब्लू पिरके नाको लेयुको अदे खुमन अनिताना कई हाइबा
ꯇꯨꯝꯃꯣ ꯌꯥꯔꯦ ꯍꯥꯏꯌꯦ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝꯈꯤꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯂꯩꯅꯥ ꯅꯪ ꯂꯩꯁꯥꯕꯤꯔꯣ ꯍꯥꯏ ꯕꯦꯕꯤꯀꯥꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯆꯥꯔꯦ ꯑꯟꯖꯂꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯩ ꯑꯟꯖꯂꯤ ꯁꯔꯃꯥꯅ ꯆꯦ ꯑꯅꯨ ꯍꯣꯏꯗꯤ ꯍꯦꯄꯤ ꯐꯦꯃꯤꯂꯤꯅꯤꯗ ꯍꯥꯏꯌꯦ ꯑꯩ ꯇꯔꯅꯦ ꯅꯪꯁꯨ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯁꯕꯦꯟ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯋꯤꯗꯨꯗꯤ ꯅꯣꯏꯁꯦ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯗ꯭ꯔꯪ 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 ꯑꯩꯈꯣꯏ ꯗꯥ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯣꯛꯄ ꯍꯧꯔꯁꯦ ꯗ꯭ꯔꯪ 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 ꯌꯥꯝ ꯐꯖꯕ ꯁꯛꯅꯤꯅ ꯆꯪꯉꯛꯄꯁꯦ ꯃꯩꯇꯥꯟꯗ ꯆꯥꯝꯊꯣꯛꯑꯒ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯁꯛꯁꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯑꯗꯒꯤꯗꯤ ꯕꯥ ꯑꯟꯖꯂꯤ ꯀꯩꯅꯣ ꯗꯕ꯭ꯂꯨ ꯄꯤꯈꯣꯕ ꯑꯁ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯃꯤꯠꯁꯦ ꯑꯩ ꯌꯥꯗ꯭ꯔꯦꯀꯣ ꯄꯥꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯀꯃꯦꯟ ꯄꯥꯔꯣꯏ ꯉꯁꯤ ꯃꯤꯠꯁꯦ ꯄꯨꯔꯥ ꯁꯂꯀꯥꯛ ꯁꯥꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯟꯗꯛ ꯈꯔꯅꯤꯅꯦ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯃꯥꯏ ꯃꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯃꯥ ꯑꯩ ꯉꯁꯤ ꯑꯩ ꯄꯥꯎ ꯃꯥ ꯄꯥꯕ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯩ ꯂꯩꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯠꯇꯦ ꯊꯣꯛꯑꯦꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯕ ꯄ꯭ꯂꯤꯖ ꯂꯥꯏꯛꯁꯦ ꯌꯥꯝ ꯂꯤꯛꯑꯦꯕꯀꯣ ꯂꯥꯏꯛ ꯈꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯂꯥꯏꯚ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯌꯧꯒꯦ ꯇꯧꯕꯅ ꯂꯥꯏꯚ ꯂꯣꯏꯈ꯭ꯔꯦ ꯑꯣꯀꯦ ꯉꯁꯤꯗꯤ ꯂꯥꯛꯑꯦꯅꯀꯣ ꯅꯪ ꯅꯍꯥꯟ ꯌꯥꯎꯍꯧꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯑꯕꯦꯝꯃꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯆꯦ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯣ ꯑꯩꯁꯨ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯧꯀꯣ ꯑꯕꯦꯝꯃꯗꯁꯨ ꯇꯧꯁꯜꯂꯣ ꯑꯗꯒꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯂꯩꯅꯥ ꯆꯥꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯕ꯭ꯂꯨ ꯌꯥꯎꯗꯃꯤꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯅꯃ ꯀꯣꯃꯦꯟꯠ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯑꯟꯖꯂꯤ ꯅꯪꯒꯤ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯂꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯟꯖꯂꯤ ꯈꯨꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯅ ꯆꯦꯒꯤ ꯑꯦꯜꯕꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯆꯥꯔꯦ ꯍꯥꯏꯌꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯔꯥꯖꯨ ꯈꯪꯉꯝ ꯊꯥꯗꯣꯛꯑꯝꯃꯦꯅ ꯔꯥꯖꯨ ꯊꯥꯗꯣꯛꯃꯦ ꯍꯥꯏꯔꯣ ꯔꯥꯖꯨ ꯃꯈꯥꯗ ꯂꯩ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯅꯤꯡꯕ ꯃꯤ ꯂꯦꯡꯈ꯭ꯔꯕꯣ ꯀꯔꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯅꯥꯝꯇ ꯍꯥꯏꯖꯗꯦ ꯍꯥꯏꯌꯦ ꯑꯣ ꯂꯦꯡꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯑꯗꯒꯤ ꯔꯥꯖꯨ ꯈꯪꯉꯦꯝꯕꯝ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯁꯞꯄꯣꯔꯠ ꯄꯤꯅꯁꯦ ꯃꯌꯥꯝ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯒ ꯆꯪꯉꯛꯑꯦ ꯑꯗꯒꯤ ꯑꯟꯖꯂꯤ ꯅꯠꯇ꯭ꯔꯣꯁꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯏ ꯋꯥꯏ ꯕꯤꯁꯦ ꯀꯩꯅꯣ ꯑꯟꯖꯂꯤ ꯀꯔꯝꯕꯅꯣ ꯑꯗꯨ ꯅꯠꯇꯦꯅꯦ ꯒꯣꯍꯦ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯁꯤ ꯑꯟꯖꯂꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯇꯣꯞꯄꯅꯦ ꯍꯥꯏꯕ ꯃꯃꯤꯠꯁꯦ ꯎꯗꯉꯩꯒꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂꯤꯅꯦ ꯅꯠꯇꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯍꯥꯏꯔ ꯈꯨꯔꯝꯃꯦ ꯑꯗꯒꯤꯗꯤ ꯍꯦꯂꯤꯅꯥ ꯁꯤꯡꯍꯅ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯂꯩꯅꯥꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯩꯗꯤ ꯎꯔꯤꯄꯣꯛꯇꯩꯅꯦ ꯍꯥꯏꯌꯦ ꯑꯗꯩ ꯑꯟꯖꯂꯤꯅ ꯑꯥꯏ ꯑꯦꯝ ꯀꯩ ꯍꯥꯏꯕ ꯑꯦꯔꯤꯁꯤꯌꯥ ꯍꯥꯏꯔꯣ ꯏꯔꯤꯁꯤꯌꯥ ꯍꯥꯏꯔꯣ ꯑꯟꯖꯂꯤ ꯀꯣꯟꯖꯦꯡꯕꯝꯅ ꯑꯟꯖꯂꯤꯅ ꯀꯗꯥꯏꯒꯤꯅꯦ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯒꯤ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯏꯕꯥꯏ ꯂꯥꯛꯂꯕꯣ ꯍꯥꯏ ꯏꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯇꯧꯅ ꯑꯗꯒꯤ ꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯂꯩꯅꯥ ꯑꯉꯥꯡ ꯀꯌా ꯁꯨꯔꯒꯦ ꯍꯥꯏ ꯑꯗꯒꯤ ꯅꯦꯅꯥꯅ ꯍꯥꯏ ꯗꯥꯕꯨꯡ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯜꯂꯣ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤ ꯁꯔꯃ ꯅꯪ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯒ ꯅꯪ ꯆꯠꯈ꯭ꯔꯕꯣ ꯅꯪ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯑꯗꯩ ꯂꯩꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏ ꯀꯩꯅꯣ ꯑꯃꯈꯛ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯈꯦꯜ ꯂꯥꯛꯑꯦ ꯑꯅꯨ ꯍꯥꯏꯔꯦ ꯏꯆꯦ ꯋꯦꯜꯀꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯏꯆꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯀꯣꯟꯖꯦꯡꯕꯝꯅ ꯆꯦ ꯑꯩꯒꯤ ꯃꯃꯤꯡ ꯑꯦꯔꯤꯁꯤꯌꯥꯅꯦ ꯅꯦꯅꯦ ꯍꯥꯏꯌꯦ ꯃꯥꯏ ꯃꯃꯤꯡ ꯑꯦꯔꯤꯁꯤꯌꯥ ꯍꯥꯏꯕ ꯑꯣ ꯑꯦꯔꯤꯁꯤꯌꯥ ꯀꯧꯏ ꯍꯥꯏꯕ ꯑꯣ ꯕꯦꯕꯤꯀꯥꯅ ꯍꯥꯏꯕ ꯑꯣ ꯑꯩꯗꯤ ꯀꯁꯥꯔꯒꯤ ꯃꯥꯜꯂꯨꯔꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯌꯥꯝ ꯏꯪꯕ ꯃꯥꯜꯂꯦ ꯑꯅꯨꯁꯦ ꯌꯥꯝ ꯏꯪꯉꯦ ꯏꯆꯦ ꯑꯩꯈꯣꯏꯁꯤ ꯕꯣꯔꯥꯛ ꯅꯛꯄꯅꯤꯅꯅꯦ ꯑꯁ ꯈꯨꯏꯪ ꯑꯃ ꯇꯧꯏ ꯑꯗꯒꯤꯗꯤ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯂꯩꯅꯥ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯩꯅꯥꯅ ꯅꯨꯄꯤ ꯊꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯂꯥꯛꯂꯦ ꯏꯁꯩ ꯀꯗꯥꯏꯅꯣ ꯍꯥꯏꯌꯦ ꯁꯛꯂꯛꯇꯣꯔꯕꯅꯦ ꯏꯁꯩ ꯑꯗꯒꯤ ꯇꯥꯅꯤ ꯑꯔꯥꯝꯕꯝꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯃꯥꯅꯦ ꯃꯌꯥꯝ ꯑꯃꯅ ꯑꯃ ꯀꯥꯅꯦꯛ ꯂꯩꯅꯗꯕ ꯀꯥꯅꯦꯛ ꯇꯧꯅꯔꯣꯀꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ
ꯑꯃꯅ ꯑꯃ ꯆꯤꯡꯈꯠꯅꯗꯗꯤ ꯌꯥꯄꯣꯟꯇꯦꯀꯣ ꯃꯌꯥꯝ ꯅꯣꯛꯅꯕ ꯀꯨꯇꯨꯁꯇꯝꯗ ꯇꯧꯁꯤ ꯑꯗꯒꯤꯗꯤ ꯔꯥꯖꯨ ꯕ꯭ꯔꯣꯅ ꯀꯩ ꯍꯥꯏꯕ ꯑꯕꯦꯝꯃ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ ꯑꯗꯩ ꯂꯩꯅꯥꯅ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯔꯥꯅꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯔꯥꯅꯨꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯃꯟꯖꯤꯅꯥ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯂꯤ ꯀꯣꯅꯦꯡꯃꯝꯅ ꯆꯦ ꯁꯤ ꯑꯩꯒꯤ ꯃꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯕ ꯑꯣ ꯆꯦ ꯁꯤ ꯑꯩ ꯃꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯒꯤꯗꯤ ꯂꯩꯅꯥꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯅ ꯂꯩꯅꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯔꯥꯖꯨ ꯕ꯭ꯔꯣꯅ ꯂꯩꯅꯥ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯑꯟꯖꯂꯤ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯂꯩꯅꯥ ꯁꯥꯏꯀꯣꯝꯅ ꯆꯦ ꯑꯅꯨ ꯌꯥꯝ ꯏꯪꯉꯤꯗ ꯉꯁꯤꯁꯦ ꯍꯥꯏ ꯌꯥꯝ ꯏꯪꯉꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯏꯪ ꯑꯃ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯒꯤ ꯂꯩꯅꯥꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯔꯥꯖꯨ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯏꯆꯦ ꯇꯈꯦꯜꯅ ꯑꯅꯨ ꯑꯩꯒꯤꯗꯤ ꯋꯥꯏ ꯇꯤ ꯗ ꯂꯩꯔꯤꯐꯥꯎ ꯀꯩ ꯍꯥꯏꯕ ꯁꯥꯔꯒꯦ ꯂꯩꯔꯤꯐꯥꯎ ꯁꯥꯔꯦ ꯀꯩꯅꯣ ꯁꯔꯦꯡꯒ ꯑꯣ ꯏꯂꯤꯁꯥꯒ ꯁꯥꯔꯦꯡꯒꯒ ꯅꯨꯡꯇꯤꯒꯤ ꯆꯥꯅꯤꯡꯉꯦ 25ꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯜꯂꯔꯣꯏ ꯍꯥꯏꯕ ꯆꯍꯤꯅ ꯍꯥꯏꯕ ꯆꯍꯤꯅ 25ꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯜꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅꯦ ꯏꯆꯦ ꯑꯩꯁꯨ ꯂꯩꯁꯥꯅꯤꯡꯉꯦ ꯍꯧꯖꯤꯛꯇ ꯀꯩ ꯊꯥꯖꯅ ꯀꯩꯕ ꯅꯪ ꯄꯥꯔꯨꯔꯅꯨꯗ ꯅꯪ ꯅꯃꯤꯠꯇꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯠꯁꯦ ꯔꯥꯖꯨ ꯑꯩꯈꯣꯏ ꯗꯥꯅ ꯄꯥꯕꯅꯕꯨꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯕ ꯑꯗꯣ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯉꯁꯤ ꯌꯥꯝꯅ ꯔꯥꯖꯨ ꯑꯩꯕꯨꯁꯨ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯍꯥꯏ ꯑꯗꯩ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯂꯩꯅꯥ ꯏꯆꯦ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯒꯦ ꯅꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏ ꯂꯩꯅꯥ ꯏꯆꯦ ꯑꯣ ꯑꯗꯒꯤ ꯕꯦꯕꯤꯀꯥꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯕꯦꯕꯤꯀꯥꯁꯦ ꯈꯪꯕ꯭ꯔꯥ ꯄꯥꯔꯂꯔꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯧ ꯅꯨꯄꯤ ꯃꯆꯥ ꯃꯆꯥ ꯍꯧꯕꯗꯣ ꯑꯣ ꯈꯪꯉꯦ ꯑꯗꯨꯗꯨꯅꯤ ꯈꯪꯉꯦ ꯑꯗꯒꯤꯗꯤ ꯕꯦꯅꯨꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯕꯦꯅꯨ ꯋꯦꯜꯀꯝ ꯕꯦꯅꯨꯁꯦ ꯀꯩꯅꯣꯅꯦ ꯑꯦꯛꯇꯤꯡ ꯀꯨꯏꯟ ꯍꯥꯏꯅ ꯑꯩ ꯊꯣꯟꯈ꯭ꯔꯕꯅꯤꯀꯣ ꯃꯃꯤꯡ ꯕꯦꯅꯨꯒꯤ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯕꯅꯦꯕ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥ ꯄꯣꯁ ꯌꯥꯝ ꯇꯥꯏꯀꯣ ꯐꯖꯔꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯄꯣꯡꯈꯤꯗ꯭ꯔꯣꯕꯅꯤ ꯐꯖꯔꯤꯕ ꯃꯌꯥꯝ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯕꯤꯔꯛꯑꯣ ꯑꯟꯖꯂꯤ ꯈꯨꯟꯕ꯭ꯔꯣꯛꯅ ꯍꯥꯏꯕ ꯕ꯭ꯔꯣꯁꯨ ꯂꯥꯛꯑꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏ ꯑꯗꯩ ꯑꯟꯖꯂꯤꯅ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯅꯦꯅꯥꯅ ꯑꯩꯒꯤꯁꯨ ꯑꯝꯇ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯇꯧꯕꯤꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯦꯅꯥ ꯀꯩ ꯇꯧꯕꯤꯗꯦ ꯍꯥꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯗꯩ ꯔꯥꯖꯨꯅ ꯍꯥꯏꯕ ꯊꯥꯖ ꯇꯧꯒꯦ ꯍꯥꯏꯌꯦ ꯑꯗꯩ ꯂꯩꯅꯥꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯆꯪꯂꯒ ꯌꯦꯡꯉꯣ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯉꯁꯤꯁꯦ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣ ꯂꯥꯛꯇꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯣ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣ ꯂꯥꯛꯇꯦ ꯉꯁꯤꯁꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯀꯣꯡꯖꯦꯃꯝꯅ ꯑꯗꯨꯒ ꯅꯪ ꯌꯥꯝ ꯄꯥꯁꯩ ꯀꯩꯅꯣ ꯑꯗꯨꯒ ꯅꯪ ꯌꯥꯝ ꯄꯥꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯔꯥꯖꯨꯅ ꯀꯩ ꯍꯥꯏꯕ ꯇꯦꯜꯍꯩꯕ ꯇꯧꯔꯛꯀꯦ ꯍꯥꯏ ꯕꯦꯕꯤꯀꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦ ꯏꯕꯥꯏ ꯏꯁꯩꯗꯣ ꯐꯖꯕ ꯑꯃ ꯁꯛꯑꯣ ꯍꯥꯏ ꯁꯛꯂꯒꯦ ꯕꯦꯕꯤꯀꯥ ꯁꯛꯂꯒꯦ ꯀꯃꯦꯟꯁ ꯀꯌꯥꯝ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯌꯦ ꯀꯣꯃꯦꯟꯁ ꯌꯥꯝ ꯂꯩꯔꯗꯤꯅꯦ ꯀꯣꯃꯦꯟꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯄꯥꯊꯔꯛꯀꯦ ꯕ꯭ꯔꯪꯕꯪꯁꯤꯒ ꯌꯦꯡꯉꯒ ꯑꯩꯈꯣꯏꯗꯥ ꯄꯥꯊꯔꯛꯑꯒꯦ ꯑꯩ ꯈꯔ ꯀꯔꯝꯕꯗꯩꯅꯣ ꯍꯥꯏꯔꯣ ꯑꯗꯨ ꯏꯆꯦ ꯇꯈꯦꯜꯁꯤꯒꯩ ꯄꯥꯔꯛꯑꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯦꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯩ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯩꯗꯤ ꯁꯤ ꯏꯪꯉꯛꯈ꯭ꯔꯣ ꯁꯤ ꯄꯥꯔꯛꯑꯒꯦ ꯏꯪꯈꯠꯂꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯌꯥꯗꯣꯔꯤꯕ ꯑꯗꯨꯒ ꯄꯥꯔꯛꯑꯣꯗ ꯏꯁꯩ ꯁꯛꯂꯒꯦ ꯃꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯂꯛꯑꯣ ꯉꯁꯥꯏꯗꯒꯤ ꯑꯗꯩꯗꯤ ꯍꯥꯏꯔꯤꯅꯤ ꯃꯟꯖꯤꯇꯥ ꯁꯤꯅ ꯅꯣꯡꯃꯥꯏꯊꯦꯝꯅ ꯐꯤꯁꯨꯕꯨ ꯏꯪꯉꯤ ꯆꯦ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯇꯧꯕ ꯏꯁꯩꯗꯣ ꯀꯔꯤ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯈꯪꯉꯦ ꯋꯥꯈꯜꯗ ꯇꯧꯕ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯈꯜꯒꯤꯗꯨꯔꯣ ꯎꯝ ꯑꯣꯀꯦ ꯁꯛꯂꯒꯦ ꯗꯩꯗꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦ ꯏꯆꯦꯅ ꯀꯩꯕ ꯏꯃꯧ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯀꯦ ꯔꯣꯃꯤꯅꯥꯁꯤꯡꯅ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯞ ꯐ꯭ꯔꯣꯝ ꯕꯤꯕꯤꯒꯝ ꯑꯗꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏ ꯅꯪꯗꯤ ꯅꯤꯡꯊꯧꯖꯥꯅ ꯑꯣꯀꯦ ꯂꯩꯅꯥ ꯕꯦꯕꯤꯀꯥꯅ ꯀꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯕꯥꯏ ꯀꯩ ꯈꯨꯐꯖꯃꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯇꯦꯜꯍꯩꯕꯅ ꯅꯪꯒꯤ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯁꯨ ꯑꯩ ꯄꯥꯔꯔꯣꯏ ꯑꯟꯖꯂꯤꯅ ꯌꯨ ꯑꯥꯔ ꯄ꯭ꯔꯤꯇꯤ ꯑꯦꯟ ꯑꯦꯚꯟ ꯑꯥꯏ ꯀꯦꯟ ꯗꯨ
Manipuri typing okay de Raju khangembamna nena tawrake to bisanana mai mutkibana hena phajare adun muthalage de loina pung mona phajarasi telai bas sadok pamna ga Anjali ko je nang join jai pararoi telai ba saunu Benu de bina thank you che nena sakom na ai mi mabuk phatta base yam waye ware de anju kasana ga che ai lakpa howdre Lola ba. lore Isai saklowa saklage isai do ko wakhal ki saklowa sakpi saklage ko. Lau ko singer ki ke maya. Singer hawa singer ni abai se dugini. Wakhalgi mai la si sakpada. Haurakfam oibana nongmatasu kaudrabana hakpu aina karamna ningsingani changin tauge khaladhuna imid ase Wisilabasu nang tagi saktamni uriba Amoya nang tagi saktamni uriba Wakhalgi Komen saro Haurakfam oibana Kaya uragya Ajo grene che oigi live ngaire mini che lapo de benu debina che oigi live lakpa ngaire mini thank you takel mi saklo tarage doi bisana na hare kareba era khara mambadudha phajai haibani pura mamladi lb phajarani raju na kareba raju khamina kana support taurak o haibano nena saikomna dana comment pa base taban nungaye Dana pabna tanunga in Bijan pabna kumar marup chak charabo to bisanana sidhani ne singar aseng ba lahiaure hai se Dabi Jon ise sare kanon malana ise kanon Jon mala Sara welcome bo. wa anu Anjali ko nyamam na why dei bibeka na kay nice song che Thank you Sumila Devi na ibaina ngang batage tauraga live loiramne ngarang loise Anjali ko nyamam na Babu Bobai Benu Devi na naire khonjel se El Jagbir Singh na isai amna phajai ko Raju Singh na scale phajai tei mai Kai dino da sum kabak sabak Romita to Singh ibai su ama saklo o tombana ka kanano hanuba sinai tombada khonjel je hanuba malidai nena sakom na dusu isai ama saklo o dasu isai jala da salo Layramme Yeshu Layramme Yeshu Thawaidagi Yelambi Ama mata sadam Ajubu Madi Inakta Layramme Ada kami sakpo jadi susah cái giống như là cô nhà ngang ngồi đi ngay cái YouTube cái cái khẳng cho bây giờ hữu thằng chủ này bây giờ nhà khẩn biết khẳng nhận phút đâu để phóng cho cả mà ra nó sum entertainment năm châu cái châu bên gì hay yang isu aku nya hay yang mà ya cái lối kia là họ không tàu ba chấm juga aku jadi nah aku yang cái mai châu cái hai bên tôi chuyện là bao cái mất cái nhau thì trong phố đấy mi Mayam na nagi sapo na ba kayo to sapo na ba kayo mamampiyan mo kubi sumay to bala pitlaw nandan biyan mo aduga subscribe ba kayo ba to kara to biyan mo ko subscribe to dali kakat pagam di ay di pag nuchi na mayam na joy to ka hajari ba kaya na joy mo ay la mai kuya minda mai kuya nắng là thì nó bỏ dưới mai khuya là nó vẫn là mai khuya ra gì vậy bùa kutu stop vậy thì lấy bây giờ này mà cái những trang thì mai cái nó sẽ thay thì cái lấy mà
Nang hayengdagi maiga pa thunga de paga mayam me ngona kade tobi amu ayna ko jaw le comment aro ni comments banga mara dai ko kudu sam to gi kutus to ga ni telai bese mana pang mer kedam to ini nga ma kam ta ni mai to mo ta bang ni di telai bana mo ko nga ke ta dre bo wahaido nungsiba thamliba thamoida oizage aita binu ngonda mayam comment am da to gi sino kina nungsina hayoda nazaba aita mayam se gi kino se entoro ke ko thise comment pa lagi aja ore comment se kai comment mang re Julia lam dai ne thokraba taro taningba Tapi am liang no bana mutung mana ke tum ba tapal na lazaro nangna thamoise khangmande aigi nungsiba nangtagi wazai thamoina nungsige nangse aitana Mayam marak tagi sum pathara ge comment se bibek tagi baby ka tagi para ge ko ibai pura hanuba male na te hanura bani adu Anjali konjing na and I am 10 years old nene okay de to bisana mai bam na ina ma wahai do nungsiba do phajana amta sakpi oi adai di nena saikom na che anu telai bado mana ta nate loi panglabane manata nate loi panglabane okay adoni bibeka na kai ba hindi song sa o mayam like to bio like to salake aduga telai bana ka Anjali konjang ma ngon jo Anjali su keno su bu telai ba su bu jeng ba join ni ma maya bu na mag telai ba punna thamge dam ba direct join da urama telai bi pa no tum pa le da to Sumila singam ibai ga mana ba nupama laiye ai okay mataw sana le se Anjali na kai ba siri ID nok pada yam chamme che khoi se thank you so much thank you dai di telai bana dai di Suji chano blog se sai yam haye welcome Suji no da tawri mi welcome Benu Debina loire dana ibung ai bibika na kai ba ibai leiradi ibu mai ka se Queenie bo nok pada ai loi ai mai pura ma khuire El Jagbir Singh na ka acting din nai ko yamba dai di mina lei mana nok thare nena mina se bibi ga mina oi do ra oi rangwani nena sa ko che mina na se bibi ga mina ra ne tara no khangre do sol lep khrani che anu da do sol lep khrani te jikana ina ma kai jang sa ge hai kasi di uri ka sai sare nang di ka jang sare ke mayam like to da bazaar di like to sin diu ko Tebi sanana dadabu lagladi live se hekta ya umjan bangamdre dala di ngai ko mina lai mana ke ba sidore nokpada ai bibeka na ke ba amuka tauro o hanubagi dialogue to 20 like dan che no Julie welcome Julie welcome kanyang sare ke Julie mayam punya mak toya ba na boy na mayam de bikhani jai ay mathak ke ai ba iskarai ba na ina lai ba do ay napubun yung sira ba di siram na isita niya iskarai tu ka pulang na nandun mira ka ko'y wawang patata at halay bagtong na kata pulang ingat mira mo nanaya ko siya kakat pagkamda na kakalan nandara tawlay lukam da paini chikat para sambay chikat para amta chikat view ato chikat para kung da ikat para kakat para amta tawyo ano ay may amna na tadi kanala chikat view ganyan nabiyan siya chola ba ni nabiyan siya atay mahay kasunan mo ako tadi nukhang maraw tumay lao ba ni nanay mo nung sibira ka di mayam bika ngamoroy
ꯁꯣꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯃꯥꯏ ꯀꯨꯏꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯛꯄ ꯍꯟꯊꯔꯛꯇꯗꯤ ꯁꯕꯣ ꯂꯥꯎꯀꯣ ꯍꯌꯨꯝ ꯁꯤꯗꯕ ꯍꯌꯨꯝ ꯃꯥꯏꯕꯤ ꯃꯥꯜꯂꯦꯍꯦ ꯇꯨꯀꯠꯆꯩꯌꯦ ꯍꯦꯛꯇ ꯌꯥꯝ ꯅꯣꯛ ꯑꯩ ꯀꯣꯛ ꯀꯩꯅꯣꯝ ꯇꯧ ꯅꯣꯛꯃꯟꯅ ꯌꯥꯝ ꯅꯣꯛꯑꯒ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣꯛ ꯑꯣꯀꯦ ꯆꯤꯛꯏꯕ ꯑꯗꯨ ꯑꯁꯦꯡꯃꯛꯀꯤꯗ ꯀꯣꯛ ꯆꯤꯛꯏ ꯑꯗꯩ ꯖꯨꯂꯤꯅ ꯕꯦꯕꯤꯀꯥ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯇꯦꯖꯁꯤꯒ ꯏꯅꯝꯃꯁꯦ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯉꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯑꯟꯖꯂꯤ ꯈꯣꯟꯅ ꯐꯖꯗꯕꯅꯤꯗ ꯀꯩꯕ ꯏꯆꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯕꯤꯔꯣ ꯆꯦ ꯍꯣꯏꯒꯤ ꯂꯥꯏꯚꯇ ꯌꯦꯡꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯒ ꯂꯣꯏꯅ ꯐꯩꯌꯦ ꯖꯨꯂꯤ ꯁꯥꯟꯅꯁꯦ ꯑꯩ ꯆꯥꯏꯌꯦ ꯆꯦꯒ ꯏꯕꯨꯡꯒꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯉꯁꯤ ꯆꯥꯏꯌꯦ ꯖꯨꯂꯤ ꯎꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯖꯨꯂꯤ ꯑꯗꯩ ꯅꯪꯗꯤ ꯇꯦꯜꯂꯩꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯅꯤꯅꯦ ꯑꯗꯩꯗꯤ ꯑꯦꯜ ꯖꯒꯕꯤꯔ ꯁꯤꯡꯅ ꯀꯩ ꯃꯤꯅꯥ ꯂꯩꯃꯁꯦ ꯕꯤꯕꯤꯒꯥꯝꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯨ ꯈꯪꯗꯅ ꯍꯪꯉꯤꯕ ꯊꯣꯏꯕꯤꯁꯅꯥ ꯕꯤꯕꯤꯀꯥ ꯃꯥꯏꯕꯝꯅ ꯕꯤꯕꯤꯅꯥꯔꯥ ꯍꯥꯏꯅ ꯗꯗꯥꯗꯩ ꯏꯄꯨ ꯑꯣꯟꯈ꯭ꯔꯦ ꯑꯁ ꯏꯁꯀ꯭ꯔꯥꯏꯞ ꯑꯩꯗꯤ ꯁꯤꯔꯦꯗꯥ ꯕꯤꯕꯦꯛꯁꯤꯡꯅ ꯍꯥ ꯍꯥ ꯑꯩ ꯁꯤꯔꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯆꯦ ꯑꯩ ꯁꯣꯅꯥꯏ ꯗꯣꯝꯗ ꯂꯥꯛꯀꯅꯤ ꯆꯦ ꯑꯩ ꯁꯣꯅꯥꯏꯗꯣꯝꯗ ꯂꯥꯛꯀꯅꯤ ꯁꯥꯒꯩ ꯆꯥꯛ ꯆꯠꯅꯕ ꯕꯦꯅꯨ ꯀꯥꯏꯗ ꯑꯣ ꯂꯥꯛꯇꯣꯏꯅꯣ ꯕꯦꯅꯨ ꯁꯨꯅꯥꯏ ꯀꯗꯥꯏꯋꯥꯏꯗ ꯂꯥꯛꯇꯣꯏꯅꯣꯅꯦ ꯑꯗꯩ ꯕꯤꯕꯦꯀꯥꯅ ꯀꯔꯤ ꯏꯕꯦꯝ ꯏꯕꯦꯟ ꯅꯣꯛꯑꯣ ꯅꯣꯛꯑꯣ ꯑꯗꯩ ꯁꯨꯖꯤꯅ ꯀꯩꯕ ꯑꯣꯏꯃꯥ ꯏꯕꯥꯏꯒꯤ ꯍꯅꯨꯕꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣꯏ ꯖꯨꯂꯤꯁꯥ ꯅꯣꯛꯊꯈ꯭ꯔꯦ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟꯅ ꯀꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯗꯥꯏ ꯅꯦꯅꯥ ꯗꯥ ꯌꯥꯔꯦ ꯁꯣꯔ ꯇꯠꯂꯅꯤ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯊꯣꯏꯕꯤꯁꯅꯥ ꯋꯥꯔꯦꯗ ꯊꯣꯏꯕꯤꯁꯅꯥ ꯌꯥꯔꯦ ꯅꯪ ꯂꯩꯔꯤꯕꯣ ꯁꯑꯣꯝ ꯊꯣꯏꯕꯤꯁꯅꯥ ꯂꯩꯔꯝꯒꯅꯤ ꯑꯗꯩꯗꯤ ꯕꯤꯙꯥꯟ ꯁꯤꯡꯅ ꯊꯣꯏꯕꯤꯁꯅꯥꯁꯨ ꯀꯥꯏ ꯍꯜꯂꯣ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯨꯃꯟꯁꯨ ꯂꯥꯛꯇꯦ ꯑꯟꯖꯂꯤꯅ ꯑꯩ ꯃꯥꯏꯁꯦ ꯆꯣꯛꯊꯔꯦ ꯅꯣꯛꯄꯗ ꯑꯗꯩ ꯌꯥꯏꯍꯟꯕ ꯃꯩꯇꯩꯅ ꯍꯥꯏꯌꯦ ꯑꯗꯨꯗꯩꯗꯤ ꯁꯨꯖꯤ ꯆꯅꯨꯅ ꯇꯦꯜꯍꯩꯕꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟꯖꯥꯃꯤꯅꯤꯅ ꯅꯦꯅꯦ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯆꯥꯛ ꯇꯧꯗ꯭ꯔꯒꯗꯤ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯌꯦ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅꯦ ꯅꯪ ꯆꯠꯈ꯭ꯔꯕ ꯑꯩ ꯄꯥꯈꯠꯂꯦꯕ ꯏꯁꯥꯁꯦ ꯈꯨꯃꯟꯁꯨ ꯂꯥꯛꯑꯝꯃꯒ ꯃꯥꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯈꯨꯃꯟꯗꯣ ꯀꯩꯅꯣꯗ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯑꯩꯈꯣꯏ ꯐꯛꯂꯥꯡ ꯀꯥꯔꯛꯇ ꯆꯨꯞꯅ ꯂꯩꯈ꯭ꯔꯕ ꯈꯪꯗꯦ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯑꯁꯤ ꯍꯤꯟꯗꯤꯒꯤ ꯍꯤꯟꯗꯤꯒꯤ ꯑꯔꯃꯥꯟꯒꯤ ꯏꯁꯩ ꯑꯃ ꯁꯛꯅꯤꯡꯉꯤꯗꯣ ꯃꯌꯦꯛꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯔꯃꯥꯟꯒꯤ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯂꯩ मिले सुर मेरा हिंदी की सही चल के मिले नमाई नोला का दुने मिले ꯀꯩꯅꯣ ꯃꯆꯥ मिले सुर मेरा चुमा ओ सुर बने हमारा माझा तुमचा पिकाचा ꯅꯪ ꯇꯨꯀꯠꯆꯩꯕꯣ ꯑꯩ ꯃꯥꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ओके ओके ꯑꯩ ओके ꯊꯨꯅ ꯍꯅꯨꯕꯤ ꯐꯥꯍꯟꯗꯣꯔꯦ ꯅꯪꯅ ओके ओके ओइ माबुꯡ ꯑꯩ ꯍꯤꯟꯗꯤ ꯏꯁꯩ ꯑꯔꯃꯥꯟꯒꯤ ꯍꯤꯟꯗꯤ ꯏꯁꯩ ꯑꯃꯒ ꯁꯛꯂꯛꯀꯦ ꯇꯧꯕ ꯃꯥꯅ ꯀꯥꯎꯊꯣꯛꯍꯟꯈꯔꯦ ꯅꯣꯛꯅꯤꯡꯉꯤꯗ ꯃꯈꯣꯟ ꯌꯥꯝ ꯁꯦꯝꯕ ꯍꯩꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯠꯂꯣ ꯆꯠꯂꯣ ꯏꯅꯝꯃ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯅꯃꯥꯏꯗꯣ ꯎꯍꯜꯂꯣ ꯃꯌꯥꯝꯗꯅ ꯅꯃꯥꯏ ꯁꯨꯡꯎ ꯎꯍꯟꯗꯦ ꯀꯩꯒꯤꯅꯣ ꯂꯣꯏꯐꯧ ꯂꯩꯗꯣꯏꯅꯤ ꯈꯨꯃꯟꯒ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯜꯒ ꯄꯥꯏꯗꯦ ꯃꯇꯣꯛ मधु तौसनो है प्रेमराज सिंह ना अबे चुप है ओके ओके मैं चुप रह रहा हूँ विवेका ना हाँ हाँ नोकरे रोमिता ने इबाई तल्लीबो भजना अमा सगलो हिंदी की है ꯑꯁꯦꯡꯕ ꯑꯃꯒ ꯐꯖꯕ ꯑꯃꯒ ꯁꯛꯎ ꯍꯥꯏꯕ ꯅꯪꯅ ꯐꯥꯖꯕ बेनु देवी ना कह मफम दो कौखरे हयेंग हयेंग ꯍꯪꯉꯒ हंगगा हाइरके ओके ओके अंजलिना होय तौजरके दैदी नैना साइकोमा दाई यारे मी लाइव येंब्राइबु मी लोई कइबा सिनरनी नोकपदा वारेबा पाखंग अरिबने नेना चाक चारबो तेलै थोइबिसना न कइबा निजगे सओ इना माय ꯀꯩ विवेक न कइबा विवेक ता हाइगरे बिबिका जिगा चेनु याम नुंगाइये तौजसनु इबाइदो योयेनबा मैतेना इसै फजबा अमता सकपिरो ओके ओके नेना साइकोमना सिरे अरीबा चारे अरीबा जुली साना सिस्टर अंजलि अइना सब पीग्रबने कोना रिटर्न तौबिरा ओ पाखंग अरीबना कई मथेल चारगे ngasiदी नेना they leng is live dj tause kaino angelina telaiba nangi support tauba kuirabani aina nana sakana pakhang nangdi charabo
Emar pakangna hai daidi Belinda na kaiba pung kaya pauba live tauge che pung 11 fau tau 9 dagi 11 fau tau iko Premila na 2 hours tau Premila bane Devi na hai che Thani na pupu ai la e tombi o mai kino Thani che kino ni pakhang aribana chare isu hainena na pakhang sari aidi kobi sa khan hai the hona bisadana se Thani je nungsiba kino dara nafamda ke jage toina tombi na saklo loi dara inama Thani je tombi na loi dara nungsiba nafamda ke jage welcome welcome toina aina sena birona na ibu ona isi be ka kare humduna pubiro aibu nungsimana yauhanbiro काव है थी बिसना इसे में तो लोई फादे नंगा मेरा सब पिला दिल के भी कोई दसले कितना पागल है ये प्यारी तो तुमसे करता है साजन की नजा बरसा मन जब तुम आते हो बरसा मन जब जारे तुम ता सुना ए आते प्रॉब्लम हो रे हो प्रॉब्लम हो या बे बोले सुना दीदी कहना कुछ भी कहने से डरता है मेरे साथ हो देखो संतत खबर किम तो कोई मैं इसे नंग संतत को गुरुगा खड़ा लाओ तल्ली नंग ꯑꯗꯨꯗꯒꯤ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯆꯦ ꯅꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯥ ꯏꯗꯣ ꯄꯥꯈ꯭ꯔꯦ ꯖꯨꯂꯤ ꯁꯤꯁꯇꯔ ꯄꯥꯈ꯭ꯔꯦ ꯑꯟꯖꯂꯤ ꯅꯦꯅꯥꯁꯦ ꯄꯥꯈ꯭ꯔꯦ मयाम लाई तो बाजार दी पाखꯪ लाई तो ꯑꯔꯤꯕ सुनबियो ꯑꯩ ꯆꯥꯔꯦ ꯑꯩꯁꯨ ꯅꯦꯅꯥꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯩꯗꯤ ꯀꯣꯕꯤ ꯁꯥꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯣ ꯏꯅꯝꯃ ꯑꯗꯩꯗꯤ ꯁꯅꯥꯃꯇꯨꯝꯅꯦ ꯑꯩꯗꯤ ꯀꯀꯥꯁꯦ ꯇꯨꯄꯤ ꯑꯃꯨꯕꯁꯤꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯗꯨꯝ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯇꯂꯩꯕ ꯖꯨꯂꯤ ꯁꯥꯍꯅ ꯀꯩꯕ ꯂꯦꯖꯦꯟ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯅꯦꯅꯥꯏ ꯍꯨꯛ ꯂꯥꯏꯟꯅ ꯀꯩꯕ ꯀꯝ ꯑꯩ ꯃꯜ ꯁꯥꯅꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯑꯩ ꯐꯧ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ ꯆꯦꯗꯤ ꯂꯣꯏꯔꯝꯃꯅꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯆꯦ ꯏꯁꯩ ꯁꯣꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕ ꯐꯥꯗ꯭ꯔꯁꯨ ꯈꯤꯇꯪ ꯁꯛꯂꯛꯄꯗ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦꯕꯣꯏ ꯖꯨꯂꯤꯁꯥꯅ नंगा ꯄꯥꯈꯪ ꯑꯔꯤꯕ नुसीबगीने इनमदा ꯑꯣꯞꯁ ꯇꯧꯕꯤꯔꯝꯃꯣꯏ ꯖꯨꯂꯤꯁꯥꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣꯏ ꯁꯦꯅꯥꯁ ꯕꯦꯒꯟꯅ ꯉꯁꯤꯗꯤ ꯆꯦ ꯑꯅꯨꯁꯦ ꯌꯥꯝ ꯏꯪꯕ ꯃꯥꯜꯂꯦ ꯏꯪꯕ꯭ꯔꯣ ꯆꯦ याम इंगे ꯃꯥꯏꯛꯅ सिदा ꯌꯥꯝ ꯐꯖꯩ ꯏꯁꯩꯗꯣ ꯆꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯅꯤ ꯇꯣꯝꯕꯦꯅꯦꯜꯅ ꯀꯩꯕ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯨꯕꯗ ꯗꯤꯌꯥꯔ ꯑꯅꯨꯅ ꯑꯩꯕꯨ ꯀꯥꯎꯕꯤꯈ꯭ꯔꯦ ꯀꯥꯏ काउदिए तोंबी काउदे ꯑꯩꯁꯨ ꯅꯦꯅꯥ ꯈꯜꯂꯤꯅꯦ ꯅꯍꯥꯟꯒꯩ ꯁꯥꯏꯀꯝꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯅꯦꯅꯥ ꯁꯥꯏꯀꯝꯅ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯍꯣꯏ ꯑꯩꯁꯨ ꯖꯨꯂꯤ ꯋꯦꯜꯀꯝ ꯖꯨꯂꯤ ꯋꯦꯜꯀꯝ ꯊꯦꯡꯛꯁ ꯅꯦꯅꯥꯏ ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ ꯗꯩ ꯀꯥꯎꯗꯦ ꯕꯤꯕꯤꯀꯥꯅ ꯀꯥꯎꯗꯦ ꯗ ꯄꯤꯛꯅꯤꯛ ꯆꯠꯇ꯭ꯔꯕꯣ ꯍꯟꯗꯛ ꯅꯦꯅꯥ ꯁꯥꯏꯀꯨꯝꯅ ꯅꯠꯇꯦ ꯑꯔꯤꯕ ꯃꯃꯥꯅ ꯖꯨꯂꯤ ꯁꯥꯍꯅ ꯊꯥꯅꯤꯁꯨ ꯊꯥꯅꯤꯁꯨꯒꯤ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩꯗꯤ ꯅ꯭ꯌꯨꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯖꯔꯤ ꯑꯗꯩꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯖꯨꯂꯤ ꯗꯥꯔꯂꯤꯡ ꯄꯥꯈꯪ ꯑꯔꯤꯕꯅ ꯅꯦꯅꯥ ꯍꯥꯎꯕ꯭ꯔꯣ ꯑꯗꯩꯗꯤ ꯍꯨꯛ ꯂꯥꯏꯟꯅ ꯆꯦꯁꯨ ꯑꯅꯨꯃꯝ ꯑꯗꯩꯗꯤ ꯕꯦꯕꯤꯀꯥꯅ ꯀꯩꯕ ꯃꯌꯥꯝ ꯁꯤꯕꯁꯇꯥꯟ ꯂꯥꯛꯑꯣꯀꯣ ꯑꯌꯥ ꯁꯤꯕꯁꯇꯥꯟ ꯇꯧꯒꯅꯤ ꯕꯦꯕꯤꯀꯥ ꯁꯤꯕꯁꯇꯥꯟꯁꯦ ꯗꯦꯠ ꯀꯌꯥꯗ ꯑꯣꯏꯒꯦ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯔꯤꯅꯦꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯝꯇ ꯍꯥꯏꯔꯧꯕ ꯗꯦꯠ ꯀꯌꯥꯗ ꯑꯣꯏꯒꯦ ꯍꯥꯏꯅ ꯖꯨꯂꯤ ꯁꯥꯅ ꯕꯤꯕꯤꯀꯥ ꯂꯥꯛꯑꯗꯤ ꯎꯅꯁꯤꯀꯣ ꯑꯩꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣꯏ ꯑꯗꯩ ꯁꯅꯥ ꯃꯇꯨꯝꯅ ꯁ꯭ꯋꯥꯏꯗ ꯏꯔꯥꯡ ꯀꯩꯕ ꯇꯧꯔꯛꯀꯅꯨ ꯄꯥꯈꯪ ꯑꯔꯤꯕ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯆꯦ ꯑꯅꯨ ꯅꯣꯏ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯄꯨꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯂꯥꯞꯅꯕꯅꯤꯅ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯦꯅꯥꯁ ꯅꯪꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯕꯤ ꯑꯣꯏꯗꯣꯏꯔꯣ ꯁꯅꯥꯅ ꯏꯅꯝꯃꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯔꯣꯏꯒꯦ ꯇꯧꯕꯕꯨ ꯍꯦꯛ ꯉꯝꯗꯦ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯊꯦꯡꯛ ꯌꯨ ꯄꯣꯠꯁꯝꯕꯝ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯄꯣꯠꯁꯝꯕꯝ ꯉꯁꯤꯗꯤꯅꯦ ꯖꯨꯂꯤꯁꯥ ꯎꯔꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯖꯨꯂꯤꯁꯥꯅ ꯆꯦ ꯇꯈꯦꯜ ꯂꯩ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯎꯋꯦ ꯑꯔꯤꯕ ꯍꯨꯛ ꯂꯥꯏꯅ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯑꯗꯩꯗꯤ ꯌꯨ ꯊꯥꯅꯤ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ
ꯊꯥꯅꯤꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯀꯩ ꯃꯃꯤꯡꯗꯣ ꯑꯇꯣꯝꯕꯤ ꯇꯣꯝꯕꯤꯅ ꯀꯩꯕ ꯑꯩꯒꯤ ꯐꯣꯟ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯅꯅꯦ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯈꯜꯂꯦꯕ ꯐꯣꯟ ꯑꯗꯩꯗꯤ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤꯅ ꯂꯥꯛꯇ꯭ꯔꯤꯗꯣ ꯕꯦꯕꯤꯀꯥꯅ ꯁꯟꯗꯦꯗꯅꯤ ꯍꯥꯏꯌꯦ ꯁꯟꯗꯦ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯌꯦꯡ ꯍꯪꯆꯤꯠꯂꯣ ꯍꯥꯏꯁꯦ ꯍꯌꯦꯡꯂ ꯍꯪꯆꯤꯠ ꯍꯪꯆꯤꯠꯂ ꯍꯪꯉꯣ ꯕꯦꯕꯤꯀꯥ ꯀꯩꯅꯣ ꯑꯗꯨꯝ ꯍꯪꯆꯤꯠꯂꯣ ꯁꯟꯗꯦ ꯍꯥꯏꯁꯦ ꯂꯥꯛꯏꯕ ꯁꯟꯗꯦꯁꯤꯒꯔꯣ ꯍꯌꯦꯡ ꯂꯩꯔꯒ ꯖꯨꯂꯤꯁꯥ ꯍꯪꯆꯤꯠ ꯄꯥꯈꯪ ꯑꯔꯤꯕ ꯅꯪꯕꯨ ꯍꯪꯆꯤꯠ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇ ꯑꯩꯒꯤ ꯍꯥꯏꯔꯧꯅꯦ ꯁꯕꯁ ꯇꯧꯕꯤꯔꯝꯃꯣ ꯄꯥꯈꯪ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯖꯒꯦꯅ ꯅꯦꯅꯥ ꯕꯤꯕꯦꯀꯥ ꯁꯤꯡꯅ ꯍꯟꯗꯛꯇꯤ ꯁꯟꯗꯦꯗꯅꯤ ꯍꯟꯗꯛꯀꯤ ꯁꯟꯗꯦꯗꯅꯤ ꯑꯣꯍꯣ ꯇꯈꯦꯜꯒꯤ ꯃꯤꯡꯆꯦꯜꯅ ꯅꯪ ꯍꯪꯁꯜꯂꯝꯃꯦ ꯑꯗꯨꯗꯤ ꯆꯠꯁꯤꯔꯥ ꯃꯌꯥꯝ ꯈꯔ ꯍꯪꯅ ꯍꯌꯦꯡꯁꯦ ꯃꯤ ꯑꯃꯅꯤ ꯍꯪꯅꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯇꯈꯦꯜꯒꯤ ꯃꯤꯡꯆꯦꯜꯅ ꯄꯥꯈꯪ ꯁꯤꯕꯁꯇꯥꯟꯁꯦ ꯊꯑꯣꯏꯅ ꯑꯩ ꯁꯤꯕꯁꯇꯥꯟ ꯅꯨꯃꯤꯠꯇ ꯆꯠꯇ꯭ꯔꯤ ꯑꯩꯗꯤ ꯇꯨꯇꯦꯂꯤ ꯆꯠꯆꯗꯦ ꯃꯗꯨ ꯃꯐꯝ ꯑꯩ ꯆꯠꯆꯗ꯭ꯔꯤ ꯆꯠꯂꯨꯔꯦ ꯑꯃꯨꯛꯀ ꯀꯃꯪꯒꯥꯗꯒꯤ ꯆꯠꯂꯨꯔꯦꯕꯀꯣ ꯎꯝ ꯑꯗꯣ ꯑꯩ ꯃꯇꯝꯗꯨꯒ ꯄꯥꯈꯪ ꯑꯣꯏꯕꯅ ꯏꯉꯥꯎ ꯉꯥꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯊꯤ ꯅꯪꯅ ꯊꯤꯕꯗ ꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯊꯤ ꯊꯤꯕꯗ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯍꯧꯒꯦꯅ ꯀꯣꯏꯊꯤ ꯊꯤꯕꯗꯅ ꯂꯥꯏꯒꯗꯣ ꯈꯨꯔꯨꯝꯃꯛꯇ꯭ꯔꯦ ꯅꯨꯄꯤ ꯊꯤꯕꯗ ꯅꯨꯄꯤ ꯃꯇꯝꯗꯣ ꯑꯩꯁꯦ ꯈꯔ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯅꯧꯅ ꯉꯥꯎꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅꯀꯣ ꯃꯇꯧ ꯃꯔꯝ ꯈꯅ ꯀꯗꯥꯏꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯩ ꯀꯣꯏꯊꯤ ꯊꯤꯕꯗꯀꯣ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯁꯥꯎꯈꯤ ꯇꯧꯈꯤ ꯁꯥꯎꯗꯦ ꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯅꯪꯁꯨ ꯎꯝ ꯀ꯭ꯂꯥꯁ ꯃꯤ ꯀꯩꯅꯣ 11 12 ꯇꯝꯕ ꯃꯇꯝꯗꯣ ꯃꯤ ꯅꯍꯥ ꯑꯣꯏꯗꯣꯏꯅꯤ ꯃꯤ ꯆꯣꯠꯇ ꯆꯥꯕ ꯆꯠꯊꯣꯛ ꯖꯨꯂꯤꯁꯥꯅ ꯄꯥꯈꯪ ꯑꯔꯤꯕ ꯅꯪ ꯑꯩꯒꯤꯁꯨ ꯆꯠꯇꯧꯕꯤꯔꯝꯃꯣꯏ ꯄꯥꯈꯪ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯠꯆꯒꯦꯗꯅ ꯅꯦꯅꯥꯏ ꯕꯤꯕꯤꯀꯥꯅ ꯀꯩꯕ ꯍꯟꯗꯛꯀꯤ ꯁꯟꯗꯦꯗꯅꯤ ꯑꯣ ꯇꯈꯦꯜꯗꯅ ꯁꯤ ꯄꯥꯈ꯭ꯔꯦ ꯖꯨꯂꯤꯁꯥ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯁꯥ ꯑꯗꯩꯗꯤ ꯖꯨꯂꯤꯁꯥ ꯄ꯭ꯂꯤꯖ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯀꯩꯅꯣꯗꯅꯦ ꯑꯦꯜꯕꯤꯗꯅꯦ ꯂꯤꯡ ꯍꯥꯞꯄꯤꯒꯅꯨꯀꯣ ꯄ꯭ꯂꯤꯖ ꯑꯦꯜꯕꯤꯗ ꯂꯤꯡ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯁꯤ ꯑꯝꯇꯪꯗꯤ ꯄ꯭ꯂꯤꯖ ꯊꯣꯏꯕꯤꯗ ꯑꯦꯜꯕꯤꯗ ꯂꯤꯡ ꯍꯥꯞꯄꯁꯦ ꯃꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏꯗꯁꯨ ꯁꯣꯛꯀꯅꯤ ꯅꯪꯉꯣꯟꯗꯁꯨ ꯁꯣꯛꯀꯅꯤ ꯑꯦꯜꯕꯤꯗ ꯂꯤꯡ ꯄꯤꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯁꯤ ꯀꯛꯊꯠꯈ꯭ꯔꯣ ꯀꯛꯄꯗꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯂꯤꯡ ꯊꯥꯅꯨꯀꯣ ꯄꯥꯈꯪ ꯑꯅꯧꯕ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯁꯥꯅꯁꯦ ꯑꯗꯩꯁꯦ ꯄꯥꯔꯦ ꯁꯅꯥ ꯃꯇꯨꯝꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯍꯦꯜꯞ ꯇꯧ ꯌꯥꯅꯕ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕ ꯊꯥꯕꯜ ꯌꯥꯎꯅꯕ꯭ꯔꯣ ꯌꯥꯎꯅꯕ꯭ꯔꯣ ꯍꯥꯏꯕ ꯌꯥꯎꯔꯦ ꯑꯩꯗꯤ ꯖꯨꯂꯤꯁꯥꯅ ꯌꯥꯝ ꯍꯩꯌꯦ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣꯏ ꯑꯩꯗꯤ ꯌꯥꯝ ꯍꯩꯀꯣ ꯊꯥꯕꯜ ꯆꯣꯡꯕ ꯕꯦꯕꯤꯀꯥꯅ ꯍꯣꯏ ꯑꯣ ꯍꯟꯗꯛꯀꯤ ꯁꯟꯗꯦꯗꯅꯤꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯑꯔꯤꯕ ꯑꯔꯣꯏꯕ ꯕꯤꯕꯦꯛꯅ ꯃꯥꯅꯦ ꯕꯦꯕꯤꯀꯥꯅ ꯕꯤꯕꯦꯛꯇ ꯍꯥꯏꯈ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩꯗꯤ ꯉꯁꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯦ ꯍꯥꯎꯔꯝꯒꯅꯤꯌꯦ ꯊꯨꯝꯌꯥꯛꯄꯤ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥꯔꯤ ꯊꯣꯡꯕ ꯏꯅꯃ ꯍꯥꯎꯕꯅꯤꯀꯣ ꯗꯗꯥꯒ ꯄꯂꯥ ꯁꯛꯄ ꯁꯥꯔꯒ ꯃꯥꯡꯒꯣꯟꯗ ꯆꯣꯡꯕ ꯚꯤꯗꯤꯑꯣꯗꯣ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯕꯣꯏ ꯕꯦꯅꯨ ꯗꯦꯕꯤꯅ ꯅꯣꯏ ꯗꯥꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯇꯧꯕꯅꯤꯕꯣ ꯅꯣꯛꯈꯟꯕꯤꯔꯤꯁꯦ ꯇꯦꯂꯦꯟ ꯑꯃꯅꯤ ꯑꯋꯥꯕ ꯂꯩꯔꯁꯨ ꯀꯥꯎꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯦꯅꯤꯁ ꯃꯩꯇꯩ ꯑꯗꯩ ꯄꯥꯈꯪ ꯑꯔꯤꯕꯅ ꯌꯥꯝ ꯂꯤꯕ ꯑꯣꯏꯗ꯭ꯔꯁꯨ ꯆꯍꯤꯗꯤ ꯑꯩꯁꯨ ꯃꯤꯡꯁꯤꯒ ꯋꯥꯅꯤꯗꯥ ꯁꯩꯅꯥꯖ ꯕꯦꯒꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯩꯕ ꯁꯦꯇꯜ ꯇꯧꯔꯦ ꯂꯩꯕꯅꯦ ꯑꯗꯣ ꯌꯨꯝꯗꯤ ꯀ꯭ꯋꯥꯛꯇꯥꯗꯩꯅꯦ ꯆꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯦ ꯑꯣꯀꯦ ꯑꯣ ꯑꯣ ꯖꯨꯂꯤꯁꯥꯅ ꯗꯦꯅꯤꯁ ꯆꯦ ꯑꯅꯨ ꯗꯥꯕꯨꯡ ꯅꯣꯡꯃ ꯂꯥꯛꯀꯦ ꯅꯣꯡꯃ ꯍꯥꯏ ꯂꯥꯛꯀꯦ ꯑꯣ ꯑꯣꯀꯦ ꯅꯦꯅꯥ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯣ ꯂꯥꯛꯑꯣ ꯎꯔꯤꯄꯣꯛꯀꯤ ꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯈꯣꯡ ꯁꯣꯛꯑꯦ ꯍꯥꯏꯕ ꯀꯩꯅꯣꯗꯨꯅꯤ ꯃꯥꯁꯦ ꯑꯣ ꯂꯥꯛꯑꯣ ꯗꯦꯅꯦꯁ ꯃꯩꯇꯩꯅ ꯀꯀꯥ ꯉꯁꯤꯗꯤ ꯑꯃꯠꯇ ꯏꯁꯩ ꯁꯛꯄꯤꯌꯣ ꯀꯀꯥꯅ ꯏꯁꯩ ꯁꯛꯄ ꯎꯗ꯭ꯔꯤꯌꯦ ꯏꯁꯩ ꯁꯛꯄꯗꯤ ꯀꯥꯏ ꯎꯗꯣꯏ ꯇꯥꯗꯣꯏꯅꯤ ꯊꯥꯅꯤꯅ ꯀꯩꯕ ꯕ꯭ꯔꯣꯒ ꯅꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯔꯦ ꯃꯆꯥ ꯅꯤꯡꯉꯣꯜ ꯆꯪꯈ꯭ꯔꯕꯣ ꯃꯆꯥ ꯅꯤꯉꯣꯜꯁꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯦ ꯑꯦꯜꯕꯤꯗ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯏꯅꯝꯃ ꯃꯤ ꯑꯃ ꯎꯗꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯦ ꯊꯋꯥꯏꯁꯦ ꯀꯩꯅ ꯁꯤꯁ ꯋꯥꯔꯤꯗꯣ ꯀꯥꯏ ꯊꯣꯏꯕꯤꯁꯅ ꯃꯥ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯅꯉꯣꯟꯗ ꯖꯨꯂꯤꯁꯥ ꯋꯥꯍꯜꯂꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯃꯥ ꯍꯣꯏ ꯂꯩꯔꯝꯗꯣꯏꯅꯤ ꯏꯕꯨꯡ ꯂꯨꯝꯃꯒ ꯂꯩꯔꯝꯗꯣꯏꯅꯤ ꯃꯥ ꯈꯪꯗꯕꯒꯤꯅꯤ ꯑꯣꯀꯦ ꯖꯨꯂꯤꯁꯥ ꯑꯗꯩꯗꯤ ꯕꯤꯕꯤꯀꯥꯅ ꯂꯥꯛꯑꯣ ꯆꯦ ꯐꯪꯅꯁꯤ ꯒꯣꯕꯤꯟꯗꯁꯨ ꯈꯨꯔꯝꯃꯒ ꯆꯠꯈꯣ ꯆꯦ ꯑꯗꯨꯅꯦ ꯑꯩ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯩ ꯆꯠꯅꯤꯡꯉꯦ ꯌꯥꯝꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯗꯩꯗꯤ ꯗꯥꯅ ꯄꯨꯕꯤꯒꯗ꯭ꯔꯥ ꯖꯨꯂꯤꯁꯥꯅ ꯄꯨꯕꯤꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯦꯛꯁꯇꯒꯤ ꯇꯧꯔꯔꯣꯏꯒꯦ ꯁꯣꯔꯤ ꯏꯕꯨꯡ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯏꯕ ꯈꯪꯗꯕ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯥꯏꯗꯦ ꯅꯦꯛꯁꯇꯒꯤ ꯖꯨꯂꯤꯁꯥ ꯇꯧꯅꯨ ꯈꯪꯉꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯍꯥꯏꯕꯅꯤꯅꯅꯦ ꯑꯦꯅꯤ ꯑꯩꯈꯣꯏꯗꯇ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯦꯅꯤ ꯅꯁꯥꯒꯤ ꯀꯩꯅꯣꯗꯁꯨ ꯀꯩꯒꯨꯝꯕ ꯑꯦꯜꯕꯤ ꯇꯧ ꯇꯥꯔꯒꯁꯨ ꯀꯣ ꯂꯤꯡ ꯁꯤꯌꯥꯔ ꯇꯧꯅꯍꯟꯒꯅꯨꯀꯣ ꯄ꯭ꯂꯤꯖ
ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯁꯥꯒꯤꯁꯨ ꯁꯣꯛꯀꯅꯤ ꯑꯗꯩꯗꯤ LB ꯑꯣꯅꯔ ꯀꯩꯅꯣꯒꯤꯁꯨ ꯁꯣꯛꯏꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩꯗꯤ ꯔꯥꯖꯦꯁꯣꯔ ꯀꯦꯁꯅ ꯏꯆꯦꯒ ꯏꯕꯥꯏꯒ ꯁꯦ ꯆꯥꯅꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡꯛ ꯌꯨ ꯃꯁ ꯔꯥꯖꯦꯁꯣꯔ ꯊꯦꯡꯛ ꯑꯗꯩ ꯌꯨ ꯇꯥꯅꯤ ꯑꯔꯥꯝꯕꯝꯅ ꯆꯦꯒ ꯏꯕꯥꯏꯒꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯤ ꯕꯦꯕꯤꯀꯥꯅ ꯍꯩꯌꯦ ꯇꯝꯕꯤꯌꯨꯔꯣ ꯇꯝꯅꯤꯡꯉꯦ ꯂꯥꯛꯑꯣ ꯐ꯭ꯔꯦꯟ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯐ꯭ꯔꯦꯟ ꯔꯣꯃꯤꯇꯥꯁꯤꯡꯅ ꯏꯕꯥꯏꯒ ꯏꯆꯦꯒꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯃꯦꯗ ꯑꯩꯈꯣꯏꯁꯦꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯋꯥꯏ ꯇꯤꯒꯁꯦ ꯌꯨꯇꯨꯕꯀꯁꯦ ꯄꯥꯏꯔꯝꯃꯁꯨ ꯐꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯠꯇ ꯐꯥꯔꯛꯏꯕꯀꯣ ꯍꯟꯗꯛ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯩꯇꯅꯦꯕ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯄꯥꯏꯔꯛꯏꯁꯦ ꯋꯥꯏ ꯇꯤ ꯄꯥꯏꯔꯛꯏꯁꯦ ꯑꯗꯣ ꯑꯍꯟ ꯑꯣꯏꯔꯦꯗ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯦ ꯆꯍꯤ 90 ꯃꯌꯥ ꯑꯩꯗꯤ 90 ꯌꯧꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯗꯥꯅ 90 ꯈꯔ ꯍꯦꯜꯂꯦ ꯑꯩꯅ 90 ꯌꯧꯗ꯭ꯔꯤ ꯃꯥꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯀꯨꯟꯊ꯭ꯔꯥ ꯏꯅ 90 ꯇꯤꯡ ꯇꯣꯡ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯏꯅꯃ ꯖꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯁꯛꯄꯤꯔꯛꯑꯣ ꯅꯨꯡꯁꯤ ꯅꯪꯒꯤ ꯕꯩꯅꯨꯗꯦꯕꯤꯅ ꯁꯛꯇꯝꯗꯣ ꯑꯩꯁꯨ ꯀꯔꯝꯕꯅꯣ ꯑꯩꯁꯨ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯅꯤꯡꯉꯦ ꯁꯦꯅꯥꯖꯕꯒꯅ ꯆꯦꯅꯨ ꯏꯟꯁꯇꯥꯗ ꯃꯤꯡ ꯊꯤꯕ ꯐꯪꯗꯦ ꯏꯟꯁꯇꯥ ꯄꯥꯏꯕ꯭ꯔꯣ ꯆꯦ ꯄꯥꯏꯌꯦ ꯏꯟꯁꯇꯥ ꯄꯥꯏꯌꯦ ꯄꯥꯏꯕꯗꯅꯤ ꯑꯣꯠꯇꯦ ꯑꯩ ꯄꯥꯏꯔꯒꯅꯦ ꯈꯪꯉꯕ ꯏꯟꯁꯇꯥꯁꯦ ꯑꯣꯠꯄ ꯍꯩꯇꯅ ꯂꯩꯔꯦ ꯗꯤꯗꯥꯅ ꯍꯥꯏ ꯃꯌꯥꯝ ꯅꯅꯥ ꯁꯒꯝꯅ ꯍꯦꯜꯂꯣ ꯍꯣ ꯑꯔꯤꯕ ꯇꯦꯜꯂꯩꯕ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯋꯥ ꯂꯧꯗꯦ ꯏꯅꯃꯥꯏ ꯑꯗꯩ ꯂꯧꯔꯨꯅꯨ ꯅꯟꯗꯥꯏꯕꯝꯅ ꯀꯔꯤꯕ ꯅꯦꯅꯥ ꯇꯨꯝꯃꯣ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯗ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯀꯅꯥꯅ ꯅꯟꯗꯥꯏꯕꯝꯁꯤꯉꯥꯏ ꯅꯟꯗꯥꯏꯕꯝ ꯁꯤꯡꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯣ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯅꯦ ꯈꯪꯗꯦ ꯅꯨꯔ ꯏꯕꯥꯏꯔꯥ ꯈꯪꯗꯦꯅꯦ ꯑꯦꯟꯗ꯭ꯔꯣꯇꯦꯠꯅ ꯃꯥꯏ ꯀꯩꯕ ꯄꯥꯈꯪ ꯑꯔꯤꯕꯅ ꯍꯥꯎꯅꯦꯅ ꯍꯥꯏ ꯑꯗꯩꯗꯤ ꯖꯨꯂꯤꯁꯥꯅ ꯏꯕꯨꯡ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯛꯈꯥꯏꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯛꯈꯥꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ATMꯒꯤꯗꯤ ꯁꯔꯁꯦ ATM ꯍꯥꯏꯁꯦ ꯑꯩꯅ ATMꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ATMꯒꯤ ꯃꯤꯅꯤꯡꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯃꯅꯤ ꯑꯦꯅꯤ ꯇꯥꯏꯝ ꯃꯅꯤ ꯑꯗꯒꯤꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯃꯅꯤ ꯄꯥꯝꯕ ꯃꯇꯝꯗ ATM ꯑꯦꯅꯤ ꯇꯥꯏꯝ ꯃꯅꯤꯗꯒꯤ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯕꯅꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯀꯩꯗꯧꯔꯤ ꯑꯗꯩꯗꯤ ꯗꯤꯗꯥꯅ ꯇꯦꯠ ꯕꯤꯛ ꯐꯦꯟ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯩ ꯂꯥꯏꯚ ꯊꯥꯗꯦꯀꯣ ꯑꯗꯩ ꯄꯥꯈꯪ ꯑꯔꯤꯕꯅ ꯃꯌꯥꯝ ꯂꯥꯏꯛ ꯂꯥꯏꯚꯁꯦ ꯇꯧꯗꯕ ꯂꯥꯏꯛ ꯌꯦꯡꯕ ꯇꯧꯁꯟꯕꯤꯌꯣ ꯌꯦꯡꯕ ꯉꯥ ꯋꯥꯔꯤ ꯇꯧꯅꯤ ꯀꯩ ꯍꯥꯏꯅ ꯇꯨꯝꯗꯕꯤ ꯂꯩꯔꯃꯤꯅꯦꯅꯦꯅ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯈꯨꯠꯅ ꯀꯩꯕ ꯆꯦꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯃꯥꯜꯂꯦ ꯀꯥꯏꯗꯩꯅꯣꯗ ꯅꯦꯅꯥ ꯑꯍꯟ ꯑꯣꯏꯔꯦꯗ ꯑꯩ ꯁꯥꯏꯈꯣꯝꯅ ꯏꯁ ꯃꯥꯟꯗꯦꯗꯥꯏ ꯗꯤꯗ ꯂꯥꯏꯛ 23 ꯊꯥꯅꯤꯅ ꯄꯔꯥ ꯄꯥꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯄ꯭ꯂꯤꯖ ꯊꯣꯏꯕꯤꯁꯅꯥ ꯃꯕꯨꯡ ꯗꯗꯥ ꯆꯍꯤꯗꯨ ꯍꯥꯏꯔꯒ ꯇꯤꯡ ꯇꯣꯡꯗꯨ ꯀꯩ ꯍꯥꯏꯅꯣ ꯇꯤꯡ ꯇꯣꯡꯁꯦ ꯌꯥꯝ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏꯗ ꯇꯤꯡ ꯇꯣꯡꯁꯦ ꯋꯥꯒ ꯍꯥꯏꯒꯦꯀꯣ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯅꯠꯇꯦ ꯐꯣꯟꯁꯦ ꯃꯥꯅ ꯇꯧꯔꯛꯄꯗ ꯑꯩꯅ ꯔꯤꯁꯤꯞ ꯇꯧꯕ ꯃꯇꯝꯁꯤꯒꯅꯦ ꯃꯥ ꯍꯦꯜꯂꯣ ꯍꯥꯏꯅꯗꯦꯕ ꯑꯩꯈꯣꯏꯅꯤ ꯇꯤꯡ ꯇꯣꯡ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯗꯥꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯇꯤꯡ ꯇꯣꯡ ꯑꯗꯩ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯀꯩꯕ ꯃꯤꯡꯗꯤ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ ꯑꯗꯨꯝ ꯅꯠꯇꯦ ꯑꯅꯨꯄ꯭ꯔꯗꯥ ꯍꯥꯏꯅ ꯂꯩꯕꯅꯦꯀꯣ ꯑꯅꯨꯄ꯭ꯔꯗꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯌꯥꯎꯕ꯭ꯔꯥ ꯑꯩꯒꯤꯗꯨꯕꯣ ꯈꯪꯗꯦ ꯑꯩ ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯏꯟꯁꯇꯥꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯄꯥꯈꯪ ꯑꯔꯤꯕꯅ ꯀꯩꯕ ꯅꯪꯇꯕꯨ ꯋꯥꯔꯤ ꯁꯥꯖꯒꯦ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯑꯔꯤꯕ ꯄꯥꯈꯪꯅꯦ ꯑꯗꯩ ꯖꯨꯂꯤ ꯁꯥꯔꯅ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯣꯏꯃꯥ ꯃꯨꯛꯈꯥꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯗꯥꯕꯨꯡ ꯑꯣꯏꯔꯝꯃꯦ ꯊꯣꯏꯕꯤꯅ ꯀꯩꯕ ꯆꯦ ꯅꯨꯡꯁꯤꯕꯤ ꯑꯩꯗꯤ ꯆꯦꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯗꯩꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯀꯩꯕ ꯑꯩ ꯋꯦꯜꯀꯝ ꯆꯥꯛ ꯋꯦꯜꯀꯝ ꯊꯣꯏꯊꯣꯏ ꯆꯥꯈꯤꯒꯦ ꯅꯆꯦꯒꯤ ꯑꯅꯨ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯇꯥꯒꯦ ꯂꯥꯛꯄꯤꯕꯒꯤ ꯑꯣꯀꯦ ꯏꯆꯦ ꯇꯈꯦꯜ ꯅꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯃꯥꯏ ꯑꯦꯟꯗ꯭ꯔꯣ ꯇꯦꯠꯅ ꯀꯩꯕ ꯂꯞ ꯐ꯭ꯔꯣꯝ ꯔꯣꯃꯥꯅꯤꯌꯥ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯅꯦꯅꯥ ꯁꯥꯏꯀꯝꯅ ꯀꯩꯕ ꯍꯥꯏ ꯍꯣ ꯑꯔꯤꯕ ꯃꯥꯟꯗꯦꯀꯣ ꯄꯥꯈꯪ ꯑꯔꯤꯕꯅ
ꯀꯔꯤꯕꯨ ꯍꯥꯏꯔꯒꯦ ꯊꯥꯖꯗ꯭ꯔꯒ ꯅꯦꯅꯥ ꯅꯪꯕꯣ ꯗꯩꯗꯤ ꯆꯤꯇꯈꯦꯜꯅ ꯆꯤꯇꯈꯦꯜꯅ ꯀꯩꯕ ꯐꯅꯕꯨ ꯇꯤꯡ ꯅꯨꯡꯉꯥꯏ ꯇꯣꯡꯗꯣ ꯀꯣꯗ ꯋꯥꯔꯤꯁꯦ ꯋꯥꯔꯗ ꯇꯤꯡ ꯇꯣꯡꯒꯤ ꯔꯣ ꯑꯅꯨ ꯋꯥꯔꯤꯁꯦ ꯍꯥꯏ ꯅꯠꯇꯦ ꯀꯣꯔꯋꯥꯔꯗꯀ ꯅꯠꯇꯦꯅꯦ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕ ꯇꯤꯡ ꯇꯣꯡ ꯑꯅ ꯍꯥꯏꯔꯛꯀꯅꯦꯕ ꯅꯣꯃꯤꯇꯥ ꯆꯅꯨꯅ ꯀꯔꯤꯝ ꯋꯥꯔꯗ ꯂꯩꯇꯦꯀꯣ ꯆꯦꯅꯨ ꯑꯗꯨꯏꯗꯨꯒ ꯂꯚ ꯌꯨ ibai nungsibai thank you so much ꯂꯚ ꯌꯨ ꯇꯨ ꯂꯚ ꯌꯨ ꯇꯨ nena saikomna aribai romita singna che mingse asing mingro anuse ꯑꯁꯦꯡꯕ ꯃꯤꯡꯅꯦ ꯑꯩꯒꯤ ꯑꯅꯨꯁꯦ ꯑꯅꯨꯄ꯭ꯔꯗꯥ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯨꯒ ꯁꯣꯔꯠꯇ ꯁꯨꯝ ꯑꯅꯨ ꯑꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯁꯨ ꯀꯧꯅꯩ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯅꯨ ꯍꯥꯏꯅ ꯀꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯌꯨꯇꯨꯕꯇ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯁꯨꯝ ꯊꯝꯕ ꯑꯗꯨꯒꯤꯅꯤ ꯗꯩꯗꯤ ꯑꯁꯦꯡꯕ ꯃꯤꯡꯅꯦ ꯑꯅꯨ ꯗꯤꯗꯥꯅ ꯍꯥꯏꯁꯦ ꯀꯩꯕ ꯏꯆꯦ ꯃꯣꯏꯔꯥꯡꯗ ꯂꯥꯛꯑꯣ ꯂꯣꯛꯇꯥꯛꯀꯤ ꯍꯤ ꯇꯣꯡꯁꯦ ꯌꯥꯝ ꯇꯣꯡꯅꯤꯡꯉꯦ ꯂꯥꯛꯅꯤꯡꯉꯦ ꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯥꯛꯅꯤꯡꯕꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯂꯥꯛꯇꯣꯏꯅꯦ ꯗꯩ ꯂꯥꯟꯒ ꯁꯩꯅꯥꯖ ꯐꯔꯀꯥꯟꯗ ꯕꯦꯒꯝꯅ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯏꯆꯦ ꯏꯟꯁꯇꯥ ꯄꯥꯏꯕ ꯌꯥꯝ ꯂꯩꯕꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯍꯩꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯑꯩ ꯀꯅꯥꯏꯗ ꯊꯨꯡꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯇꯛꯆꯒꯦ ꯑꯩꯕꯨ ꯂꯩꯍꯟꯕꯤꯒꯗ꯭ꯔꯣ ꯄꯥꯏꯌꯣꯁꯦ ꯍꯩꯇ꯭ꯔꯁꯨ ꯄꯥꯏꯌꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯝꯇꯪ ꯇꯥꯛꯆꯒꯦ ꯄꯥꯈꯪ ꯑꯔꯤꯕꯅ ꯑꯔꯤꯕꯗꯣ ꯀꯧ ꯂꯩꯗꯩ ꯗ ꯍꯥꯞꯄꯨ ꯃꯃꯥꯡꯗ ꯊꯣꯏꯕꯤꯁꯅꯥꯅ ꯑꯀꯥꯝ ꯆꯟꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯇꯨꯝꯅꯤꯡꯉꯕ ꯅꯦꯅꯥ ꯁꯥꯏꯀꯝꯅ ꯍꯣꯏ ꯗꯥ ꯑꯔꯤꯕꯥꯏ ꯗꯤꯗ ꯀꯀꯥ ꯅꯁꯛꯇꯣ ꯊꯤꯌꯦ ꯑꯩꯉꯣꯟꯗꯔꯣ ꯍꯅꯨ ꯀꯂꯥꯏꯗ ꯐꯪꯖꯒꯦꯕꯨ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤꯗ ꯊꯨꯡꯉꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯥꯈꯪꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ ꯅꯦꯅꯥꯏ ꯗꯤꯗꯥꯅ ꯀꯀꯥꯗꯤ ꯀꯩꯕ ꯊꯨꯡꯍꯜꯂꯣꯏ ꯅꯦꯅꯦꯗ ꯊꯣꯡꯍꯟꯅꯦꯔ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯑꯩꯈꯣꯏꯗ ꯊꯨꯡꯂꯨꯀꯣ ꯆꯦ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝ ꯅꯦ ꯆꯦ ꯊꯦꯡꯛ ꯌꯨ ꯊꯩꯕꯣꯡ ꯃꯃꯤꯠ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯋꯦꯜꯀꯝ ꯊꯩꯕꯣꯡ ꯕ꯭ꯔꯣ ꯃꯃꯤꯠ ꯂꯥꯛꯑꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯤ ꯕ꯭ꯔꯣ ꯂꯥꯛꯇꯦ ꯍꯥꯏꯅ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣ ꯂꯥꯛꯇꯦ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯝꯃꯤꯅꯦ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯝꯅꯤꯡꯗꯦ ꯇꯨꯝꯃꯣꯏ ꯅꯦꯅꯥ ꯁꯩꯀꯝꯅ ꯍꯣꯏꯗ ꯄꯥꯈꯪ ꯑꯔꯤꯕꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯀꯪꯂꯥ ꯃꯃꯥꯡꯗꯁꯨ ꯀꯩꯕ ꯇꯨꯝꯍꯟꯗꯧꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯆꯦ ꯍꯣꯏꯒꯤ ꯄ꯭ꯔꯦꯡꯅ ꯃꯩꯅꯤ ꯑꯦꯟ ꯃꯨꯛꯕꯥꯡ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯄꯥꯈꯪ ꯑꯔꯤꯕꯅ ꯑꯩꯈꯣꯏ ꯅꯦꯅꯥ ꯑꯃ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯗꯤꯗꯥꯅ ꯊꯩꯕꯣꯡ ꯃꯃꯤꯠ ꯕꯤꯛ ꯐꯦꯟ ꯑꯗꯩꯗꯤ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯀꯩꯕ ꯑꯩꯗꯣ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯨꯕ ꯑꯗꯨꯅꯦ ꯑꯣꯀꯦ ꯑꯣ ꯑꯣꯀꯦ ꯑꯣ ꯑꯣ ꯑꯩꯁꯨ ꯕ꯭ꯔꯣ ꯂꯥꯛꯇꯕꯗꯣ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯕ ꯕ꯭ꯔꯣ ꯂꯥꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯕ꯭ꯔꯣꯁꯦ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯕ ꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯊꯥꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯤꯡ ꯇꯣꯡ ꯍꯥꯏꯕꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯇꯁꯦꯡꯅ ꯂꯥꯛꯂꯗꯤ ꯀꯅꯥꯒꯤꯗ ꯊꯨꯡꯒꯅꯤ ꯍꯥꯏꯔꯛꯎꯅꯦ ꯃꯔꯝ ꯃꯣꯛꯄ ꯏꯅꯝꯃꯗꯤ ꯑꯩ ꯍꯧꯖꯤꯛ ꯗꯤꯁꯥꯏꯠ ꯇꯧꯈꯤꯔꯣꯏꯗꯨꯗꯣꯀꯣ ꯑꯩ ꯀꯣꯟꯅ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯔꯒ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯌꯦꯡꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯣ ꯑꯗꯨꯒꯤꯗꯨꯝꯗꯨꯒ ꯊꯨꯡꯅꯗꯣꯏꯅꯦ ꯑꯩ ꯂꯥꯛꯄꯗ ꯇꯤꯡ ꯇꯣꯡ ꯇꯤꯡ ꯗꯣꯡ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯆꯥꯏꯌꯦ ꯆꯦ ꯑꯩꯈꯣꯏ ꯁꯔꯦꯡ ꯆꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯀꯅꯥꯅ ꯍꯥꯎꯕ ꯏꯟꯖꯥꯡꯅꯦ ꯊꯩꯕꯣꯡ ꯃꯃꯤꯠ ꯑꯣ ꯍꯥꯎꯔꯝꯒꯅꯤ ꯕ꯭ꯔꯣ ꯁꯥꯔꯦꯡ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤꯀꯣ ꯗꯤꯗꯥꯅ ꯀꯩꯕ ꯊꯩꯕꯣꯡ ꯃꯃꯤꯠ ꯋꯤꯠ ꯑꯃꯠꯇ ꯅꯝꯃꯤꯟꯅꯁꯦ ꯕꯤꯠ ꯑꯝꯇ ꯅꯝꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯤꯟꯅꯁꯦ ꯗꯤꯗꯥꯅ ꯑꯗꯩꯗꯤ ꯔꯦꯕꯤꯅꯥ ꯕꯦꯒꯝꯅ ꯀꯩꯕ ꯏꯕꯥꯏ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯇꯧꯔꯔꯣꯏꯔꯥ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯊꯩꯕꯣꯡ ꯃꯃꯤꯠ ꯚꯤꯗꯤꯑꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯗꯤꯗꯥ ꯌꯥꯏꯌꯦ ꯅꯝꯁꯦ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕꯁꯦ ꯑꯦꯞꯁ ꯃꯔꯤ ꯆꯪꯉꯦ ꯑꯗꯨꯅꯦ ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ ꯍꯥꯏꯕ꯭ꯔꯣ ꯊꯥꯅꯤꯅ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯊꯨꯡꯗꯣꯏꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯕ ꯃꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯤꯔꯛꯇꯁꯨ ꯅꯠꯇꯕꯗ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯁꯅꯥꯖ ꯕꯦꯒꯝ ꯑꯩꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯇꯝ ꯈꯔ ꯈꯨꯟ ꯉꯥꯛꯄ
matam kharam khun ngakpa chatpagine Mane. didana thaibong mame jam waram niko ai thaibong mina sareng di ingkhol sareng niko ai begam kaiba rabina na ai uhodre Ingkol sareng ase rabina kaino. begam ibai Ingkol sareng ase pukri gira. nena sai komna hau pakhang sari rabina begam na chak charing ngaida androtet na thaibong mamit nang su live khara khara tawro oi Mayam like tawdaba jawdi like tawsinbiro aduga support tawdaba chinausing yauragana support tawsinbiramo. Everyone, hi, welcome to my channel. Anu Khuman, you are coming here, and everyone. Nang udre duga nang Everyone, please give me the cipher. And my name is Bung Tok Tak, and her name is Anu Khuman. Please join the Anu Khuman channel and like and subscribe, please. Don't mind, I will be giving reason from this my money for it. It's not in reasons. I don't know the Manipur language, but you Congress, not Congress. I'm not Congress. Manipuri language. My Manipuri language is not janting. And now all my friends is coming in my channel and subscribe the channel, please. Don't give it to my friends. We are no okay. Yes, no, very good. Yes, you're correct. Come on. I don't know what you want to say. Aiko kasari da nang. Kaya dapat kang ariba the blue PO dapat kang ariba the blue PO da thoda kisa no pakang ariba chap khare na sa kom dapat kang ariba the blue PO tapong may thanks bro ai phone do front camera ya de do na ne na sana so ganam itai mayang gi username the blue oiba yauri se YouTuber ngaktaro oirang mani mani to bani romita Ayama YouTuber ne. Ibaigi English sidi kape he tabi sana ai English kari English ne je sidi pole hai tamoy Noi da se English am haibane. rabina ibai ai khangde English lon ge no ai de macha thoi kondom na hello andro nice English please give up bro de poki ke johnson na tamona rap tawri ngai da itei ma isai sakchal di phagni dai se jai phabisano English se mai tare ibai welcome jai phabi pakhang ariba na pakhang ariba thole pakhang ariba to kaina pakhang ariba sidang ma pakhang ariba amda keno to jage nanai amdang nangonda keno jacket amda lisam gen ningtham dan na ko adaidi pakhang ariba ibai daidi androna ga ngasi di thawai nungaite andro kaigino kai nungaita ba lere didanam ke hi everyone nang na magda chatlingai aina tungda laklaga aina nangonda I love you hai batam matam da nang ai bu chukta tabi da nang na maning onthok na bojang te aina nangonda I love you hai nang na engonda I hate you hai madu kare matam kari gi kari gudu gudu nang na dumu dumu aina hai ba jabro aina pesa tini nangonda pija gi bataki ba nang gi mobile sa aina han biki ba nang network aina han biki ba aina hing tum nang nangonda video call to gi ba nang nangonda video call back to rok ba madu kari gi na madu aina suksa ning da madu aina suksa da nang auto ba pa koi da aina nangonda pesa hai da ba kari gi da makta jari no nang da ba aina thawai manga la tu na nang gi da ba wa gi ba gi thamoi jana namu ping pang chongon da nang da huda gi ba pesa mayam nang gi pirol sa aina online da gi lawa ga pi gi ba gift to gi ba mayam nang nangonda kai khan bi da nangonda ma lupa ma center pi ja rakta ba yamna pede thamoi esi yamna pede kai da thamoi esi mention bi na ba nang nangonda thamoi edu pi da ba gi da ma ta nang nangonda kai febic pi da ai taning re ai mit kana re se wa mit kana no man na mit kok su nungai te mit chun na nungai tre theng la ahing tha ba tan mam jaw re ha ba ma ta bi je tu so ta gi so hon da gi sei sa ga riep ta ra ma ga lo khang lo hip khre ne mayam riep ta ro da mit ke se lo ching re se paro se comment paro ai so na kumu ge ai comment pa ra kai chakre ndo
Pakang be kai ming kauge Anjali Sharma Anjali ibaiga Sharma laabo Anjali khunai me Anjali Sharma kayno blue piraga mana chatkhre dum daidi tara guhai daidi macha thoi konthau jamna kareba chare anu se masak yamna phajaye thank you so much kai dino da faza pontine daidi isa se inge khoi se sak phajaba kan nate da adoide kaiba thaibong mamina 204 views thank you adagaidi nena sakom na leipisale pakhang ari bana yam nungai ibai gi ichega gi joy anjali khun na kaiba ho bro siredai sugyam na heiri sibu kai gi noi endona pakhang ari ba kai ming kauge romida singna ha loireda ibai sei sidi thobisna maibam na rep jam phajaye it's me thebong mamina ga mayam 1k views jawan se live se mathang live ta su ai yaurak aga nai khai rake yambaga parga dai thank you thebong mamit nong punse dai andro te na bro saragi aroi bi tare khunai sidi deidi amar keba amarjit luang noktagre senas begam delete tawgre didana mayam su self intro macha amamam tause adum khangna se pakhang aribana bro andro tat su like ibai welcome tause bro andro tat su like ibai welcome tause pakhang ibai andro tat my channel pai bro nungai te phamada okay Lady pokal kada pokal na kaya ba ngasi di isay sa su kaina bi saksi tamoy may pema kaina ba na tamoy kaya ba mi ita pa salamare ay kita bi siya ke Johnson na naire tamo android na hay mayam amarjit luang na mayam like macha amam tang thabisna may bam ina ma mangre lady aribam Motilal Sharma na hay tabio macha thoi konjeman na hojik pung kya tarage amarjit luang na thoibisana tumdribo nena saikom na ai chatle ai kaiba chatle ariba lehoro android na mirror minor yaw draw thoibisana na thoibisana nang na kai dei amarjit luang na thoibisana ai luang ne thoibong mina ai di live se comment se hekta joro pirakpado gyan men tadabida aduna hena nungai live thaba mi adusu aduna hena nungai bane thubisana mabamna khange pakhang ariba nangi pau faunaba yanaba Facebook hairam madi phadobane didana pardesi jana nahi Salbina Singh na hai the hearts na hai pakhang ariba nena good night Romita Singh na che nang na migi oi khraba aidi yengba ngamhauroi isai do saklo nena saguna every gida nena haina leibne nena haina leibne hat ke hai amarjulong na tumkhrobo nupi tumkhiroidro nupi mata to kodo jamna pung kya tarage amta haibiro che 10:32 10:32 tare thobisana maibamna head masi angang se iche kawoi pardesi jana ni sapiyo परदेसी जाना नहीं मुझे छोड़ के परदेसी मेरे यारा वादा निभाना तुम याद रखना कहीं भूल न जाना परदेसी जाना नहीं मोह मोर के दिल तोड़ के जब मुद्दे मखाया हमसे बने था मैंने तुमको चाहा तुमने प्यार किया तुमसे प्यार किया isay saglingayda kaday no jawram mein
छोड़ के मैं ऐसे हाल में जो तुम जाओगे जाओगे आपको कर दादी से कोई बनी ना परदेसी परदे कुमार सानू सही में परदेसी जाना नहीं नहीं मोह मोर के दिल तोड़ के दैदी परदेसी जाना गुड नाइट है रोमिना से नंग से को से पागरे तो बिसना ना पखंग रिपर से पागरे हाँ हाँ सुम लखना बने एंड्रो ना सुक कब sakningadi saklo phajabani bai okay to bisanana NG nang sijani mi ama lumlamladi luang nena sakom che anu dabung good night sweet dreams okay nena sakom narol na good night ima nena leibak na yaifore ima leibak Malay yaifore bay fare macha thoi konthojamna ekhoi di 10:29 tare okay पाखंग ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯈꯔ ꯐꯥꯁ ꯆꯠꯄꯅꯦ पाखंग ꯑꯔꯤꯕꯅ ꯑꯩꯒꯤꯁꯨ ꯍꯥꯏꯔꯝꯃꯣꯅꯦꯅ ꯗꯦꯟ ꯍꯥꯔꯨꯅ ꯃꯌꯥꯡ ꯏꯁꯩ ꯁꯛ ꯃꯌꯥꯡ ꯏꯁꯩ ꯁꯛꯀꯨꯝꯁꯦ ꯍꯥꯏꯕ haba पाखंग ꯑꯔꯤꯕꯅ ꯁꯔ ꯅꯍꯥꯔꯣꯜ Lage ꯃꯌꯥꯝ mayam ꯁꯂꯨꯠ salute ꯑꯝꯇ amta ꯇꯧꯁꯦ tause ꯗꯩ ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ ꯗꯥ पाखंग ꯑꯔꯤꯕ ꯒꯨꯗ ꯅꯥꯏꯠ ꯑꯃꯔꯖꯤꯠ ꯂ꯭ꯋꯥꯡꯅ ꯑꯁ ꯑꯩꯗꯤ ꯀꯩ ꯁꯣꯏꯗꯕꯩ ꯑꯩ ꯀꯩ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛꯀꯤ ꯃꯌꯦꯛꯇꯨ ꯌꯥꯝ ꯐꯖꯩꯌꯦ ꯗꯩꯗꯤ ꯁꯨꯁꯤꯀꯥꯟꯇ ꯁꯤꯡꯍꯅ ꯚꯥꯂꯣ ꯑꯗꯨꯅꯤ ꯉꯥꯏꯖꯔꯝꯕ ꯄꯥꯈꯪ ꯑꯔꯤꯕ ꯍꯣꯏ ꯅꯦꯅꯥ ꯆꯦꯞꯄꯒ ꯇꯨꯝꯃꯨꯀꯣ Mayam like tawda ꯅꯍꯥꯔꯣꯜ bazaar di like to sindi ko ꯔꯦꯁꯄꯦꯛ 999 ꯅꯍꯥꯔꯣꯜꯅ ꯀꯩꯕꯜ ꯂꯥꯟꯒꯤ ꯀꯩ ꯄꯥꯎ ꯑꯞꯗꯦꯠ ꯂꯩꯒꯦ ꯊꯣꯏꯕꯤꯆꯅꯥꯅ ꯍꯣꯏ ꯇꯧꯗꯦ ꯅꯪ Malem ngasi lakte ꯀꯃꯥꯏ malem ꯂꯥꯛꯂꯤꯅꯣ kidoro hande ꯑꯃꯔꯖꯤꯠ ꯍꯥꯟꯅ ꯌꯦꯡꯕ꯭ꯔꯣ ꯃꯥꯂꯦꯝ ꯑꯇꯣꯞꯄꯗ ꯂꯩꯔꯝꯒꯅꯤ ꯔꯤꯚꯒꯁ ꯀꯥꯏꯅ ꯑꯦꯗꯃꯤ ꯅꯍꯥꯔꯣꯜꯅ ꯑꯦꯟꯗ꯭ꯔꯣ ꯇꯦꯁ ꯊꯦꯡks पाखंग अरीबन सर नाहरोल कैबन नाहरोल Thoiba sak अखोइदी thongi ba khande kasar pakang कया खंगे sak लान thongi na सिबु khande jagata कमाइना सोकनरिगे अमरजित लोंग अस सुम शॉर्ट वीडियो जेंगबद थेंगनबने मनी सिंह नुंगाइदिबो वेलकम मनी अमरजित लोंग न कैबा सर angang kya surage angang ani sure thoibisna maibamna aduda kaiba piraklaro adoidi subscribe tausinlo luang nachegi saitagi ko ne ipada maram mukpane Nena good night ndo hayang mu lau ko hayang su अमरजीत na che लुआंगना yelbi lai hayang su हाँ lao ठोकरे कहते मचा थोइना चे नु लाइव करम कांदा लोइदोइनो like kano da 11 da loigani 11 da 2 hours तबिसना to get over तबिसना बाबिना very good अदु निदना इपादी रोमिदा संग चे बाय तुमनिंगे हयेंग मुक उनासी good night sweet dream good night Romita good night उमाकांतना करेबा ओजा बोंतरापुरदा कोइरा ओ फंगनासी ओजा उदबा कुइरे नंग योराबो hala jake aira कुइरिने मानबसिंग पुन्दबा नोमदा पुन्दारिने नेना सको नो केनो उमाकांता नोमदा सिलो भाइदे सुम कुइरिने पुन्दबा चरुखो मात फमदबा कुइरिने नेना सको पाखंग अरिबा चलेको बाय गुड नाइट सु ड्रीम ओके गुड नाइट good नारुना night sweet dream सिदबु ओइदी सत चलो चतबो ओइदी सत चलो पाखंग अरिबा गुड नाइट नेना अमरजित लोंगना फरे मयाम गुड नाइट सु ड्रीम दे थोबिसना good मयाम night Amarjit good थोबिसना night माइबमना sweet लाकपगा dream चटपा hayang su अंगांग lao hayang बाय selbi lai ko अमरजित igi होय सखी भी चले एंडुदेना खरा थेंगना तुमगे थेंगना अवगत पसीना ख्वाई नुंगाइरे अंजलि कुन्ना से ब्रो गुड नाइट हयेंग अमुक wari tawrasi bye okay good night Anjali थोबिजाना sweet dream फजबी bye ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯤ ꯄꯨꯡ 11 ꯐꯧꯅꯦ 2 hours ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯝꯇ ꯕꯦꯛ ꯍꯜꯂꯒ ꯑꯝꯇ ꯌꯦꯡꯉꯣ ꯀꯩꯅꯣ ꯀꯌꯥꯝ ꯂꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯁꯤꯗꯩ ꯑꯗꯨꯝ ꯀꯃꯦꯟꯁ ꯄꯥꯔꯛꯀꯦꯕ ꯐꯖꯕ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯆꯥ ꯊꯣꯏꯅ ꯆꯦ ꯑꯅꯨ ꯆꯦ ꯑꯅꯨ ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩ ꯀꯩꯅꯣ
ꯆꯤꯡꯈꯠꯈ꯭ꯔꯦ ꯂꯩꯇ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦ ꯍꯥꯏ ꯑꯣ ꯑꯗꯩꯗꯤ ꯎꯃꯥꯀꯥꯟꯇꯅ ꯍꯣꯏ ꯑꯣꯖꯥ ꯁꯨꯇꯤ ꯂꯥꯛꯂꯤ ꯑꯗꯨꯅ ꯎꯅꯁꯤ ꯍꯥꯏꯔꯤꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯗꯥ ꯊꯥꯔꯛꯀꯦ ꯅꯣꯏ ꯆꯔꯨꯗ ꯎꯅꯧꯀꯣ ꯆꯔꯨꯗ ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯔꯧꯅ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯄꯨꯀꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯍꯥꯏ ꯈꯦꯂꯦꯟ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯗꯤ ꯂꯩꯀꯣ ꯍꯥꯏ ꯂꯩꯌꯨ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯂꯣꯏꯕꯧꯗꯤ ꯂꯩꯗꯪ ꯂꯩꯇꯥꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯁꯨ ꯅꯪꯗꯤ ꯈꯥꯝꯗꯣꯏꯅꯤ ꯅꯅꯝꯃꯅꯀꯣ ꯅꯪꯗꯤ ꯂꯣꯏꯕꯧ ꯌꯥꯎꯗꯕ ꯌꯥꯔꯣꯏꯌꯦ ꯑꯃꯔꯖꯤꯠꯅ ꯑꯩꯗꯤ ꯐꯖꯕꯅꯤ ꯆꯠꯂꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯦꯠ ꯆꯠꯇ꯭ꯔꯤꯕ ꯅꯪ ꯍꯥꯏꯅ ꯅꯨꯡꯊꯪꯒ ꯎꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯅꯤꯁꯥ ꯀꯨꯃꯥꯔꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯗꯒꯤꯗꯤ ꯅꯍꯥꯔꯣꯜꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯃꯌꯥꯝ ꯍꯥꯏꯌꯦ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯔꯦꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯀꯩ ꯀꯧꯋꯦ ꯄꯨꯀꯩ ꯍꯥꯏꯅ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯑꯣ ꯌꯨꯝꯗ ꯄꯨꯀꯩ ꯀꯧꯏ ꯍꯥꯏꯔꯣ ꯑꯣꯀꯦ ꯄꯨꯀꯩ ꯑꯠꯆꯥ ꯑꯗꯩꯗꯤ ꯄꯨꯀꯩꯅ ꯀꯩ ꯍꯥꯏꯕ ꯄꯣꯛꯀ ꯕꯤꯐꯀ ꯀꯔꯝꯕꯅ ꯍꯥꯎꯒꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯑꯅꯤꯃꯛꯁꯨ ꯆꯥꯖꯗꯦꯀꯣ ꯑꯩꯗꯤ ꯁꯥꯁꯦ ꯌꯥꯝꯅ ꯆꯥꯖꯗꯦ ꯁꯥꯗ ꯑꯩꯅ ꯆꯥꯔꯤꯁꯦ ꯆꯤꯛꯀꯟ ꯈꯛꯇꯪ ꯆꯥꯏꯑꯕ ꯑꯇꯩꯗꯤ ꯑꯝꯇ ꯆꯥꯗꯦ ꯑꯩ ꯑꯗꯨꯁꯨ ꯌꯥꯝ ꯍꯪꯒꯣꯏꯅ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯈꯥꯝꯗ꯭ꯔꯁꯨ ꯂꯩꯔꯅꯤ ꯁꯣꯏꯗꯅ ꯍꯥꯏꯌꯦ ꯑꯗ ꯁꯨꯁꯃꯤꯇꯥꯅ ꯍꯦꯜꯂꯣ ꯆꯦ ꯏꯕꯥꯏ ꯅ꯭ꯌꯨ ꯁꯞꯄꯣꯔꯇꯔ ꯑꯩꯒꯤꯁꯨ ꯈꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯋꯦꯜꯀꯝ ꯁꯨꯁꯃꯤꯇꯥ ꯑꯩ ꯒꯦꯂꯔꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯃꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯥꯟꯅꯩ ꯂꯩꯇꯕ ꯌꯥꯎꯔꯒꯗꯤ ꯀꯥꯟꯅꯩ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯁꯤ ꯑꯃꯔꯖꯤꯠ ꯂꯨꯋꯥꯡ ꯁꯦ ꯈꯪꯅꯤꯡꯉꯦ ꯏꯅꯝꯃ ꯃꯥꯁꯨ ꯀꯁꯥꯔꯒꯤꯅꯤ ꯌꯥꯝ ꯆꯝꯕꯅꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ ꯍꯥꯏ ꯑꯣ ꯈꯪꯗꯦ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯩ ꯄꯨꯀꯩꯅ ꯍꯥꯏꯕ ꯄꯨꯀꯩ ꯍꯥꯏꯕ ꯅꯠꯇꯦ ꯏꯇꯩꯃ ꯄꯨꯀꯤ ꯍꯥꯏꯕꯅꯦ ꯍꯥꯏꯔꯣ ꯄꯨꯀꯤ ꯍꯥꯏꯔꯣ ꯆꯠꯆꯥ ꯄꯨꯀꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥ ꯊꯣꯏꯅ ꯍꯥꯏꯕ ꯆꯦ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯍꯥꯏ ꯑꯩ ꯅꯨꯄꯥ ꯂꯩꯌꯦ ꯁꯤꯗ ꯃꯥ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯁꯣꯝꯗ ꯃꯥ ꯋꯥꯔꯦꯅ ꯀꯣꯃꯦꯟ ꯄꯥꯔꯝꯕꯒꯤ ꯑꯗꯒꯤꯗꯤ ML ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯀꯀꯥꯗꯤ ꯅꯦꯅꯦ ꯂꯥꯛꯄꯒ ꯀꯀꯥꯗꯤ ꯂꯩꯔꯝꯗ ꯌꯥꯗꯦ ꯃꯣꯏ ꯀꯀꯥ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯅꯍꯥꯔꯣꯜꯅ ꯑꯣꯀꯦ ꯀꯩ ꯍꯥꯏꯕ ꯑꯣꯛ KGꯗ ꯀꯌꯥ ꯄꯤꯒꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣই ꯑꯣꯛ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯣꯛꯀꯗꯣ ꯃꯃꯜ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯗꯦ ꯌꯦꯟ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯑꯣꯛ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯑꯗꯒꯤꯗꯤ ꯁꯨꯁꯃꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯃꯥꯏ ꯂꯩꯇꯦ ꯑꯗꯨꯏꯅꯤ ꯀꯌꯥ ꯈꯪꯕꯅꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯇꯧꯗ ꯌꯥꯔꯣꯏꯀꯣ ꯃꯥꯒꯤ ꯇꯔꯦꯠ ꯌꯧꯈ꯭ꯔꯦꯕ ꯃꯥ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯑꯗꯒꯤꯗꯤ ꯌꯦꯟ KGꯗ ꯀꯌꯥ ꯄꯤꯒꯦ ꯏꯇꯩꯃ ꯌꯦꯟ ꯀꯌꯥꯅꯣ ꯄꯤꯕ ꯗꯗꯥ ꯀꯤꯂꯣꯗ ꯀꯌꯥꯅꯣ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯆꯤꯀꯟ 170 ꯑꯣ ꯂꯥꯏꯚꯇ 170 ꯅꯍꯥꯔꯣꯜ 170 ꯄꯤ ꯌꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯉꯥꯛꯇ ꯂꯩꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦꯕ 170 ꯄꯤ ꯌꯥꯏ 170ꯔꯣ ꯑꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯌꯨꯁꯤ ꯃꯦꯛ ꯀꯩꯕ ꯂꯥꯎꯈꯤꯗ꯭ꯔꯦ ꯃꯦꯛ ꯂꯥꯎꯈꯤꯗ꯭ꯔꯦ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯅꯤꯡꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯨꯀꯩꯅ ꯑꯩꯗꯤ ꯀꯀꯥꯗꯣ ꯈꯣꯡ ꯍꯥꯝꯕ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯊꯣꯛꯇꯦꯅꯦ ꯀꯀꯥꯁꯤꯗ ꯂꯩꯅꯦ ꯃꯥ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯋꯥꯕꯒꯤꯅꯦ ꯀꯣꯃꯦꯟꯁꯇꯣ ꯑꯗꯨꯝ ꯄꯥꯊꯔꯛꯄꯗꯨ ꯋꯥꯔꯦꯅ ꯁꯤꯗ ꯂꯩ ꯍꯤꯞꯄꯤꯑꯕ ꯑꯗꯩꯗꯤ ꯄꯥꯈꯪꯅ ꯀꯩ ꯍꯥꯏꯕ ꯌꯦꯟꯗꯤ ꯄꯋꯥꯗ ꯀꯌꯥ ꯄꯤꯒꯦ ꯑꯗꯩꯗ ꯏꯆꯦ ꯍꯥꯏꯌꯦ ꯈꯪꯗꯦ ꯌꯦꯟꯁꯦ ꯑꯁꯦꯝꯕꯁꯦ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯗꯦ ꯀꯌꯥ ꯄꯤꯔꯥ ꯀꯩꯅꯣꯅ ꯗ꯭ꯔꯦꯁꯅ 300 300 ꯑꯣ ꯑꯁꯦꯝꯕꯅ 300 ꯄꯤ ꯌꯥꯏ ꯑꯗꯨꯗꯤ ꯄꯋꯥꯗ ꯀꯌꯥ ꯇꯥꯔꯦ ꯄꯋꯥꯗ ꯑꯗꯨꯝ ꯍꯤꯡꯁꯥꯞ ꯄꯥꯊꯣꯛꯑꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯍꯦꯛꯇ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯕꯦꯅꯨꯅ ꯀꯩ ꯍꯥꯏꯕ ꯅꯪ
ꯒꯨꯗ ꯅꯥꯏꯠ ꯆꯦ ꯏꯕꯨꯡ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯥꯏ ꯕꯦꯅꯨ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡꯃꯨꯛ ꯂꯥꯛꯎꯀꯣ ꯅꯍꯥꯔꯣꯜꯅ ꯀꯩ ꯍꯥꯏꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯀꯩ ꯍꯥꯏꯕ ꯆꯥꯃꯤꯟꯅꯕ ꯀꯩ ꯕꯨꯛꯇ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣꯝꯅ ꯍꯣꯡꯉꯦ ꯍꯥꯏ ꯕꯨꯛꯇ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯦ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯀꯩ ꯍꯥꯏꯅꯣ ꯅꯍꯥꯔꯣꯜ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯃꯆꯥ ꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯑꯥꯌꯨꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯥꯏ ꯑꯥꯌꯨꯁꯤꯅꯦ ꯀ꯭ꯂꯥꯁ 3 ꯀꯥꯔꯦ ꯑꯥꯌꯨꯁꯤꯅ ꯀ꯭ꯂꯥꯁ 3ꯗ ꯑꯕꯨꯡꯉꯣꯅ ꯀ꯭ꯂꯥꯁ 9ꯗ ꯑꯗꯣ ML ꯑꯣꯄꯦꯟ ꯋꯥꯔꯜꯗꯅ ꯀꯀꯥꯗꯣ ꯌꯦꯡꯍꯜꯂꯧꯕ ꯅꯦꯅꯦ ꯍꯥꯏꯌꯦ ꯀꯀꯥ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅꯦ ꯑꯉꯥꯡ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯃꯥꯟꯕ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯗꯥꯏꯔꯦꯛ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯔꯁꯨ ꯌꯥꯏ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯣꯀꯦ ꯅꯪ ꯇꯨꯝꯗ꯭ꯔꯣꯕꯣ ꯑꯩ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ ꯅꯪ ꯇꯨꯝꯃꯒꯦ ꯇꯧꯔꯤꯔꯣ ꯂꯥꯛꯈꯣ ꯑꯩ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯈꯤꯔꯣꯏ ꯅꯪ ꯇꯨꯝꯊꯣꯛꯈꯤꯅꯤ ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯔꯧꯅ ꯀꯩ ꯍꯥꯏꯕ ꯅꯍꯥꯔꯣꯜ ꯈꯣꯏꯗ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏ ꯑꯣꯀꯦ ꯑꯩꯈꯣꯏꯗꯤ ꯂꯥꯞꯄꯅꯤꯅ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯕꯨꯀꯣꯁꯤꯡꯅ ꯍꯥꯏ ꯍꯦꯂꯣ ꯑꯗꯒꯤꯗꯤ ꯑꯟꯖꯨꯠꯅ ꯀꯩ ꯍꯥꯏꯕ 69 ꯍꯥꯏ 69 ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯗꯨꯅ 911 ꯍꯥꯏ ꯑꯁ ꯋꯥꯔꯦꯗ ꯁꯩꯇ ला la 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 ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯃꯣꯏꯌꯦ ꯅꯥꯎꯁꯨꯝ ꯏꯁꯩꯒ ꯆꯥꯅ ꯀꯩꯅꯣ ꯆꯪꯗꯧ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅꯕꯨ ꯇꯨꯝꯃꯤ ꯈꯪꯒ꯭ꯔꯗꯤ ꯁꯛꯎ ꯌꯥꯅꯤ ꯍꯥꯏ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯅꯍꯥꯔꯣꯜꯅ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯔꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯍꯥꯔꯣꯜ ꯑꯗꯣ ꯁꯨꯁꯃꯤꯇꯥꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯔꯛꯇꯔꯦ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯑꯩ ꯎꯗꯕꯒꯤ ꯇꯧꯔꯤꯅꯦ ꯅꯪ ꯑꯗꯨꯝ ꯏꯊꯔꯛꯎꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯅꯥꯎꯁꯨꯝ ꯏꯁꯩꯁꯦ ꯀꯩꯅꯣ ꯁꯛꯇꯣꯏꯁꯦ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯑꯗꯩꯗꯤ ꯑꯩꯅꯦ ꯅꯥꯎꯁꯨꯝ ꯏꯁꯩꯐꯥꯎ ꯀꯥꯎꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩ ꯃꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯊꯥꯕꯨꯡꯇꯣꯟ ꯃꯆꯥ ꯃꯣꯔꯥꯟꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯍꯩꯕꯣꯡ ꯃꯁꯥ ꯑꯃꯇ ꯊꯥꯗꯕꯤꯔꯛꯎꯅꯦ ꯑꯗꯒꯤ ꯃꯆꯥꯊꯣꯏꯅ ꯍꯥꯏꯕ ꯆꯦꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯆꯥꯊꯣꯏ ꯑꯩꯒꯤ ꯅꯝꯕꯔꯁꯦ LBꯗꯩ ꯀꯃꯥꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯗꯨꯅꯅꯦ ꯅꯪ ꯀꯩꯅꯣ ꯇꯧꯕ FBꯗ ꯆꯪꯉꯣ FBꯗ ꯑꯩꯒꯤꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯩꯒꯤ FBꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯆꯪꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯝꯕꯔ ꯂꯧꯅꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯒꯤꯗꯤ ꯑꯗꯩ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏ ꯑꯌꯥ ꯅꯨꯄꯤ ꯀꯥꯏꯅꯔꯤꯔꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯒꯤ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯔꯦ ꯑꯗꯨ ꯁꯛꯂꯣ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯍꯥꯔꯣꯜꯅ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏꯌꯦ ꯀꯞꯀꯅꯨꯗ ꯀꯩ ꯀꯞꯇꯣꯏꯅꯣ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕꯀꯣ ꯑꯃꯨꯛ ꯅꯣꯛꯄ ꯑꯃꯨꯛ ꯀꯞꯄ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯄꯨꯝꯅꯃꯛꯇ ꯑꯁꯤ ꯑꯣꯏꯔꯤꯅꯤꯀꯣ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛꯇꯅꯤ ꯁꯤ ꯑꯣꯏꯔꯤꯁꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯁꯛꯇꯣꯛꯂꯛꯑꯦꯍꯦ ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯄꯥꯈꯪ ꯑꯔꯤꯕꯅ ꯁꯔ ꯅꯍꯥꯔꯣꯜ ꯀꯩ ꯍꯥꯏꯕ ꯀꯞꯈꯤꯗꯣꯔꯦ ꯏꯆꯦ ꯑꯝꯇ ꯊꯦꯝꯕꯤꯌꯣ ꯍꯥꯏ ꯑꯗꯨꯅꯦ ꯀꯞꯀꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯀꯩ ꯀꯞꯇꯣꯏꯅꯣ ꯀꯞꯄ ꯌꯥꯗꯦ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤꯀோ ꯄꯥꯡꯒꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯅꯍꯥꯔꯣꯜꯅ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯔꯗꯤ ꯀꯞꯄꯣ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯗꯣ ꯀꯞꯄꯒ ꯀꯩꯗꯧꯅꯤ ꯀꯞꯄꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯞꯄꯁꯦ ꯍꯥꯏꯃꯤꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯗꯤꯟ ꯑꯃ ꯄꯨꯔꯥ ꯅꯣꯡꯃꯁꯦ ꯄꯨꯔꯥ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯀꯞꯄꯁꯦ ꯍꯥꯏꯃꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯗꯤ ꯀꯞꯄꯒ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯍꯥꯏꯅ ꯑꯃꯨꯛ ꯀꯥꯟꯅꯄꯣꯟꯇꯦ
ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯔꯤꯌꯨꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯃꯥꯗꯤ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯔꯦ ꯍꯥꯏ ꯇꯜꯂꯦ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯄꯁꯦ ꯍꯧꯅꯗꯦ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥꯅ ꯆꯦ ꯀꯣꯃꯦꯟ ꯃꯃꯥꯡ ꯆꯠꯈꯔꯦ ꯑꯝꯇ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏ ꯃꯃꯥꯡꯗ ꯁꯨꯁꯃꯤꯇꯥꯒꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯔꯛꯇꯦꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯁꯨꯁꯃꯤꯇꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯏꯆꯦ ꯃꯝꯇꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯋꯦꯜꯀꯝ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯃꯝꯇꯥ ꯍꯥꯏꯔꯒ ꯈꯨꯔꯝꯈꯔꯦ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯒ ꯂꯞ ꯄꯤꯁꯟꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯃꯝꯇꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯀꯩꯅ ꯁꯥꯔ ꯅꯍꯥꯔꯣꯜꯒꯤ ꯀꯩ ꯍꯥꯏꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯅꯍꯥꯔꯣꯜꯅ ꯀꯩ ꯍꯥꯏꯅꯣ ꯄꯥꯔꯂꯦꯒꯤ ꯆꯥꯔꯦ ꯂꯥꯟ ꯆꯠꯄꯁꯦ ꯋꯥꯏꯑꯦ ꯍꯥꯏꯌꯦ ꯑꯁꯦꯡꯃꯛꯀꯤꯗ ꯂꯥꯟ ꯆꯠꯄꯅꯕꯨꯀꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯗꯣꯏ ꯅꯠꯇꯦꯕ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯠꯂꯤꯅꯤꯀꯣ ꯂꯥꯟ ꯆꯠꯄ ꯍꯥꯏꯁꯦ ꯑꯩ ꯉꯁꯤ ꯊꯣꯛꯏꯁꯦ ꯑꯩ ꯉꯁꯤ ꯆꯠꯂꯤꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯩꯁꯨꯝ ꯍꯥꯏꯕ ꯉꯝꯄꯣꯟꯇꯦꯀꯣ ꯑꯁꯦꯡꯃꯛꯀꯤꯗ ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯀꯞꯅꯤꯡꯉꯦ ꯑꯩ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯩꯁꯦ ꯑꯋꯥꯕ ꯋꯥꯔꯤ ꯇꯥꯕ ꯌꯥꯗꯦꯕ ꯑꯋꯥꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯁꯦ ꯑꯩ ꯇꯥꯕ ꯌꯥꯗꯦꯕꯀꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯜꯂꯤ ꯊꯃꯣꯏ ꯁꯥꯊꯤꯅ ꯁꯣꯜꯂꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯂꯥꯟ ꯆꯠꯂꯝꯒꯗꯕ ꯑꯗꯒꯤꯗꯤ ꯀꯔꯤ ꯈꯜꯂꯒ ꯂꯥꯟ ꯆꯠꯂꯝꯒꯅꯤ ꯑꯗꯒꯤꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯆꯠꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯒꯤꯗꯤ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯈꯜꯂꯝꯒꯅꯤ ꯑꯁ ꯈꯪꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯜꯂꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯅꯤꯡꯉꯦ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯑꯩ ꯁꯛ ꯐꯗꯤ ꯐꯖꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔ ꯀꯞꯄꯦ ꯀꯞꯀꯅꯣ ꯑꯗꯨꯗꯒꯤꯗꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯏꯆꯦ ꯁꯥꯔ ꯅꯍꯥꯔꯣꯜꯒꯤ ꯈꯜꯂꯒ ꯏꯆꯦꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯗꯤ ꯍꯥꯏꯌꯦ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯊꯋꯥꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯉꯩ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯀꯞꯇꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅꯦ ꯑꯗꯒꯤ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏ ꯆꯦ ꯃꯊꯛꯇ ꯆꯠꯈꯔꯦ ꯄꯥꯔꯨꯔꯅꯨ ꯌꯥꯔꯅꯤ ꯆꯦ ꯑꯅꯧꯕ ꯁꯥꯄꯣꯔꯇꯔꯅꯤ ꯁꯥꯞꯁꯨ ꯇꯧꯖꯔꯦ ꯑꯩꯒꯤꯁꯨꯈꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝꯅ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯥꯅꯦꯛ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯀꯥꯅꯦꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣই ꯑꯃꯅ ꯑꯃ ꯆꯤꯡꯈꯠꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯄꯥꯈꯪ ꯑꯔꯤꯕꯅ ꯏꯆꯦ ꯁꯥꯔ ꯅꯍꯥꯔꯣꯜꯁꯨ ꯕ꯭ꯂꯨꯒꯤꯁꯦ ꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯑꯣ ꯕ꯭ꯂꯨ ꯄꯤꯁꯦ ꯍꯥꯏꯔꯣ ꯅꯍꯥꯔꯣꯜꯗ ꯑꯣꯀꯦ ꯕ꯭ꯂꯨ ꯄꯤꯔꯦ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯇꯧꯒꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯅꯍꯥꯔꯣꯜꯅ ꯀꯩ ꯍꯥꯏꯕ ꯃꯤꯠꯀꯁꯦ ꯆꯣꯠ ꯂꯥꯎꯔꯦ ꯉꯁꯤꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯝ ꯀꯞꯀꯅꯣꯕꯀꯣ ꯌꯥꯝ ꯀꯞꯀꯅꯨ ꯅꯣꯏꯁꯨ ꯅꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯄꯥꯡꯒꯟꯗꯣ ꯁꯣꯟꯊꯔꯛꯀꯅꯤ ꯅꯣꯏ ꯄꯥꯡꯒꯟ ꯁꯣꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯣꯏ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯄꯥꯡꯒꯟ ꯁꯣꯟꯕ ꯌꯥꯗꯦ ꯑꯗꯩ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯄꯥꯈꯪ ꯑꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯟꯗ꯭ꯔꯤꯌꯨꯅ ꯀꯩ ꯍꯥꯏꯕ ꯑꯩꯁꯨ ꯀꯞꯄꯦ ꯅꯍꯥꯔꯣꯜꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛ ꯇꯥꯕꯗ ꯄꯤꯗꯒꯤ ꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯁꯥꯔ ꯅꯍꯥꯔꯣꯜꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯉꯁꯤꯗꯤ ꯐꯖꯅ ꯀꯞꯄꯦ ꯑꯩꯁꯨ ꯍꯥꯏ ꯑꯗꯩ ꯁꯨꯁꯃꯤꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯇꯧꯕꯤꯔꯛꯎ ꯑꯩ ꯍꯌꯦꯡ ꯍꯟꯖꯔꯛꯀꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯥꯟꯇꯤ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯒꯤꯗꯤ ꯈꯪꯗꯦꯗ ꯑꯋꯥꯕꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯀꯩꯅ ꯂꯞ ꯐꯣꯔ ꯁꯔꯅꯍꯥꯔꯣꯜ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥꯅ ꯁ꯭ꯇꯦ ꯁ꯭ꯇꯔꯣꯡ ꯑꯣꯜ ꯕ꯭ꯔꯗꯔꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯀꯞꯄꯛꯀꯅꯣ ꯄꯤ ꯇꯥꯔꯛꯇꯣꯔꯦ ꯐꯠꯇꯁꯨ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯇꯤꯡꯈꯪꯁꯤꯡꯁꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯇꯤꯡꯈꯪ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯦꯕ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯍꯥꯔꯣꯜ ꯍꯥꯏꯅ ꯏꯕꯤꯌꯨ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯅꯍꯥꯔꯣꯜ ꯍꯥꯏꯅ ꯏꯕꯤꯌꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯍꯥꯔꯣꯜ ꯍꯥꯏꯅꯀꯣ ꯃꯤꯔꯦ ꯑꯗꯒꯤꯗꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯁꯨꯁꯃꯤꯇꯥꯅ ꯊꯧꯅꯥ ꯑꯃꯨꯛ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯆꯟ ꯑꯣꯏꯕ ꯃꯆꯦ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯗ ꯄꯥꯡꯒꯜ ꯍꯥꯞꯄꯁꯦ ꯅꯠꯇꯕꯤꯗꯀꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯣꯏꯕ ꯄꯥꯡꯒꯜꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯏꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯗꯀꯣ ꯃꯣꯏꯅ ꯁꯣꯟꯅꯒꯗꯣꯏꯅꯦ ꯂꯥꯟꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯀꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯥꯡꯒꯜꯗꯤ ꯅꯆꯜ ꯅꯆꯦ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯏꯅꯤꯀꯣ ꯄꯥꯡꯒꯜ ꯍꯟꯊꯕꯤꯒꯅꯣ ꯊꯧꯅꯥ ꯂꯩꯁꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯨꯅ ꯋꯦꯜꯀꯝ ꯑꯟꯖꯨ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯠꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯅꯣ ꯅꯣꯕꯣꯗꯤ ꯀꯩꯅꯣ ꯏꯆꯦ ꯏꯁꯩ ꯑꯝꯇ ꯇꯧꯁꯦ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜ ꯌꯥꯝꯅ ꯑꯣꯏꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯏꯁꯩ ꯀꯝꯇ ꯁꯛꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯟꯗ꯭ꯌꯨꯗꯨꯅꯤ ꯏꯁꯩꯒ ꯑꯝꯇ ꯁꯛꯅꯤꯡꯗ꯭ꯔꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯄꯥꯈꯪꯅ ꯍꯥꯏꯕ ꯅꯣꯕꯣꯗꯤ ꯋꯦꯜꯀꯝ ꯃꯥꯏ ꯕꯣꯏ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯅꯣ ꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯎꯔꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯑꯟꯗ꯭ꯌꯨꯅ ꯀꯩ ꯊꯧꯅꯥ ꯍꯥꯞꯅꯕ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯟꯗ꯭ꯌꯨ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦ ꯑꯁꯦꯡꯕꯗ ꯏꯁꯩ ꯁꯛꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤꯁꯦ ꯄꯜꯂꯛꯄꯗꯅꯦ ꯑꯗꯨꯝ ꯊꯋꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯩꯁꯦ ꯑꯁꯤꯅꯤ ꯇꯧꯔꯤꯁꯦ ꯁꯨꯁꯃꯤꯇꯥꯅ ꯌꯦꯁ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯆꯥꯒꯤ ꯊꯃꯣꯏ ꯈꯨꯗꯤꯡꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯗꯃꯛꯇꯅꯤ ꯂꯦꯞꯄꯤꯁꯦ ꯍꯥꯏ ꯃꯥꯅꯦ ꯑꯗꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯅꯦꯅꯦ ꯁꯦ ꯀꯔꯤ ꯂꯝꯒꯤ ꯅꯤꯉꯣꯜꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤꯅꯤꯀꯣ ꯂꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯃꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯍꯨꯏꯅꯦ ꯃꯣꯏꯗꯤ ꯏꯕꯨꯡ ꯅꯍꯥꯔꯣꯜ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯗ ꯆꯣꯛꯊꯕ ꯅꯥꯏꯗꯕ ꯑꯣꯏꯌꯨ ꯅꯆꯜꯗꯤ ꯁꯤ ꯅꯠꯇꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯥꯏ ꯑꯗꯨꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯒ ꯄꯥꯡꯒꯜ ꯍꯥꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯇꯩ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯅꯥꯎꯕꯣꯏꯅ ꯍꯥꯏꯕ ꯀꯅꯥ ꯅꯥꯎꯕꯣꯏ ꯍꯥꯏꯗꯤ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯅꯥꯎꯕꯣꯏ ꯍꯥꯏꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯥꯈꯪ ꯑꯔꯤꯕꯅ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯍꯥꯔꯣꯜꯅ ꯃꯌꯥꯝ ꯏꯆꯦꯒꯤ ꯂꯥꯏꯛ ꯄꯤꯕꯤꯌꯣ ꯍꯥꯏꯌꯦ ꯂꯥꯏꯛ ꯄꯤꯕꯤꯌꯣ ꯑꯅꯧꯕ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤꯀꯣ ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯌꯨꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯅꯅꯥꯎꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯂꯩꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯃꯤꯕ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯣꯡꯅ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯦꯞꯆꯕ ꯉꯝꯃꯤꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯇꯤꯛ ꯆꯥꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯂꯩꯕꯒꯤꯅꯤꯀோ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯀꯁꯥꯔꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯂꯩꯔꯤꯅꯦꯕ ꯁꯤꯒ ꯖꯍꯥ ꯑꯃ ꯃꯌꯥꯡꯅ ꯖꯍꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯎꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯣ ꯄꯥꯡꯒꯜ ꯊꯧꯅꯥꯗꯣ ꯍꯟꯊꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ
ꯊꯥꯡ ꯇꯥꯁꯨ ꯌꯥꯏꯌꯦ ꯍꯥꯏꯔꯣ ꯊꯥꯡ ꯇꯥꯁꯨ ꯌꯥꯏꯌꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯥꯔꯣꯜꯅ ꯊꯣꯏꯕꯤ ꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯏꯆꯜ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯋꯥꯈꯜ ꯄꯤꯀꯨꯝꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯁꯦꯡꯕꯒꯤꯗ ꯃꯥꯏ ꯇꯜꯂꯦꯗ ꯑꯁꯦꯡꯕꯒꯤ ꯀꯞꯅꯤꯡꯉꯛꯇꯣꯔꯦ ꯋꯥꯔꯤ ꯂꯤꯔ ꯂꯤꯔꯒ ꯑꯩ ꯀꯞꯅꯤꯡꯉꯛꯇꯣꯔꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏꯕ ꯑꯋꯥꯕ ꯀꯩ ꯍꯥꯏꯒꯅꯤ ꯂꯩꯈꯤꯗꯕ ꯃꯌꯥꯝꯒꯤꯀꯣ ꯅꯨꯄꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯂꯩ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯈꯪꯗꯦꯗ ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯔꯨꯅ ꯀꯁꯥꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯅꯤ ꯏꯄ꯭ꯋꯥꯅꯤ ꯏꯃꯥꯅꯤ ꯈꯪꯗꯦꯗ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯣ ꯃꯄꯥꯟꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯅꯀꯣ ꯑꯗꯒꯤꯗꯤ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯅ 43 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯃꯤꯇꯥ ꯑꯗꯒꯤ ꯅꯍꯥꯔꯣꯜꯅ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯏꯁꯩ ꯑꯝꯇ ꯁꯛꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯟꯖꯤꯇꯥ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯉꯥꯡ ꯍꯧꯔꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯎꯔꯦ ꯍꯥꯏ ꯑꯃꯨꯛ ꯊꯣꯛꯎꯔꯦ ꯑꯉꯥꯡ ꯍꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯗꯒꯤꯗꯤ ML ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯍꯥꯏꯕ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡ ꯅꯦꯅꯦꯒꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯅꯨꯡꯉꯥꯏꯕꯗꯤ ꯇꯞꯄꯦ ꯑꯋꯥꯕ ꯇꯥꯕꯗꯤ ꯊꯨꯏ ꯑꯗꯨꯕꯨ ꯈꯥꯡꯕ ꯀꯟꯁꯤ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯉꯥꯏꯔꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯅꯨꯃꯤꯠꯁꯦ ꯉꯥꯏꯔꯤꯁꯦ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯊꯦꯕꯣꯃꯤꯠ ꯕ꯭ꯔꯣꯅ ꯏꯆꯦ ꯃꯇꯝꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯨꯕꯅꯦ LB ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯊꯅꯍꯧꯔꯤ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔꯁꯤꯡ ꯍꯥꯏ LB ꯃꯌꯥꯝ ꯇꯧꯅꯍꯧꯔꯤ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔꯁꯤꯡ ꯍꯥꯏꯔꯣ ꯑꯣꯀꯦ ꯇꯧꯅꯔꯤꯕꯅꯦ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔ ꯌꯥꯝꯅ LB ꯇꯧꯅꯕꯅꯦ ꯑꯗꯒꯤꯗꯤ ꯑꯗꯨꯅ ꯏꯆꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯪꯇꯁꯨ ꯐꯥꯒꯤ ꯖꯒꯣꯏ ꯇꯧꯁꯦ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯜꯂꯗꯧꯅꯤꯅ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯑꯟꯗ꯭ꯔꯨꯅ ꯀꯩ ꯍꯥꯏꯕ ꯆꯦꯟꯅꯦꯜ ꯃꯌꯥꯝꯒꯤ ꯍꯥꯏꯔꯒꯣ ꯊꯩꯕꯣꯡ ꯃꯃꯤꯠ ꯁꯞꯄꯣꯔꯠ ꯇꯧꯔꯨꯒꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯍꯥꯔꯣꯜꯅ ꯌꯥꯏꯐꯔꯦ ꯃꯪ ꯐꯔꯁꯦ ꯃꯌꯥꯝ ꯍꯥꯏꯌꯦ ꯌꯥꯏꯐꯔꯦ ꯕ꯭ꯔꯣ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯪ ꯐꯔꯁꯦ ꯕ꯭ꯔꯣ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯏꯅꯝꯃ ꯗꯗꯥ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯇꯨꯝꯗꯦ ꯃꯥ ꯁꯤꯗ ꯂꯩ ꯃꯥ ꯃꯃꯤꯠꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯤꯞꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯑꯗꯒꯤꯗꯤ ꯃꯆꯥ ꯊꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯤ ꯀ꯭ꯂꯥꯁ 12ꯅꯦ ꯍꯥꯏ ꯑꯣ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯕꯨꯡ ꯅꯍꯥꯔꯣꯜ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯕꯤ ꯎꯠꯂꯦꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯀꯀꯥꯗꯣ ꯋꯥꯗꯤ ꯋꯥꯔꯝꯃꯅꯤ ꯅꯦꯅꯦ ꯀꯩꯅꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯀꯣꯃꯦꯟ ꯄꯥꯍꯟꯁꯦ ꯍꯥꯏ ꯑꯗꯨꯒꯗꯤ ꯃꯆꯥꯊꯣꯏꯅ ꯀꯥꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯥꯎꯕꯣꯏꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯏꯁꯩ ꯂꯝꯀꯥꯗ ꯂꯩ ꯑꯩꯁꯦ ꯂꯝꯀꯥꯗ ꯂꯩ ꯇꯨꯝꯃꯤꯅꯦ ꯇꯨꯝꯅ ꯂꯩꯀꯣ ꯍꯥꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯅꯥꯎꯕꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯑꯟꯖꯨ ꯀꯁꯥꯔꯅ ꯊꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯆꯥꯊꯣꯏꯅ ꯀꯀꯥꯗꯤ ꯍꯥꯏ ꯀꯀꯥ ꯂꯩꯌꯦ ꯁꯤ ꯀꯀꯥ ꯊꯣꯛꯂꯣꯗꯅ ꯅꯪ ꯀꯀꯥ ꯍꯥꯏꯅ ꯉꯁꯥꯏꯗꯩ ꯃꯆꯥꯊꯣꯏꯅ ꯑꯃꯨꯛ ꯀꯧꯔꯤꯌꯦ ꯑꯗꯒꯤ ꯅꯅꯥꯎꯕꯣꯏꯅ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯅꯣꯛꯍꯟꯕꯤꯌꯣ ꯑꯩꯗꯤ ꯃꯤꯠꯁꯤꯒ ꯃꯤꯠ ꯄꯥꯟꯁꯤꯒ ꯄꯤ ꯄꯜꯂꯒ ꯂꯩꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯁꯦꯡꯕꯗ ꯑꯩ ꯈꯇꯪꯒ ꯏꯃꯣꯁꯅꯦꯜ ꯑꯣꯏꯊꯔꯗꯤ ꯑꯩ ꯃꯤꯠꯇꯩ ꯄꯤ ꯑꯣꯔꯣ ꯇꯥꯔꯛꯑꯅꯤ ꯇꯧꯔꯣ ꯃꯥꯒꯤ ꯂꯥꯛꯑꯗꯤ ꯍꯧꯔꯛꯑꯅꯤꯕꯁꯦ ꯑꯩ ꯀꯞꯅꯤꯡꯉ ꯂꯩꯅꯤ ꯃꯤ ꯅꯪꯕꯣ ꯇꯧꯔꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯄꯤꯔꯥꯡꯗꯨꯅ ꯃꯩꯗ ꯇꯠꯊꯣꯛꯆꯒꯦ ꯃꯩ ꯁꯤꯡꯅꯕ ꯃꯌꯥꯝ ꯑꯩꯒꯤ ꯏꯇꯨꯒꯤ ꯄꯤꯅ ꯃꯥꯏ ꯇꯊꯣꯛꯆꯔꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯑꯩꯁꯨ ꯃꯔꯨꯝꯗ ꯀꯞꯄꯨꯔꯤ
ꯔꯨꯝꯗꯒ ꯄꯨꯏꯅꯤꯒ ꯍꯥꯏꯖꯤꯜꯂꯤꯁꯦ ꯎꯃ inama ꯆꯤꯟꯊꯤꯕꯁꯦ wakalse sangthoknaba amta nohalbeo and now boy stop the cap daidi pakhang kareba prakash thokchomna kareba kari mathal charage ngasdi karino kangsoina chare anju kasana kareba thaibong mamit aigisu support tawbiramo ai ade Dennis maitaina nene nene kaigino ka pido nene se emotional khara oi khamale adogini dei macha toi kon thau zamna hayeng di live se ayu pung nipan makhai da oina tawbiro ko tawbiro oi ayuk tadi sangdau mandre hayeng se program khara leiye koigi sida sinbam khangdaba program khara leire aidi kaino khara yamna kare ani chaba thakpagi program khara leiyebako thibong se chajaruge me kedoni chachadaba kui mayam support tawdaba jawrodi support tawsanbiyu ko duga like tawdaba jawro dai dislike bakang ari tawsanbiyo bana ibai atopa live thaba channel su khara jawbiro ibai atopa live thaba channel su khara jawbiro kayano gyan tadre ibai atopa live thaba channel su khara haibiro era khangje kana kana thabano khangje ne adodi koisu haijaba ngamjadre hojik kana kana thabano khangde ne koisu ML Open World kakagi tupi jam phajai thank you so much to bisa inama kaiba kapak kanuba please aidi migi mitki pi ubaya de urubagan kaiba numit khara ni di wakhal sonda na adum leigali kap kanu inama se moina uraga kalak pinagini moigi mangda thona uche okay adune Android the perfect couple full support ibai thank you so much thank you de machado kon juna kakagi tupi do lauthok piro o nang ne ngang nang ne aina ni kai ne lo chanya thamja ba puklang khare se nang bu puk yontri ai ki thongoi se chau phok chare ngi ai kau thuri puk se mutit kare ba yes I am your pakhan yes I'm coming तुम लोग अब माई बोई नमा हिंसाबी लाकलनी yam nokninge guys good tabisana na tupido upus kai upasu manungda phibam khangde duna nganta lauthokpiriyo okay anjuga ibai yo tare adune ba nabai se muzere thisari poni mayam daidi kare bakang ibai hek lakbaga mayam se pulap no e gai ML Open World na kakanang pakang oiringai da nupi kya ko pakang ta hai ko se mayam hangau pe da kaino ni da kanano hangai da pakang ari bra anate engon hangai da kanano phagi ni ara ka kharamai kakagi dudi phagi ni chirai dudi phagi ni ai se kena toy da ai jam nupi tari na pa mutani ko jere ba jam ko jere ai ni pan su bini kena ai se pakang oi da tari ni pa mutang ko jere ko macha to na kakagi chirai dudi phajai ne tang 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 Salman Khan man ni to bisna mai banna mujarasu thizare poni natte ngauradi homo man mani ko dan nang na nami jengi do loire lano nakang dang jenge khang da bauda mana yam chanbi chanu se ni chanbi chanu aje oh chanbi 7 8 dia me he chanbi welcome akhoi da se nupi tere koi dai nupi nipan ai ga thar ga nipan koi rak ba do taret ki matung da ai se mana phangna bane ba kappaga nokpaga machin manaw nai chumba jani ji ta wakan emotional oina wakan nungai ta pakhang ari bana ibai it's a good night sweet dream
Good night, pakhang. Hayang mo lao. Hayang sa nasi gelbi lay ko pumapandagi. Hayang sa lao. Godzilla. Daidi Tobisanana Dabong Hosik Sakiba my boy gisaydom sa oy. Tumlogaba my boy namahing sabi laklani. Tumlogaba my boy Nang harap na salong na may sundot. Tumlogaba my boy namahing sabi laklani. Pius Kumana, which village you from? Sonay sandam lakay. Ay maji khiri ma'am. Adagidi masa thoy na. Macha to segi pani puri challenge to yeng yam nungai. Okay, asada de ngau sa bhat ki ma'am. Adugi pani puri challenge to khangabra chaba loiraga ne hoijagi mathak se ngau haidare asigei sigari chaphatana ne khangabra. Tabisana mai bam kareba tabisana mai bam na kai bam nama hinchabi laklani haibada ina mada onjalli duna kai gino hai Ay hingzabi mo na uri dai chanbi na kai ba chanbi na oima machin gi sound se di he pakang na hayeng amuk la age mayam good night okay good night pakang say la ko che pung kaya phau tum do to kaya bu tha doi no nga ka tha gi ge ta ka tha gi ge tauba crazy grammar na beatbox fazare doni andro test na che isu full support tauge blue pio please okay thank you okay pidage okay so tense tabisna mai bam dialogue amata taubiyo funny gi please dialogue se kena to dise khang ni long ning bam ai mathan da gi isai sala mathan da gi dialogue gi to ne tawro ibema ma aina nangbu koinarige matamda mingondagi sendoi kapi laklaga nangoda thonkiba phiron mayam ma bo ma ai sijarage nang huji ai nakta la amina sindoro nangi sana likonda thamlaga amuk hanjan biro ai megi sendoi na khwang koire dong oi ma oi re nang wai adaidi ka chanbi chanuna ka se su ngahak mamang da live tharami chanbi nang karam kanda thari no mathang da changa ko mathang changa ke khangau je andro test na ka thank you say bye welcome macha thoina ka ba kakana kudus haibado yamna fajaiye masak fajaiye anju kasana thoibisana ai support tobiramo thoibisana mabna haima no thoibisana anju okay enzi mamta bung loire isi mamta kai jang sarake thoibisana kudus tawro oi kudus kudus re nanti kudus saya lu sambra kudus anga boleh deh kudus anga khangni ni dai di crazy grammar na hu you yo daba pambi kaino yaw daba pambi kaino ara yo daba ara yo daba pambi kaino I don't know enzi mamtana thongdri enterprise na support tawjage loina live thaba leiradi hairo o comments ta masa toy control jamna yamna pakchaye enzi mamtana work from home tawbane to bisana na sak tu faudi mangda ugum lakum tawdo male adusu khangba amaga loina na mali besila sida ne hoy ba ngai ko ai khoiro ha ka ngai gedro ware boidi ngaka mayam leidasu ite naw phamina hogini enji ngak leilaga thongani hai o iche kino ne pung kya iche duga ne kana tawdri ba khoi gi sanja oiba kuidri ba
ꯀꯥꯏꯗꯅꯣ ꯃꯇꯝ ꯈꯦꯠꯅꯔꯝꯒꯅꯤꯀꯣ ꯀꯥꯏꯗ ꯂꯩꯅꯣ ꯑꯃꯦꯔꯤꯀꯥ USA ꯗ ꯂꯩꯅ ꯏꯆꯦꯗꯤ ꯑꯣꯀꯦ ꯑꯣ ꯏꯆꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕ ꯁꯟꯗꯥ ꯇꯥꯕ ꯀꯨꯏꯔꯝꯈꯤꯔꯣꯏ ꯅꯠꯇ꯭ꯔꯥ ꯃꯇꯝꯁꯦ ꯈꯦꯠꯅꯕꯅꯦꯕ ꯑꯩꯈꯣꯏꯔꯣꯝꯒꯗꯤ ML Open One ꯂꯣꯏꯁꯤꯟꯈꯤꯅꯨꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯨ ꯐꯝꯕ ꯌꯥꯎꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯀ꯭ꯔꯦꯖꯤ ꯄꯨꯡꯅꯦ ꯒ꯭ꯔꯦꯃ 11:30 ꯐꯥꯎ ꯇꯧꯔꯁꯤꯀꯣ 11:40 AM ꯑꯣ 11:40 AM ꯅꯦ ꯍꯧꯖꯤꯛ ꯎꯝ ꯑꯌꯥ ꯑꯌꯨꯛꯅꯦ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛ ꯑꯣꯏꯔꯤꯔꯣ USA ꯗ ꯄꯨꯔꯥ ꯑꯌꯥ ꯀꯩꯅꯣꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯗꯤꯟ ꯑꯃ ꯈꯦꯠꯅꯩ ꯑꯌꯥ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠ ꯑꯃ ꯈꯦꯠꯅꯔꯤꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯍꯤꯡ ꯑꯣꯏꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯁꯥꯐꯕ ꯅ꯭ꯌꯨ ꯁꯞꯅꯤ ꯃꯌꯥꯝ ꯑꯣꯀꯦ ꯅ꯭ꯌꯨ ꯁꯞ ꯍꯥꯏ ꯃꯌꯥꯝ ꯑꯣꯀꯦ ꯑꯣ ꯑꯣꯀꯦ ꯃꯥꯅꯤ ꯌꯥꯏ ꯏꯆꯦꯅ ꯑꯗꯨꯅꯦ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯌꯦ ꯑꯗꯨꯗꯤ ꯏꯆꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯄ꯭ꯂꯦꯟ ꯑꯃ ꯊꯝꯃꯁꯤꯔ ꯈꯪꯗꯦ ꯂꯥꯏꯐꯁꯤꯒ ꯅꯨꯡꯗꯥꯡ ꯍꯥꯏꯕꯁꯤ ꯂꯩꯇꯅꯕ ꯐ꯭ꯔꯥꯏꯗꯦ ꯃꯣꯔꯅꯤꯡꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤꯒꯅ ꯁꯇꯔꯗꯦ ꯑꯣꯏꯗꯣꯔꯦꯀꯣ ꯁꯇꯔꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯗꯣꯏꯅꯦ ꯅꯨꯡꯗꯥꯡ ꯀꯩꯅꯣ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥꯀꯣ ꯏꯆꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯩꯁꯦ ꯐ꯭ꯂꯥꯏꯠ ꯑꯃ ꯂꯩꯔꯒꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯁꯤꯒ ꯅꯨꯡꯗꯥꯡ ꯑꯣꯏꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯗ ꯍꯨꯏꯁꯇꯣꯞ ꯄꯥꯏꯔꯛꯀꯦ ꯑꯃꯦꯔꯤꯀꯥꯗ ꯅꯨꯡꯗꯥꯡ ꯑꯣꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯐꯥꯔꯁ ꯐ꯭ꯂꯣꯞ ꯄꯩꯁꯜꯂ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗ ꯑꯝꯇ ꯂꯩꯍꯜꯂꯔꯣꯏꯒꯦ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯃꯝꯕꯁꯦ ꯃꯁꯤ ꯂꯩꯔꯣꯏꯗꯕ ꯑꯃꯝꯕ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯦ ꯑꯩ ꯑꯃꯝꯕꯁꯤ ꯄꯥꯝꯗꯦ I don't like ꯑꯃꯝꯕ ꯌꯥꯝ ꯍꯩꯕ ꯃꯑꯣꯡꯅꯤ ꯏꯪꯂꯤꯁꯀꯁꯦ ꯏꯆꯦ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ को कई कौन सी बसा में है बोल और रहे हो हो ये मणिपुरी मणिपुरी लैंग्वेज है थोबिना मेरे तौसे चैनल पे तौरी भाई तौरी मेरे चैनल पे नए आए तो सपोर्ट कीजिए और लाइक भी कीजिए थोबिसना माइबम चेखरे थोबिसना माइबम नगे तौसे तौरी गई यावरनी ꯍꯧꯕꯗꯩꯁꯨ ꯌꯥꯎꯕ ꯂꯣꯏꯕ ꯐꯥꯎꯁꯨ ꯌꯥꯎꯕ ꯏꯅꯝꯃꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯍꯤꯡ ꯇꯨꯝ ꯊꯥꯔꯤꯉꯩ ꯂꯩꯒꯅꯤ ꯑꯍꯤꯡ ꯇꯨꯝ ꯂꯅꯨꯁꯨ ꯉꯝꯅꯤ ꯍꯣꯏ ꯍꯣꯏ ꯍꯣꯅꯤ ꯂꯞꯅ ꯇꯨꯝꯃꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯇꯨꯝꯈꯤꯔꯣꯏ ꯑꯦꯟꯖꯤꯃꯦꯅ ꯌꯥꯅꯤꯌꯦ ꯅꯪ ꯄꯦꯟꯗꯜ ꯂꯩꯕꯗ ꯌꯥꯅꯤ ꯂꯥꯛꯑꯣ ꯌꯥꯅꯤ ꯏꯆꯦꯅ ꯑꯦꯝ ꯑꯦꯜ ꯑꯣꯄꯟꯅ ꯀꯩꯕ ꯗꯥꯏꯂꯣꯛꯇꯤ ꯃꯩ ꯇꯥꯔꯦꯍꯦ ꯁꯥꯐꯕ ꯏꯆꯦ ꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯦꯃꯔꯁ ꯔꯥꯏꯃꯥꯅ ꯋꯦꯔ ꯌꯣꯔꯁ ꯁꯥꯐꯕꯅ ꯇꯥꯃꯣꯁꯤꯗꯤ ꯍꯩꯅꯗꯦ we are from ꯁꯥꯐꯕ ꯀꯔꯤ Sichuan ꯍꯥꯏꯕ ꯑꯩ ꯅꯨꯄꯤꯗ ꯍꯩꯅꯔꯒ ꯑꯩꯉꯣꯟꯗ ꯍꯩꯅꯗ꯭ꯔꯤꯕ ꯀꯅꯥꯅ ꯍꯣꯠ ꯋꯥꯟ ꯀꯅꯥꯅ ꯁꯥꯐꯕꯅ ꯍꯥꯏꯔꯣ ꯁꯥꯐꯕ ꯇꯥꯃꯣꯁꯦ ꯈꯔ ꯐꯥꯒꯤ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯐꯥꯒꯤ ꯄꯥꯝꯗꯕ ꯃꯤꯅꯕꯨꯗꯤ ꯄꯥꯝꯃꯣꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯔ ꯐꯥꯒꯤ ꯇꯧꯒꯜꯂꯦꯕꯀꯣ ꯅꯪꯅ ꯍꯩꯅꯕ ꯍꯩꯅꯗꯕ ꯈꯪꯗꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯨꯝ ꯇꯧꯅꯤ ꯃꯥ ꯇꯧꯐꯝ ꯊꯣꯛꯄ ꯁꯨꯝ ꯇꯧꯅꯤ ꯑꯩꯈꯣꯏ ꯗꯥ ꯐꯥꯒꯤ ꯌꯥꯝ ꯅꯪꯅ ꯇꯧꯒꯜꯂꯦ ꯍꯩꯅꯗꯕꯗꯣ ꯅꯪꯅ ꯍꯩꯅꯕꯗꯣ ꯑꯩꯅ ꯍꯩꯅꯗꯦ ꯑꯩꯅ ꯍꯩꯅꯕꯗꯣ ꯅꯪꯅ ꯍꯩꯅꯗꯦ ꯑꯗꯨꯅꯤ ꯁꯦꯝ ꯇꯨ ꯑꯗꯒꯤꯗꯤ ꯌꯨ ꯑꯟꯗꯤꯞꯅ ꯀꯩ ꯍꯥꯏꯕ ꯑꯋꯥꯕ ꯚꯤꯋꯔꯁ ꯋꯦꯜꯀꯝ another viewers welcome ꯑꯅꯧꯕ to ꯍꯥꯏꯔꯣ live ꯑꯋꯥꯕ ꯀꯥꯏꯅ show ꯂꯩꯕꯅꯦ some live and support don't forget to like subscribe the ms running how are you fine thank you to bisna mebam kanano tummu haido tummuro waramlani yam wana khangbi dai brinda yumna matamogi ꯐꯥꯒꯤꯁꯤꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥꯏꯕ ꯑꯦꯟꯗ꯭ꯔꯨ ꯇꯦꯁꯅ ꯁꯥꯐꯕ ꯂꯥꯏꯚ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯆꯠꯂꯣ ꯌꯦꯠꯁꯜꯂꯛꯀꯅꯨ ꯍꯥꯏ ꯏꯆꯦ ꯀꯥꯔꯣꯟꯕꯅ ꯀꯣꯟꯗꯣꯖꯅ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯀꯥꯅꯣꯝꯕꯂꯥ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯂꯩꯕ꯭ꯔꯅꯦ ꯆꯪꯉꯛꯄꯒ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯦ ꯑꯗꯩꯗꯤ ꯏꯆꯦ ꯄꯥꯈꯪ ꯀꯥꯅꯣꯝꯕꯂꯥ ꯅꯪ ꯑꯔꯤꯕꯅ ꯉꯁꯥꯏꯗꯒꯤ ꯂꯩꯁꯨ ꯂꯩꯇꯅ ꯏꯆꯦ ꯏꯕꯥꯏ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯨꯝꯃꯒꯦ ꯑꯣꯀꯦ ꯑꯣꯀꯦ ओके अभिजीत मौर्य हेलो हेलो अभिजीत हेलो जी हेलो अभिजीत मेरे चैनल पे नए आए हो तो सपोर्ट कीजिए प्लीज MS Rani, Mrs. Raymond, are you यस यस eating rice? Yes. ꯑꯗꯨꯒꯩꯗꯤ ꯑꯣꯏꯅꯥꯝ ꯍꯦꯔꯣꯖꯤꯠ ꯁꯤꯡꯅ ꯍꯥꯏ ꯗꯩ ꯔꯍꯤꯠ ꯆꯝꯅ ꯀꯩꯕ ꯑꯃꯨꯔꯛꯁꯨ ꯃꯛꯄ ꯇꯥꯕꯅꯤ ꯗꯥꯏꯂꯣꯛꯇꯣ ꯑꯃ ꯇꯧꯁꯤ ꯂꯥꯛꯎꯗꯅ ꯎꯗना ꯗꯩꯗꯤ ꯏꯆꯦꯔꯃꯅ ꯂꯩꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯠꯅꯕ ꯍꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯊꯣꯛꯈꯤꯕ ꯌꯥꯔꯕꯅꯤ ꯍꯥꯏꯕ एम एल ꯑꯦꯝ ꯑꯦꯜ वर्ना ꯑꯣꯅ ꯏꯁꯩ ꯑꯃꯠꯇ ꯇꯧꯔꯛꯑꯣ ꯂꯣꯏꯔꯝꯗꯥꯏꯁꯤꯗ
ꯁꯥꯐꯕꯅ ꯆꯠꯂꯦ ꯑꯗꯣ ꯇꯥꯃꯣꯁꯦ ꯃꯁꯛ ꯐꯖꯩꯌꯦ ꯃꯁꯛꯇꯤ ꯐꯖꯩꯍꯦ ꯃꯁꯛꯇꯤ ꯐꯖꯩꯌꯦ ꯗꯩꯗꯩ ꯐꯖꯕꯅꯦ ꯀꯕ ꯇꯤꯅꯨ ꯕꯥꯏꯠꯅ ꯀꯕ ꯍꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯟꯖꯨ ꯀꯁꯔꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯩꯗꯤ ꯔꯣꯍꯤꯠ ꯆꯝꯅ ꯀꯩꯕ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯍꯥꯎꯊꯔꯒꯦ ꯉꯁꯤꯁꯤꯕꯨ ꯉꯁꯤꯁꯦ ꯀꯥꯡꯁꯣꯏꯅ ꯄꯨꯔꯤ ꯇꯧꯔꯦ ꯀꯥꯡꯁꯣꯏꯅ ꯇꯧꯔꯦ ꯑꯣꯏꯅꯥꯝ ꯉꯁꯤꯗꯤ ꯍꯦꯔꯣꯖꯤꯠ ꯁꯤꯡꯍꯅ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯃꯔꯁ ꯌꯨꯔ ꯁ꯭ꯋꯤꯠ ꯆꯥꯔꯦ ꯀꯄꯜ ꯆꯥꯔꯦ ꯑꯦꯃꯔꯁ ꯅꯣꯏꯗꯤ ꯔꯦꯃꯥꯅ ꯆꯥꯔꯛꯑꯕꯣ ꯌꯨꯔ ꯁ꯭ꯋꯤꯠ ꯀꯄꯜ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯊꯥꯕꯅ ꯀꯩꯕ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯀꯩꯗꯅꯣ ꯗꯥꯏꯂꯣꯛ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯩꯅꯗꯕ ꯈꯔ ꯌꯥꯎꯔꯦ ꯑꯩꯁꯦ ꯃꯨꯠ ꯑꯃꯗ ꯇꯧꯔꯝꯕꯅꯤ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃꯅ ꯑꯩ ꯃꯨꯠꯀꯁꯦ ꯇꯤꯡꯇꯣꯡ ꯑꯣꯜꯍꯟꯈ꯭ꯔꯦ ꯀꯔꯤꯒꯤ ꯗꯥꯏꯂꯣꯛ ꯑꯩꯅ ꯀꯔꯤ ꯗꯥꯏꯂꯣꯛ ꯄꯥꯝꯒꯦ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯒꯤ ꯗꯥꯏꯂꯣꯛꯇꯒꯤ ꯅꯪꯅ ꯇꯤꯡꯇꯣꯡ ꯑꯣꯏꯅ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯣꯏ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯑꯣ ꯊꯣꯏꯕꯤ ꯁꯅꯥꯅꯒ ꯏꯅꯝꯃ ꯃꯤ ꯑꯃ ꯁꯨꯛ ꯂꯥꯛꯄꯩ ꯍꯌꯦꯡꯗꯤ ꯑꯃꯗꯣ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯊꯣꯏꯕꯤꯁꯅꯥ ꯍꯌꯦꯡꯗꯤ ꯂꯋꯥꯏꯗ ꯂꯥꯛꯎꯀꯣ ꯋꯦꯔ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯑꯁꯥꯝ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟꯅ ꯅꯦꯅꯦ ꯑꯗꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅꯤꯀꯣ ꯀꯥꯎꯅꯤꯀꯣ ꯉꯁꯤ ꯆꯥꯈ꯭ꯔꯕꯅꯤ ꯍꯌꯦꯡ ꯀꯩꯅꯣ ꯇꯧ ꯍꯌꯦꯡ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯀꯣ ꯃꯨꯛꯕꯥꯡ ꯍꯌꯦꯡ ꯃꯨꯕꯥꯡ ꯑꯃ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯩꯗꯤ ꯄꯣꯡꯊꯥꯎꯅ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯥꯕꯅꯒꯕ ꯊꯥꯔꯨꯅꯦ ꯅꯨꯡꯉꯥꯏꯅꯦ ꯇꯧꯔꯧꯅꯦ ꯅꯨꯡꯉꯥꯏꯅꯦ ꯔꯣꯍꯤꯠꯆꯝꯅ ꯀꯁꯥꯔ ꯀꯥꯏꯗꯩꯅꯣ ꯏꯌꯥꯝꯕ ꯀꯁꯥꯔ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯑꯣꯏ ꯇꯤꯟꯇꯨ ꯃꯤꯅꯥꯏ ꯃꯆꯥ ꯅꯆꯤꯟꯗꯣ ꯅꯆꯤꯟꯗꯣ ꯊꯤꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯆꯥꯎꯈꯠꯇꯕ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏ ꯁꯦꯡꯉꯦꯍꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯩꯅ ꯀꯛꯈ꯭ꯔꯕꯅꯤ ꯗꯥꯕꯨꯡ ꯑꯣ ꯅꯪ ꯈꯔ ꯀꯛꯊꯠꯂꯨꯀꯣ ꯂꯥꯛꯑꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯑꯦꯟꯗ꯭ꯔꯣꯇꯦꯁꯅ ꯏꯆꯜ ꯍꯥꯏꯔꯨꯔꯅꯨ ꯇꯥꯏꯝ ꯑꯥꯎꯠ ꯇꯧꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯀꯁꯔ ꯄꯥꯈꯪꯅ ꯀꯩꯕ ꯏꯇꯩꯃ ꯅꯅꯥꯎ ꯍꯧꯖꯤꯛꯇ ꯀꯩꯕ ꯀꯣꯟ ꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯁꯦꯡꯉꯒ ꯂꯣꯏꯕꯇ ꯉꯥꯏꯔꯤꯌꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯦ ꯊꯣꯏꯕ ꯂꯥꯛꯇ꯭ꯔꯦ ꯃꯥꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯝꯃꯤꯅꯦ ꯔꯒꯔ ꯕꯣꯏꯅ ꯍꯥꯏ ꯊꯣꯏꯕ ꯍꯜꯂꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯥꯎꯀꯛ ꯇꯝꯕꯝ ꯅꯪ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯪꯅ ꯗꯥꯎꯅꯥꯎ ꯋꯥꯅꯩ ꯂꯥꯛꯑꯒ ꯀꯨꯀꯤ ꯆꯥꯛꯀ ꯊꯣꯡꯉ ꯆꯥꯏꯗꯣ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯦꯕꯣ ꯀꯨꯀꯤ ꯃꯔꯝꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯀꯌꯥꯝ ꯇꯥꯅ ꯀꯩ ꯈꯜꯂꯤꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯀꯩꯝ ꯍꯥꯏꯔꯨꯔꯅꯨ ꯒ꯭ꯌꯥꯟ ꯀꯔꯤ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯩꯗꯧꯅꯤ ꯀꯨꯀꯤꯗꯤ ꯇꯤꯟꯊ꯭ꯔꯣꯛꯅꯤ ꯖꯣꯏ ꯁꯤꯡꯍ ꯍꯣꯖꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯖꯣꯏ ꯍꯦꯜꯂꯣ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯔꯣꯒꯔ ꯕꯣꯏꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯕ꯭ꯔꯣꯁꯤ ꯑꯕꯨꯡ ꯀꯧꯋꯦ ꯄꯪꯀꯖ ꯁꯥꯏꯀ ꯑꯥꯏ ꯂꯥꯏꯛ ꯃꯩꯇꯩ ꯒꯔꯜꯁ ꯑꯣꯟꯂꯤ ꯒꯔꯜꯁ ꯌꯨ ꯗꯣꯟꯠ ꯂꯥꯏꯛ ꯕꯣꯏꯁ I like Pankaj. ꯅꯁꯛꯇꯨ ꯇꯜꯂꯤꯍꯦ I like Pankaj to my friend. You come and I'm outing. Mr. Pankaj. ꯃꯤꯒ ꯂꯣꯏ ꯉꯥꯎ ꯆꯠꯈ꯭ꯔꯅꯤꯗ ꯏꯇꯩꯃꯗꯤ ꯑꯣ ꯔꯣꯒꯔ ꯕꯣꯏ ꯏꯇꯩꯃ ꯁꯥꯏꯇ ꯅꯣꯛꯏ ꯏꯇꯩꯃ ꯁꯤꯗ ꯀꯁꯥꯔ ꯂꯩꯌꯦ ꯄꯥꯈꯪꯅ ꯀꯩꯕ ꯗꯥꯏꯂꯣꯛꯀꯤ ꯃꯑꯣꯡꯗ ꯄꯥꯔꯛꯀꯦ ꯉꯁꯤ ꯏꯂꯤꯁꯥ ꯃꯥꯟꯕꯤꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯇꯩꯃ ꯆꯥꯗꯕꯁꯨ ꯌꯥꯗꯦꯗꯣ ꯅꯣꯡꯕꯝꯅ ꯍꯥꯏ ꯊꯣꯏꯕ ꯃꯌꯥ ꯍꯥꯎꯔꯝꯒꯅꯤꯌꯦ ꯔꯣꯒꯔ ꯕꯣꯏꯅ ꯃꯤꯡꯗꯣ My name is Satyajit Singha. Nickname Elias Bung. ꯑꯦꯂꯥꯏꯖꯨꯡ Elias Bung. Elias Bungi Thok Thak. Thobi Sanana. Cookie Madam the Kai Kangi High View Cookie say ꯃꯤꯅꯥꯏ Mine Khandre Panbada Hangoi Poe Adone. And do you know welcome new viewers. Drawn. Zoyana Chuck Lamdribo, quite tea wale. Pankaj Saikana, I'm from Assam. We have ꯄꯥꯜꯂꯨꯔꯅꯨ ꯊꯤꯡꯉꯈ꯭ꯔꯁꯅꯨ we have many Metis people in Sipsagar. Oh, Metis. Oh really? Oh, makata bangamdre.
ML Open kakagi dialogue se tahaudragadi ahing tumba jade kasar pakangna oima tamo khupasidi chaka kaba Yang na tumdo tumdau male maalino. nokpadai Roger Boy na natte itay mado ming kay kugi haiba Roger Boy may ming ano khuman anu brada kawe Zoya na kay ba message delete thoy bisna may bam Zoya sa kay no message delete taw kre ngang kay nongban na kay ba Manipur gi itihas ta no ngau ba mi yaw na bro number 1 number 1 heart ka don no heart mu thajal don so phun na mu phak ta ni thoy bisana na Thengjiladi hauraklani minai mayam. Thengjiladi moi loi paisalakturobani. Nanauba maitai dadai. Roger Boy na naire tamoga itay bagasna. Thank you so much. Nanauba maitai chak charabo tumkhre. Onkhre. Pakhang Noi di charabo. Pankaj Sakyana, yes, many Meitei people migrate with the Queen Kurengani and some during Burmese period. Okay, nang kinong history mali. Kasar pakang na ibo tamo hard kai kini amuk tanay thobi sanana paida sanu aduni ngai je pat kakna kakkenai nanauba maitai na dada ngasidi okay Maliko. Maliko haiba. Ramesh Padena, are you Chinese? Yes, I'm 50-50 Chinese. No. We are Manipuri. Ramesh Padena, are you Chinese? No, we are Manipuri. ML open one nene. Kami jina nene su dialogue to roy. Nene dialogue hite. Nene dialogue hite. Isi kaktani hai ise. Dialogue ti hai jade. Dugay Ramesh Pandena, are you Chinese? And the Baba Sana. All is gold. All is gold. Thank you so much. Andrew Duna Kareba under the Ramesh, we are Indian. Nongban. Icham yam nung siye. Thank you so much. Thank you. Mega Chandra na 44 like then. Welcome Mega Chandra. Nanawatam okay oiba male habani. Okay oiba male habani. Okay. Roger Boy na pung kaya phau live tawdorige 11:30 da loisalani 11:30 bodang ni leirage ko leite kasar pakang na tamoga itay magaz second amakak jengna second amakak yengne mit ka bichana ka hoy ma kasar pakang tumam dai siga mangang na halagera thai bisana na ga inama last oina amtape na nokse place khoi da phagi to da di roi tawro da na kan phagi to doino yu thakpa mali haiba nangi se haiba akhoi da yu thakti e ma di phagi tau bane ba na ibu ju thakki mo dal to ga ju thakpa sa ga ma le na ju thakpa sa ra Noi na nungtigi nungsiba utpasana ngasi anu khuman ga bungi thok thak na kari ekoi ita na enzim mamtrana anu hayeng di thabak leite nangi LB da hayeng amuk lake I need to cook now so bye good night thank you icheng hatang lakpiram bagi ko inga hatong asu cookie che lakpiram majam harawe do he cookie mamang da nokthokse tak thongdu ri che bye bye good night ya male da hawage je mayam nan khod noksiba utpasra ai na de ko anu kuman je na mayam na hangit na phana lawera masana yan seller mas ade mas mamal du thame mama sana chinjera pune ade ai di lambi da ngai le bane mayum de mathole mai lambi de mathole ne ba
mai on the Vietnam does ma nam loy ai mai be the so lang ching upon tin Itu tu malah lu ne. kaina cool down maning on the thok da ba mamang the thok de honara kano makaram kum daga ma'am comment jam la comment bagi poti kape he mega sandrana mayam cookie lay sabi pamadi matam khara ngai bi ko okay thabisna mayam dada se film kumlam gadabani Soire. soire buko singing thumbs up pe nogen ibai gi acting se oinam heroji sing message director we ngoba ibai nongban sabiro Nongma ma sage. nongban di kwai sage khamba nari chambo thoibi aigi thawai gi thoibi bu nangna khupa chet na phagi khallaba naran nei da jindana nangak sam thang na kaura he khuman khamba aiga ai kali ju ki khamba ni maron iron thai mai tawrakano thoibisana dada maitei matai manau khana bagi amta last oina please okay ichena yabidaba sauko ichena yabidaba sauko ai ka paga di kaiba kaka je pakhang oiringaida gyan jam taramdau male hojibbo handri regar boina kaya tamu buku singna ha tumni ngai ro Buku tu ninga bo. Boring wa ya buku. kumbirano satoro okay kumbirano satoro mate na khana bira Kemana? mate na khana wai Kana ro wai jin. nang ai electric nang na mobile he uli se kino na kana ga nupa kana ga nang sana ri geba na cha ani hum na cha ne kuna thoi pu ije na kana na thaga ne na cha kuna thoi pu ino ba na cha kuna thoi lei ra ba nang na hojik na cha kuna thoi lei ba nang na nupa koi ba matam na ba Hare Krishna. Nang sina sok jang khamali je kari ginong bai se ngatang jeng baja ji kai gino hai bani da. Ngatang ba ji mo se kai dong lage hai ba. mobile je mo tu chum na jeng da na na khut na sa do ja ro ke ka indho injin to nei da kari thare ke ba Hoi bungo na ida buk da phatta bani ne nang nupi koi bani ne engon da ne nang chingnari ba khangabra koi je seng jar ba nupi ne. kari nupi koi ba ga nang choro la ba ching na nupi koi ba Kai ga hata no ne masibo. Tawrakanu. ai ma Khangedana. na khut sa do sa ba Ai adu ja ba nupi na te khangaba jam seng ta ba nupi ne ise mana maram cha chun jaga engon ta hi jingu ne. Tawi jingu ne. Sa kuni thoi da kuna thoi da pu thora phol ro di nang onda. ke nang e ko ga filter ro na jam seng ro na Seng mi ise. kari ru nang mangai ren Sing lai dagi hena sengjaba nupi ne je khangedana. sing de sing ba nupi ne madu sing ni sing chen ra bu ke no mali ne so na mayam khana la ma khana ga ba khang bo de ko so na Ai si da ngam sa dai. lila to se osa to bisna na o to re he bhajana kasar pakhang ka sakra gi ne mayam Lugui makha da makha. le kasar pakhang na kai ba tamo itei ma nanau amu good night oire ko hayeng duty lei nanau yo Okay. ya de okay Good night tumo. ibai se khang ngai ro de like lila tau se osai o taure he phajana ise aisu chalage netsu loidore mang parase yai pare dai thabisana nam yam phajaye ml open na nenezu ma mai ni he mega chandrana ani surabanina drama oina tause arje boine isai sawai tai mado saklo hayo ai thabisana na noigi khatna basida imang da khatna rasu khamdok tabi noktana lei only challenge please kaiba howdong ai ra kari please no handanga challenge please ra thabisana na ga yai inama su chindi ai kasar pakhang na oima 22 kine football team mani sure
tumbaga yadre inema live yekpada hai ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯊꯣꯏꯕ ꯂꯣꯏꯁꯤꯜꯂꯅꯤ 11:30 ꯇꯥꯗꯣꯔꯦꯅ ꯂꯣꯏꯁꯤꯜꯂꯅꯤ emotional bu tawrake ꯂꯣꯏꯁꯤꯜꯂꯁꯤꯗ mayam hada kharani LB toi tawbusina mit ki pirang tanatna mit ki retina galoi tatla mari itu bau mayek sinu phangre uji kabir paba hona bada ibe manung sibi nang tumningdriba aina hanglaga mamai ri thoktana sonda kai tawrina ma tawsina chanabi bye bye good night ibung inama tobisana chalagiro ꯊꯣꯏꯕꯤꯁꯤꯅ ꯒꯨꯅꯥꯏ ꯂꯣꯏꯔꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ kemnya check tawina ꯍꯦꯜꯂꯦ ꯍꯦꯜꯂꯦ ꯑꯗꯨ ꯍꯦꯜꯂꯦ de ba ꯍꯣꯏ ꯍꯦꯜꯂꯦ ꯍꯥꯏꯁꯨ ꯀꯩ ꯍꯥꯏꯕ ꯇꯥꯃꯣ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯈꯪꯕ ꯀꯩ ꯍꯥꯏꯕ ꯃꯥꯟꯅꯗ꯭ꯔꯦ ꯃꯃꯥꯡꯉꯩꯗꯤ ꯇꯥꯃꯣꯒꯤ ꯏꯇꯩꯃꯒꯤ ꯁꯝ ꯐꯤꯅꯥꯎ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯜꯂꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯠꯂꯣꯏ ꯂꯣꯏꯔꯗꯤ ꯆꯠꯇꯣꯏꯕ ꯍꯥꯏꯕ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯂꯣꯏꯁꯤꯜꯂꯁꯤꯗ ꯈꯪꯗꯦꯅꯦ ꯂꯣꯏꯅꯤꯡꯉꯦ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯦꯡꯉꯦꯕ ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯦꯕ ꯑꯗꯩ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯍꯜꯂꯣ ꯃꯤꯠꯀꯤ ꯄꯤꯒ ꯇꯥꯍꯜꯂꯣ ꯍꯥꯏ ꯃꯦꯘꯆꯟꯗ꯭ꯔꯅ ꯊꯣꯏꯕꯤꯁꯅꯥꯅ ꯐꯣꯏꯅꯔꯒꯣ ꯑꯅꯤꯃꯛ ꯑꯝꯇ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯩ ꯀꯀꯥ ꯅꯦꯅꯦ ꯃꯪ ꯐꯔꯁꯦ ꯕꯥꯏ 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 ML open wall bye bye good night mit ki pi tara bona mit ka ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯝ ꯐꯣꯏꯅꯔꯝꯃꯣ ꯍꯥꯏꯌꯦ aigidi teli ꯑꯩ ꯁꯤꯔꯦꯀꯣ nangidi sangi bema I'm cool ꯅꯣꯏ ꯗꯥꯕꯨꯡꯅ ꯁꯝ ꯐꯖꯅ ꯐꯣꯏꯗꯠꯈꯔꯦ ꯑꯩꯒꯤ numidang sida kaidori moy numidang sida koi kuloi you are cool I am cool 이세이 사고 하에 이세이 사고 하에 이세이가 사는데라 thengla ahing matam sida 내가 산다고 그러지 와래 tabla sing sang lo khongda 러퐁도 ting thanoi na khong libase uiri darane kuki minai singdo thengla ahing tang lo sida wow isai se kuki minai halasine hey nobody Razu Kangabam blocks 10 second but now boy premium was timeout by Razu Kangambam give block for 10 second obisna pen na hayo minai do minai 10 second rogar be kapning ene tamogi say cd no Naga premium was time out by the Razu Kangambam blocks for 10 second to very good hai Tobisana ai jong asi jaga taisan gare ba ko lagtik na pok khara leiba loi ke taisan gare ngasi matam kharani gi na naha oirani aduga samdi naha oire do mai yadre Ayus Khan na wow tari Roger Boy na set song amta sa oai Daidi Naurem Ongbina Sahi kya surage dada ina ma dada ga sahi haibira oai kaino tore aigina 43 sure daga aigi pigina 37 sure ko Thebisana ngasi din naha male se samgatani mai di yadrabani Thebisana na kaiba mai gi phibam kaisu tawdabani kacheng chatpada palle laikrak chale tu Mahadev ole sugalakpada jadre basi laikrak chale ba dedi iman chai wifi iman chai wifi juhi kai rogar boy na saklo tamo hai kai sei no sakto si boy bu official vikas na hai thobisana haying di chaptribo haying di chappada haying di siri mi charam betna chappada na te
sumai tau basi ka hing chap trang ni ba dei mana manipur irang faraga koibira o soidana koizara ke manipur lakpagi phibam amda leiri बलवंदर सिंह ने हेलो सर क्या हाल है बहुत अच्छे हैं बलवंदर जी वेलकम टू माय लाइव स्ट्रीम बलवंदर जी लाइक कीजिए सब्सक्राइब कीजिए थौनाव जम का हाई थोबिसना जी बो ओइमा नो करे दैदि रमेश वाहंगबमना इयाम्ब इतैमा युमद थिनबिरोय थिनद्रिबोय इयाम्ब इतैमा युमद थिनद्रिबोय ग्यान ताद्रे थोबिसना लाक्लदि ऐगा थेंगना नब काउनी अतै खंगदे अतैदी खंगदे ड्रगर बोयना मेरा थागी सनारे हाइबे इसेदो सकपिरो मेरा थागी सनारे मरक्सिदा मेरा थाना अयो सिबाना मेरा थाना फादर मेरा थागी सनारे मरक्सिदा मेरा थाना तंजुबिदु इनमा ददागसे खनबगा याउद्रो नुपा खनबगी नुपा खनरगा इपामदा चटनिंगबगा फाउद्रो है इनमा ददागसे खनद्राय नुपा खनरगा इपामदा चटनिंगबगा फाउद्रो है फाउदेदा ꯑꯩꯈꯣꯏ ꯗꯥꯅ ꯂꯨꯟ ꯇꯧꯕꯅꯤꯅꯅꯦ ꯑꯗꯨꯝ ꯌꯥꯝ ꯈꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯨꯏꯅ ꯈꯟꯅꯗꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯑꯗꯨꯝ ꯐꯥꯗꯣꯛ ꯈꯟꯅꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯦꯝꯃꯦ ꯌꯥꯝ ꯌꯥꯝ ꯊꯦꯝꯃꯦꯕ ꯑꯩꯁꯦ ꯏꯄꯥꯝꯗ ꯆꯠꯈꯤꯗꯅꯕꯒꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯆꯠꯀꯦ ꯀꯥꯏꯅ ꯈꯟꯕꯒ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦꯗ ꯃꯥꯅ ꯖꯥꯡꯅ ꯊꯦꯝꯕꯒꯤ ꯔꯃꯦꯁ ꯋꯥꯡꯕꯝꯅ ꯚꯤꯗꯤꯑꯣꯗ ꯌꯨꯝꯗ ꯆꯠꯂꯣ ꯊꯤꯟꯒꯦ ꯍꯥꯏꯅ ꯆꯤꯡꯈꯤꯕꯗꯣ ꯑꯣ ꯑꯣ ꯀꯩꯅꯣꯒꯤ ꯔꯥꯅꯤ ꯄ꯭ꯔꯦꯡꯀꯤꯔꯣ ꯂꯩꯕꯤꯕꯒꯤ ꯄ꯭ꯔꯦꯡꯀꯤꯗꯨꯅꯤ ꯑꯗꯨ ꯊꯤꯜꯍꯧꯗ꯭रे ꯑꯩꯅ ꯀꯣꯟꯅ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯈ꯭ꯔꯦꯗꯅ ꯄ꯭ꯔꯦꯡꯅꯦꯅ ꯗꯥꯗ ꯊꯦꯝꯃꯦꯗꯅ ꯑꯗꯨꯗꯨꯅ ꯃꯦꯔꯥ ꯑꯩꯁꯦ ꯊꯥꯅ ꯐꯥꯗ꯭ꯔꯦꯕ ꯊꯤꯜꯍꯧꯗ꯭रे ꯑꯗꯨꯅꯤ ꯃꯦꯔꯥ ꯊꯥ ꯂꯣꯏꯈ꯭ꯔꯕ ꯐꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯔꯣꯒꯔ ꯕꯣꯏꯅ ꯇꯥꯃꯣꯒꯤ ꯌꯨꯝ ꯑꯁꯦꯡꯕꯁꯦ ꯀꯥꯏꯗꯅꯣ ꯇꯥꯃꯣ ꯑꯩ ꯀꯁꯥꯔꯗꯅꯦ ꯁꯣꯅꯥꯏ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗ ꯊꯣꯏꯕꯅ ꯃꯥꯅꯁ ꯅꯥꯏꯁ ꯁꯣꯡ ꯕ꯭ꯔꯗꯔ दैदी थोई विश्वना माइबमना हेट असेंग हाइदोरकनुने मनोज घोषना डू यू नो इंग्लिश आई डोंट नो इंग्लिश मनोज जी प्लीज सपोर्ट मी हुजिक एलबी थारक मी यावरीने इट्स ओके रगर बोयना तामो कई मथेल चारगे ngasi si kangsoyina tawre to bisana inamase tumningba male khodi thenga danga mitching hada elwi to mandana mit na gi jadre to bisana inama ramazo wangmana iyamba kai mathel चारगे ngasi di kangsoyina chare tumasi mayam kainara siro mayam ngasi gi dulasilasi khoi su ware ko mayam adudi mayam tumase mayam mang farese haibiramo mayam ko mang farese haibiramo mayam hayeng amuk laksage hayeng amuk unasiko ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯔꯛꯄꯁꯤꯒ ꯂꯣꯏꯁꯟꯕ ꯉꯝꯗꯅ ꯂꯩꯔꯦꯕ tumba haugatke ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯦꯜꯕꯤꯁꯦ ꯊꯦꯡ ꯇꯧꯔꯕꯅꯤꯅꯅꯦ ꯇꯨꯝꯕ ꯍꯧꯒꯠꯄꯁꯦ ꯌꯥꯝ ꯊꯦꯡꯉꯦꯕꯀꯣ ꯑꯉꯥꯡꯁꯨ ꯁ꯭ꯀꯨꯜ ꯀꯥꯒꯗꯕ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯃꯪ ꯐꯔꯁꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦꯀꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯝꯃो ꯃꯪ ꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯦ ꯗꯗꯥ ꯏꯅꯝꯃ ꯊꯣꯏꯕꯤꯁꯅꯥ ꯃꯪ ꯐꯔꯁꯦ ꯅꯪꯁꯨ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯅꯪꯗꯤ ꯍꯥꯏꯗꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯏꯆꯟꯅꯨꯄꯤꯅꯤꯅ ꯐꯥꯁ ꯆꯪꯉꯛꯄꯁꯦ ꯊꯣꯏꯕꯤꯁꯅꯥ ꯑꯣꯏꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅꯤ ꯂꯣꯏꯐꯥꯎ ꯌꯥꯎꯗꯣꯏꯅꯤꯁꯦ ꯑꯩꯗꯤ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯃꯤ ꯆꯪꯉꯛꯄꯒꯤ ꯋꯥꯟ ꯑꯣꯜꯂꯛꯄꯗ ꯊꯣꯏꯕꯤꯁꯅꯥ ꯑꯣꯏꯔꯝꯅꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯣ ꯂꯥꯛꯀꯅꯤ ꯑꯗꯨꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯃꯪ ꯐꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ